Good morning, ma'am. Ngarang numi kapagi matik khara tawgre ko. Numi kapado ngarang gi matik khadang hanjalabdo ko minute amamu. Um, Khoigi khwai nungjem piba naicha na ko khwai nungjembam naicha ko nongjeng piba hairage ko. Nongjeng piba sina kanoge harakanda maigi kano maigi nupigi mai mapam haitare ko maigi nupigi mai mapam ꯀꯣ ꯑꯗꯨꯗꯒꯤ ꯀꯩꯅꯣ ꯂꯧꯔꯨꯔꯦ ꯋꯥ ꯂꯧꯔꯒ ꯇꯦꯟ ꯁꯥꯔꯒ ꯇꯦꯟ ꯁꯥꯕꯗꯣ ꯇꯝꯃꯒ ꯃꯥꯏ ꯅꯨꯄꯤꯒꯤ ꯁꯅꯥ ꯍꯥꯏꯗꯤ ꯀꯩꯅꯣꯗꯒ ꯄꯥꯜꯍꯟꯗꯅ ꯄꯨꯟꯗꯒ ꯄꯥꯜꯍꯟꯗꯅ ꯑꯗꯒꯤ ꯑꯦꯝ ꯇꯝꯕ ꯁꯣꯏꯕ ꯍꯥꯏꯗꯤ ꯃꯥꯏ ꯅꯨꯄꯤꯒ ꯂꯣꯏꯅꯅ ꯀꯩꯅꯣ ꯇꯧꯍꯟꯗꯅ ꯍꯥꯏꯗꯤ ꯇꯦꯟ ꯀꯥꯞꯄ ꯇꯝꯃꯒ ꯀꯣ ꯇꯦꯟꯗꯣ ꯍꯩꯔꯦ ꯀꯥꯞꯄ ꯍꯩꯔꯕ ꯃꯇꯨꯡꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯗꯒꯤ ꯑꯍꯟ ꯀꯣ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯑꯍꯟꯗꯣ ꯀꯩꯅꯣꯅ ꯇꯦꯟꯅ ꯀꯥꯞꯊꯔꯦ ꯀꯣ ꯇꯥꯏꯍꯨꯔꯦꯡ ꯑꯍꯥꯟꯕꯗꯣ ꯀꯩꯅꯣꯗ ꯇꯦꯟꯅ ꯀꯥꯞꯊꯔꯒ ꯇꯦꯟꯅ ꯀꯥꯞꯊꯕꯗꯨ ꯗ ꯇꯦꯟꯅ ꯄꯥꯜꯂꯒ ꯀꯣ ꯁꯒꯣꯜꯗꯨꯒ ꯂꯣꯏꯅꯅ ꯁꯒꯣꯜꯗꯨꯁꯨ ꯁꯤꯗꯣꯏꯅꯤ ꯑꯗꯒꯤ ꯀꯩꯅꯣꯗꯨꯁꯨ ꯇꯥꯏꯍꯨꯔꯦꯡ ꯑꯍꯥꯟꯕꯁꯨ ꯁꯤꯗꯣꯏꯅꯦꯕꯀꯣ ꯇꯦꯟꯅ ꯀꯥꯞꯊꯈ꯭ꯔꯦꯀꯣ ꯑꯗꯨꯐꯥꯎ ꯌꯧꯈ꯭ꯔꯕꯅꯦ ꯇꯦꯟꯅ ꯀꯥꯞꯊꯕꯗꯨꯐꯥꯎ ꯌꯧꯈ꯭ꯔꯕꯅꯦ ꯑꯗꯨꯏ ꯃꯈꯥ ꯄꯥꯟꯊꯔꯛꯑꯒꯦꯀꯣ ꯃꯃꯥꯏꯕꯦꯝꯃ ꯑꯋꯥꯡ ꯀꯣꯔꯧ ꯅꯣꯡꯕꯨꯡ ꯈꯣꯟꯕꯤ ꯑꯃꯁꯨꯡ ꯌꯣꯏꯃꯌꯥꯏ ꯂꯥꯏꯔꯦꯜ ꯇꯥꯎꯗꯟꯕ ꯑꯅꯤꯒꯤ ꯃꯆꯥ ꯑꯍꯟ ꯇꯧꯔꯤꯡ ꯂꯩꯃꯆꯥ ꯇꯥꯎꯍꯦꯔꯦꯡ ꯑꯍꯟꯒꯤ ꯁꯒꯣꯜ ꯑꯗꯨꯗꯤ ꯇꯦꯟꯅ ꯄꯥꯟꯕꯗꯒꯤ ꯑꯇꯤꯌꯥꯗ ꯄꯥꯏꯈꯠꯄꯁꯨ ꯉꯝꯗ꯭ꯔꯗꯨꯅ ꯇꯥꯎꯍꯦꯔꯦꯡ ꯑꯍꯟꯗꯤ ꯃꯥꯒꯤ ꯁꯒꯣꯜꯗꯒꯤ ꯑꯇꯤꯌꯥꯗ ꯆꯣꯡꯈꯠꯈꯤ ꯀꯣ ꯇꯥꯎꯍꯦꯔꯦꯡ ꯑꯍꯥꯟꯕꯗꯤ ꯁꯒꯣꯜꯗꯨꯗꯒꯤ ꯇꯦꯟꯅ ꯄꯥꯜꯂꯒ ꯃꯥꯁꯦ ꯁꯣꯛꯇꯅ ꯃꯊꯛꯇ ꯑꯗꯨꯝ ꯄꯥꯏꯈꯠꯈ꯭ꯔꯕꯅꯤꯀꯣ ꯁ꯭ꯋꯔꯒꯗ ꯑꯗꯨꯗꯨꯒ ꯁꯒꯣꯜꯗꯨꯗꯤ ꯀꯩꯗꯧꯕ ꯁꯒꯣꯜꯗꯨꯗꯤ ꯄꯥꯏꯕ ꯉꯝꯗꯕꯅꯤꯅ ꯃꯈꯥꯗ ꯇꯥꯔꯛꯑꯦꯕꯀꯣ ꯌꯣꯏꯃꯌꯥꯏ ꯇꯥꯏꯍꯣꯔꯦꯡ ꯑꯍꯥꯟꯕ ꯅꯣꯡꯗꯣꯟ ꯊꯛꯇ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯄꯥꯏꯈꯠꯈ꯭ꯔꯒ ꯑꯇꯤꯌꯥꯒꯤ ꯑꯔꯥꯞꯄ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯦ ꯀꯣ ꯇꯥꯏꯍꯣꯔꯦꯡ ꯑꯍꯥꯟꯕꯁꯦ ꯑꯇꯤꯌꯥꯗ ꯂꯣꯠꯂꯒ ꯂꯩꯈ꯭ꯔꯦ ꯀꯣ ꯃꯥꯒꯤ ꯁꯒꯣꯜꯗꯤ ꯇꯦꯟꯅ ꯄꯥꯟꯕꯗꯒꯤ ꯑꯇꯤꯌꯥꯗ ꯄꯥꯏꯈꯠꯄꯁꯨ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯤꯠ ꯑꯣꯟꯈꯠꯂꯗꯨꯅ ꯇꯦꯟꯒꯤ ꯆꯩꯅꯥꯀꯣꯜ ꯑꯗꯨꯅ ꯃꯥꯂꯦꯝ ꯂꯩꯕꯥꯛꯇ ꯇꯥꯔꯛꯂꯒ ꯃꯔꯤꯡ ꯈꯣꯟꯕꯤꯂꯣꯛꯇ ꯇꯥꯔꯛꯂꯦ ꯀꯣ ꯇꯥꯔꯛꯏꯕ ꯃꯐꯝꯁꯤꯁꯨ ꯅꯤꯡꯁꯤꯡꯉꯨꯀꯣ ꯀꯔꯥꯏꯗ ꯇꯥꯔꯛꯑꯦ ꯁꯒꯣꯜꯗꯣ ꯃꯔꯤꯡ ꯈꯣꯟꯕꯤꯂꯣꯛꯇ ꯀꯣ ꯃꯔꯤꯡ ꯈꯣꯟꯕꯤꯂꯣꯛꯇ ꯇꯥꯔꯛꯑꯦ ꯀꯣ ꯑꯋꯥꯡꯕ ꯑꯇꯤꯌꯥꯗꯒꯤ ꯏ ꯇꯩꯅ ꯑꯊꯣꯏꯕ ꯂꯣꯛꯇ ꯃꯉꯥꯜ ꯌꯥꯎꯅ ꯇꯥꯔꯛꯄꯗ ꯃꯔꯤꯡ ꯍꯧꯕꯤ ꯀꯣ ꯆꯥꯡꯀꯥꯏꯕ ꯑꯃꯨ ꯈꯣꯏꯀꯥꯏꯕꯅ ꯍꯥꯟꯅ ꯎꯔꯦ ꯀꯅꯥꯅ ꯍꯥꯟꯅ ꯎꯔꯦ ꯀꯣ ꯃꯔꯤꯡ ꯍꯥꯎꯕ ꯑꯇꯤꯌꯥꯗꯒꯤ ꯃꯔꯤꯡ ꯍꯥꯎꯕ ꯃꯃꯤꯡꯁꯤ ꯅꯤꯡꯁꯤꯡꯉꯨꯀꯣ ꯃꯔꯤꯡ ꯍꯥꯎꯕ ꯆꯪꯀꯥꯏꯕ ꯑꯃꯨ ꯈꯣꯏꯀꯥꯏꯕꯅ ꯍꯥꯟꯅ ꯎꯔꯦꯀꯣ ꯃꯔꯤꯡ ꯍꯥꯎꯕꯒꯤ ꯃꯃꯤꯡ ꯑꯃꯅꯤꯀꯣ ꯃꯔꯤꯡ ꯃꯤ ꯑꯃꯒꯤ ꯃꯃꯤꯡꯅꯤ ꯀꯣ ꯍꯥꯎꯃꯨꯕ ꯍꯥꯎꯇꯣꯟꯕ ꯍꯥꯎꯈꯣꯡꯇꯣꯟ ꯍꯥꯎꯈꯣꯡꯁꯥꯡ ꯍꯥꯎꯃꯨꯔꯥ ꯃꯈꯣꯏ ꯃꯉꯥꯅ ꯂꯨꯆꯤꯡꯗꯨꯅ ꯆꯤꯡꯃꯤ ꯃꯌꯥꯝ ꯍꯧꯗꯨꯅ ꯁꯒꯣꯜ ꯑꯗꯨ ꯃꯇꯨꯞ ꯀꯛꯂꯦ ꯁꯒꯣꯜꯗꯣ ꯇꯥꯔꯛꯏꯕ ꯁꯒꯣꯜꯗꯣ ꯃꯇꯨꯞ ꯀꯛꯑꯦꯀꯣ ꯃꯇꯨꯞ ꯀꯛꯑꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯀꯅꯥꯅ ꯀꯛꯏꯕ ꯍꯥꯎꯃꯨꯕ ꯍꯥꯎꯇꯣꯟꯕ ꯍꯥꯎꯈꯣꯡꯇꯣꯟ ꯍꯥꯎꯈꯣꯡꯁꯥꯡ ꯍꯥꯎꯃꯨꯔꯥ ꯀꯣ ꯃꯣꯏꯅ ꯀꯛꯑꯦ ꯀꯣ ꯃꯇꯨꯞ ꯀꯛꯑꯦ ꯑꯗꯨꯗꯨꯒ ꯀꯩꯗꯧꯒꯦ ꯍꯥꯏꯔꯒꯅ ꯁꯥ ꯃꯇꯨꯝꯅ ꯎꯌꯥꯟ ꯊꯟꯅ ꯊꯣꯡꯂꯦ ꯁꯥꯁꯤꯡꯗꯣ ꯊꯣꯡꯗꯣꯛꯈ꯭ꯔꯦꯀꯣ ꯁꯥ ꯑꯗꯨ ꯆꯥꯗꯨꯅ ꯌꯨ ꯊꯛꯇꯨꯅ ꯁꯥꯟꯅꯩ ꯌꯨꯅꯩꯔꯦ ꯀꯣ ꯀꯩꯅꯣ ꯃꯔꯤꯡ ꯍꯥꯎꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯔꯤꯡ ꯍꯥꯎꯕ ꯍꯥꯏꯕꯗꯤ ꯃꯔꯤꯡ ꯄꯥꯈꯪꯒꯨꯝꯕꯗꯨꯅꯤꯀꯣ ꯑꯗꯨꯗꯣ ꯃꯌꯥꯝꯁꯤꯡꯁꯦ ꯁꯒꯣꯜꯗꯣ ꯊꯣꯡꯉꯒ ꯆꯥꯔꯒ ꯁꯥꯟꯅꯩ ꯌꯨꯅꯩꯔꯦꯕꯀꯣ ꯑꯗꯨ ꯉꯁꯥꯏꯒꯤ ꯈ꯭ꯋꯥꯏ ꯅꯨꯡꯖꯦꯝꯕ ꯅꯥꯏꯆꯥꯗꯤ ꯅꯥꯄꯤ ꯃꯔꯛꯇꯒꯤ ꯂꯣꯠꯐꯝ ꯈ꯭ꯋꯥꯏ ꯅꯣꯡꯖꯦꯝꯕꯝ ꯅꯥꯏꯆꯥꯅ ꯅꯥꯄꯤ ꯃꯔꯛꯇꯒꯤ ꯂꯣꯠꯐꯝ ꯑꯣꯏꯔꯤꯕ ꯁꯦꯂꯣꯏ ꯆꯤꯡꯗꯒꯤ ꯏꯒꯤ ꯈꯣꯡꯒꯨꯜ ꯌꯦꯡꯗꯨꯅ ꯁꯥꯒꯤ ꯁꯥꯔꯝ ꯂꯤꯔꯛꯄꯗ ꯊꯨꯅ ꯐꯪꯂꯕꯗ ꯃꯔꯤꯡ ꯄꯣꯡꯕ ꯃꯉꯥꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯀꯣ ꯍꯥꯏꯗꯤ ꯁꯥꯒꯤ ꯁꯥꯔꯝ ꯍꯥꯏꯗꯤ ꯁꯥꯒꯤ ꯏ ꯇꯥꯕꯗꯣ ꯍꯥꯏꯗꯤ ꯇꯦꯟꯅ ꯀꯥꯞꯄꯒ ꯁꯥꯗꯣ ꯁꯤꯈ꯭ꯔꯕꯅꯤꯅ ꯁꯥꯗꯨꯒꯤ ꯏꯔꯝ ꯊꯤꯔꯛꯄꯅꯦꯕꯀꯣ ꯁꯥꯗꯣ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦꯅ ꯏꯔꯝ ꯊꯤꯔꯛꯄꯅꯤ ꯑꯗꯨꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯁꯥꯗꯣ ꯉꯁꯥꯏꯒꯤ ꯊꯣꯡꯉꯒ ꯆꯥꯐꯝꯗꯨꯗ ꯌꯧꯔꯛꯑꯦꯕꯀꯣ ꯑꯗꯨꯗꯩꯗ ꯃꯔꯤꯡ ꯄꯥꯈꯪꯁꯤꯡꯗꯨꯗ ꯍꯪꯉꯦꯕ ꯁꯥꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯁꯒꯣꯜꯗꯣ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦꯅꯀꯣ ꯑꯗꯒꯤ ꯏꯒꯤ ꯈꯣꯡꯒꯨꯜ ꯊꯤꯔꯛꯄꯗꯒꯤ ꯊꯨꯅ ꯐꯪꯂꯕꯗ ꯃꯔꯤꯡ ꯄꯣꯡꯕ ꯃꯉꯥꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯑꯦ ꯃꯣꯏ ꯃꯔꯤꯡ ꯃꯣꯏꯅ ꯊꯣꯡꯉꯒ ꯆꯥꯊꯣꯛꯈꯤꯕ ꯃꯔꯤꯡ ꯃꯉꯥꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯑꯦꯀꯣ ꯈ꯭ꯋꯥꯏ ꯅꯨꯡꯖꯦꯝꯕꯝ ꯅꯥꯏꯆꯥꯎ ꯅꯃꯨꯡ ꯁꯥ ꯆꯥꯕ ꯌꯥꯗꯕ ꯑꯁꯤꯗꯤ ꯃꯔꯤꯡ ꯑꯩꯈꯣꯏꯒꯤ ꯁꯥꯅꯤ ꯍꯥꯏꯕ ꯄꯥꯎꯈꯨꯝ ꯇꯥꯕꯗ ꯈ꯭ꯋꯥꯏ ꯅꯨꯡꯖꯦꯝꯕꯝ ꯅꯥꯏꯆꯥ ꯁꯥꯎꯈꯤ ꯁꯒꯣꯜꯁꯦ ꯃꯣꯏꯒꯤꯅꯦꯅ ꯍꯥꯏꯔꯛꯄꯅꯦꯕꯀꯣ
sagon ngasagi tare iba sagon dudi moigini moina sari bado moina sari ba ngasai digi sanai yune ga sari ba sagon do moigini na harakone ade kwainung jembam ꯀꯩꯅꯣꯁꯦ ꯈ꯭ꯋꯥꯏꯅꯨꯡ ꯖꯦꯝꯕꯝ ꯅꯥꯏꯆꯥꯁꯦ ꯁꯥꯎꯔꯦꯀꯣ ꯈ꯭ꯋꯥꯏꯅꯨꯡ ꯖꯦꯝꯕꯝ ꯅꯥꯏꯆꯥꯁꯦ ꯁꯥꯎꯔꯦ ꯃꯔꯤꯡ ꯈꯨꯟꯒꯤ ꯄꯟꯊꯣꯡ ꯉꯥꯛꯄꯤ ꯅꯥꯏꯇꯣꯝ ꯉꯥꯏꯔꯕꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯐꯤ ꯁꯥꯐꯝꯗ ꯊꯝꯕ ꯁꯤꯂꯛꯄꯨꯝ ꯃꯇꯣꯝꯇ ꯉꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥ ꯑꯣꯏꯔꯕꯤ ꯑꯍꯟ ꯑꯣꯏꯔꯕꯤ ꯀꯣ ꯄꯨꯡꯒꯥꯗ ꯃꯩ ꯇꯤꯛꯇꯨꯅ ꯂꯩꯔꯕꯤ ꯈꯨ ꯁꯧꯗꯨꯅ ꯐꯝꯂꯕꯤ ꯈꯣꯡꯊꯥꯡ ꯊꯨꯅ ꯆꯠꯄꯗ ꯈꯨꯠꯅ ꯁꯧꯗꯨꯅ ꯆꯤꯡꯁꯥꯡ ꯅꯥꯄꯣꯡ ꯀꯥꯕꯒꯨꯝ ꯄꯣꯊꯥ ꯄꯣꯊꯥ ꯆꯠꯂꯕꯤ ꯐꯝꯐꯝ ꯑꯃꯗꯒꯤ ꯑꯃꯗ ꯁꯧꯗꯨꯅ ꯆꯤꯡꯁꯥꯡ ꯅꯥꯄꯣꯡ ꯀꯥꯕꯒꯨꯝ ꯄꯣꯊꯥ ꯄꯣꯊꯥ ꯃꯐꯝ ꯑꯃꯗꯒꯤ ꯑꯃꯗ ꯆꯠꯄꯗ ꯐꯝꯁꯤꯠ ꯐꯝꯁꯤꯠ ꯆꯠꯂꯕꯤ ꯑꯋꯥꯡꯕ ꯆꯤꯡꯖꯥꯎ ꯀꯥꯕꯒꯨꯝ ꯊꯣꯛꯂꯕꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯆꯩꯁꯨ ꯊꯥꯗ꯭ꯔꯕꯤ ꯀꯣ ꯆꯩꯁꯨ ꯊꯥꯗ꯭ꯔꯕꯤ ꯅꯍꯥꯛꯅ ꯀꯔꯤꯒꯤ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯂꯤꯕꯅꯣꯅ ꯈꯨꯝꯃꯦ ꯍꯪꯉꯦꯕꯀꯣ ꯀꯅꯥꯗꯅ ꯍꯪꯉꯛꯏꯁꯦ ꯉꯁꯥꯏꯒꯤ ꯃꯔꯤꯡ ꯈꯨꯟꯒꯤ ꯄꯟꯊꯣꯡ ꯉꯥꯛꯄꯤ ꯁꯦ ꯃꯔꯤꯡ ꯈꯨꯟꯒꯤ ꯄꯟꯊꯣꯡ ꯉꯥꯛꯄꯤ ꯁꯤꯗ ꯍꯪꯉꯤꯅꯦꯕ ꯅꯣꯏ ꯃꯌꯥꯝ ꯁꯥꯅꯩ ꯌꯨꯅꯩꯔꯒ ꯆꯥꯔꯦ ꯀꯣ ꯑꯗꯣ ꯁꯥꯅꯩ ꯌꯨꯅꯩꯔꯒ ꯆꯥꯔꯦ ꯁꯤꯁꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯉꯁꯥꯏꯒꯤ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯅꯨꯡ ꯖꯦꯝꯕꯝ ꯅꯥꯏꯆꯥꯅ ꯑꯍꯥꯟꯕꯗ ꯍꯪꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯈꯨꯝꯃꯛꯏꯕ ꯄꯥꯎꯈꯨꯝ ꯈꯨꯝꯃꯛꯏꯕ ꯅꯨꯄꯤꯁꯦ ꯀꯅꯥꯅꯣ ꯍꯥꯏꯔꯒꯗꯤ ꯀꯣ ꯄꯟꯊꯣꯡ ꯉꯥꯛꯄꯤ ꯅꯥꯏꯇꯣꯝ ꯉꯥꯏꯔꯕꯤ ꯄꯟꯊꯣꯡ ꯉꯥꯛꯄꯤ ꯅꯥꯏꯇꯣꯝ ꯉꯥꯏꯔꯕꯤ ꯁꯤꯒꯤ ꯈꯨꯟꯒꯤ ꯈꯨꯜꯂꯥꯛꯄꯤꯁꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯃꯔꯤꯡꯒꯤ ꯀꯣ ꯑꯁꯤꯁꯤꯅ ꯅꯪꯒꯤ ꯁꯥ ꯅꯠꯇꯦꯅ ꯈꯨꯝꯃꯛꯄ ꯑꯗꯣ ꯁꯥ ꯆꯥꯔꯤꯕꯗꯨꯗꯤ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯉꯁꯥꯏꯒꯤ ꯁꯥ ꯆꯥꯔꯤꯕ ꯃꯣꯏ ꯃꯉꯥꯗꯨꯅ ꯀꯩꯅꯣꯁꯦ ꯀꯩꯗꯧꯕ ꯅꯪꯒꯤ ꯁꯒꯣꯜꯁꯦ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯁꯒꯣꯜꯁꯦ ꯑꯩꯈꯣꯏꯒꯤꯅꯤ ꯁꯒꯣꯜꯁꯦ ꯅꯪꯒꯤ ꯅꯠꯇꯦꯅ ꯈꯨꯝꯃꯛꯄ ꯀꯣ ꯑꯗꯨꯗꯩꯗ ꯀꯔꯤ ꯃꯔꯝꯒꯤ ꯑꯣꯏꯗꯕ ꯉꯥꯡꯉꯤꯅꯣꯅ ꯉꯁꯥꯏꯒꯤ ꯈꯨꯟꯒꯤ ꯉꯥꯛꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯄꯟꯊꯣꯡ ꯉꯥꯛꯄꯤ ꯀꯣ ꯅꯥꯏꯇꯣꯝ ꯉꯥꯏꯔꯕꯤ ꯑꯁꯤ ꯀꯩ ꯍꯥꯏꯅꯤ ꯁꯒꯣꯜ ꯐꯥꯎꯕ ꯍꯥꯏꯕꯗꯤ ꯍꯅꯨꯕꯤ ꯃꯥꯅ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯁꯒꯣꯜꯗꯣ ꯐꯥꯔꯒ ꯆꯥꯗꯣꯏꯅꯣꯕꯀꯣ ꯑꯗꯨ ꯀꯔꯤꯒꯤ ꯑꯣꯏꯗꯕ ꯉꯥꯡꯉꯤꯅꯣꯅ ꯍꯅꯨꯕꯤꯁꯤꯗ ꯍꯪꯉꯦꯀꯣ ꯈ꯭ꯋꯥꯏꯅꯨꯡ ꯖꯦꯝꯕꯝ ꯅꯥꯏꯆꯥꯅ ꯀꯣ ꯐꯤ ꯑꯃꯒꯤ ꯄꯨꯟꯁꯤ ꯌꯧꯅ ꯄꯨꯟꯁꯤꯔꯔꯣꯏꯗꯕ ꯑꯍꯟ ꯑꯣꯏꯔꯕꯤ ꯌꯥꯒꯤ ꯃꯊꯧ ꯍꯜꯂꯕꯤ ꯈꯣꯡꯀꯥꯞ ꯃꯉꯝ ꯁꯥꯟꯗ꯭ꯔꯕꯤ ꯃꯤꯌꯥꯝ ꯃꯔꯛꯇ ꯊꯣꯛꯄ ꯉꯝꯗ꯭ꯔꯕꯤ ꯅꯍꯥꯛꯀꯤ ꯁꯨꯃꯥꯡꯗ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯂꯩꯔꯕꯤ ꯅꯍꯥꯛꯄꯨ ꯂꯥ ꯌꯦꯜꯂꯛꯄꯗꯁꯨ ꯊꯨꯡꯕꯤꯔꯔꯣꯏ ꯁꯤꯅ ꯇꯥꯛꯄꯗꯤ ꯉꯁꯥꯏꯒꯤ ꯁꯥ ꯉꯥ ꯆꯥꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯨꯅꯁꯨ ꯁꯥ ꯊꯨꯡꯉꯛꯑꯔꯣꯏꯗꯕ ꯅꯪꯅ ꯀꯔꯤꯗ ꯃꯔꯝꯒꯤꯗꯃꯛꯇ ꯑꯣꯏꯗꯕ ꯉꯥꯡꯉꯤꯅꯣ ꯍꯥꯏꯕꯗꯤ ꯈ꯭ꯋꯥꯏꯅꯨꯡ ꯖꯦꯝꯕꯝ ꯀꯩꯅꯣ ꯅꯥꯏꯆꯥꯅ ꯍꯪꯕ ꯃꯇꯝꯗ ꯁꯥꯗꯣ ꯃꯣꯏꯒꯤ ꯅꯠꯇꯦꯅ ꯈꯨꯝꯃꯛꯑꯦꯕꯀꯣ ꯃꯔꯤꯡ ꯃꯌꯥꯝꯁꯤꯡꯁꯤꯅ ꯃꯣꯏꯒꯤ ꯅꯠꯇꯦ ꯃꯔꯤꯡ ꯃꯌꯥꯝꯁꯤꯡꯁꯤꯅ ꯅꯪꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯁꯥꯅꯤ ꯆꯥꯔꯤꯁꯦ ꯍꯥꯏꯅ ꯈꯨꯝꯃꯦꯕ ꯑꯣꯏꯗꯕ ꯉꯥꯡꯉꯤꯅꯦꯕꯀꯣ ꯑꯗꯣ ꯑꯗꯨꯗꯩꯗ ꯍꯅꯨꯕꯤꯗꯨꯁꯨ ꯌꯥꯎꯅ ꯑꯣꯏꯗꯕ ꯉꯥꯡꯉꯛꯄꯗꯨꯗ ꯍꯅꯨꯕꯤꯗꯨꯗ ꯅꯪꯗꯤ ꯄꯨꯟꯁꯤꯔꯔꯣꯏ ꯍꯥꯏꯗꯤ ꯐꯤ ꯑꯃꯒꯤ ꯄꯨꯟꯁꯤꯅ ꯍꯦꯜꯂꯅꯤ ꯍꯥꯏꯗꯤ ꯈꯨꯗꯩ ꯑꯃꯒꯤ ꯄꯨꯟꯁꯤꯅ ꯍꯦꯜꯂꯗꯧꯕ ꯍꯥꯏꯕꯗꯤ ꯈꯨꯗꯩꯗꯨ ꯁꯤꯖꯤꯟꯅꯔꯒ ꯃꯜꯂꯛꯑꯒ ꯂꯣꯏꯈꯤꯕ ꯑꯗꯨꯒꯤ ꯄꯨꯟꯁꯤꯗꯨꯅ ꯍꯦꯟꯅ ꯁꯥꯡꯉꯅꯤ ꯍꯥꯏꯕꯀꯣ ꯍꯅꯨꯕꯤꯗꯣ ꯀꯨꯏꯔꯔꯣꯏ ꯁꯤꯔꯅꯤ ꯑꯗꯨꯒꯨꯝꯕ ꯀꯨꯏꯔꯔꯣꯏꯗꯕ ꯅꯪꯅ ꯍꯥꯏꯗꯤ ꯑꯁꯤꯕꯅ ꯉꯥꯏꯔꯕ ꯅꯪꯅ ꯀꯔꯤ ꯃꯔꯝꯒꯤ ꯑꯣꯏꯗꯕ ꯉꯥꯡꯉꯤꯅꯣ ꯅꯪꯅ ꯑꯣꯏꯗꯕ ꯉꯥꯡꯉꯁꯨ ꯅꯪ ꯁꯥꯁꯦ ꯆꯥꯕꯐꯥꯎ ꯐꯪꯉꯔꯣꯏ ꯂꯥ ꯊꯨꯡꯉꯛꯑꯔꯣꯏ ꯍꯥꯏꯕꯗꯤ ꯁꯥ ꯌꯦꯟꯕ ꯃꯇꯝꯗ ꯂꯥꯗ ꯌꯦꯜꯂꯤꯗꯅꯀꯣ ꯑꯗꯣ ꯂꯥ ꯐꯥꯎ ꯊꯨꯡꯕꯤꯔꯛꯑꯔꯣꯏꯗꯕꯁꯤꯗ ꯅꯪꯅ ꯀꯔꯤꯗꯧꯕꯩꯅ ꯑꯣꯏꯗꯕ ꯉꯥꯡꯉꯤꯁꯦ ꯑꯣꯏꯗꯕ ꯉꯥꯡꯕ ꯃꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯁꯦ ꯁꯤꯅꯦꯕꯀꯣ ꯁꯥ ꯌꯦꯟꯅꯔꯛꯄꯗꯁꯨ ꯁꯥ ꯊꯨꯡꯕꯤꯔꯛꯂꯔꯣꯏ ꯌꯨ ꯌꯦꯜꯂꯛꯄꯗꯁꯨ ꯌꯨ ꯊꯨꯡꯕꯤꯔꯔꯣꯏ ꯁꯥ ꯃꯇꯝ ꯑꯃꯒꯤꯗꯃꯛꯇ ꯂꯥꯏꯒꯤ ꯆꯩꯔꯥꯛꯄꯨ ꯀꯤꯗꯕ꯭ꯔꯥ ꯍꯥꯏꯅ ꯁꯥꯎꯈꯤ ꯃꯗꯨꯗ ꯑꯍꯟ ꯃꯇꯝ ꯑꯣꯏꯔꯕꯤ ꯑꯗꯨꯗꯤ ꯏꯀꯥꯏꯈꯤ ꯇꯧꯏꯒ ꯑꯃꯁꯨꯡ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯔꯤꯡ ꯍꯥꯎꯁꯤꯡ ꯄꯟꯊꯣꯡ ꯉꯥꯛꯄꯤꯅ ꯅꯧꯍꯧꯅꯅ ꯋꯥ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯀꯣ ꯍꯥꯎꯁꯤ ꯄꯟꯊꯣꯡ ꯉꯥꯛꯄꯤ ꯍꯥꯏꯁꯤꯅꯤꯀꯣ ꯉꯁꯥꯏꯒꯤ ꯍꯅꯨꯕꯤꯁꯤꯒꯤ ꯃꯃꯤꯡꯁꯦꯀꯣ ꯑꯗꯣ ꯄꯟꯊꯣꯡ ꯉꯥꯛꯄꯤ ꯑꯗꯨꯝ ꯍꯥꯏꯔꯣ ꯍꯩ ꯏꯁꯨ ꯀꯣ ꯍꯩ ꯏꯁꯨ ꯅꯨꯄꯥ ꯈ꯭ꯋꯥꯏꯅꯨꯡ ꯖꯦꯝꯕꯝ ꯅꯥꯏꯆꯥ ꯏꯁꯨ ꯅꯨꯄꯥ ꯍꯥꯏꯅ ꯀꯧꯔꯛꯑꯦꯀꯣ ꯑꯣ ꯑꯍꯟ ꯃꯇꯝ ꯑꯣꯏꯔꯕꯤ ꯑꯩꯕꯨ ꯂꯥ ꯌꯦꯜꯂꯕꯁꯨ ꯂꯥ ꯊꯨꯝꯕꯤꯔꯝꯗꯦ ꯁꯥ ꯌꯦꯟꯕꯗꯁꯨ ꯁꯥ ꯄꯤꯔꯛꯇꯦ ꯌꯨ ꯌꯦꯟꯕꯗꯁꯨ ꯌꯨ ꯊꯨꯡꯂꯗꯦ ꯏꯁꯨ ꯅꯨꯄꯥ ꯇꯦꯟ ꯀꯥꯞꯄ ꯍꯩꯕꯋꯣ ꯀꯔꯤꯒꯤ ꯑꯣꯏꯗꯕ ꯉꯥꯡꯒꯗꯧꯔꯤꯕꯅꯣ ꯁꯥ ꯑꯁꯤ ꯃꯈꯣꯏꯒꯤ ꯄꯨꯟꯗꯨꯅ ꯊꯝꯕ ꯑꯌꯣꯛꯄ ꯁꯥ ꯅꯠꯇꯦ ꯅꯍꯥꯛꯀꯤ ꯇꯦꯟꯅ ꯄꯥꯟꯈꯤꯕ ꯁꯥ ꯑꯗꯨꯅꯤ ꯀꯪꯂꯥꯗ ꯂꯩꯕꯥꯛ ꯋꯥꯌꯦꯜ ꯊꯧꯗꯥꯔꯤꯕ ꯇꯥꯍꯨꯔꯦꯡ ꯑꯍꯥꯟꯕꯒꯤ ꯁꯒꯣꯜꯅ ꯃꯔꯤꯡ ꯈꯨꯟꯕꯤꯂꯣꯛꯇ ꯁꯤꯕꯗꯒꯤ ꯃꯔꯤꯡ ꯍꯥꯎꯕ ꯆꯥꯡꯀꯥꯏꯕꯅ ꯎꯔꯛꯏ ꯆꯥꯡꯀꯥꯏꯕꯅ ꯍꯥꯟꯅ ꯎꯕꯅꯤꯀꯣ ꯉꯁꯥꯏꯁꯨ ꯍꯥꯏꯈ꯭ꯔꯦꯀꯣ ꯍꯥꯎꯃꯨꯕꯅ ꯐꯪꯂꯛꯄ ꯍꯥꯎꯇꯣꯟꯕꯅ ꯂꯥꯟꯆꯥꯕ ꯆꯠꯄꯗ ꯊꯦꯡꯅꯔꯛꯄ ꯍꯥꯎꯈꯣꯡ ꯇꯣꯡꯅ ꯐꯪꯂꯛꯄ ꯍꯥꯎꯈꯣꯡ ꯁꯥꯡꯅ ꯌꯥꯆꯟ ꯊꯥꯈꯤꯕ ꯃꯔꯤꯡ ꯍꯥꯎꯃꯨꯔꯥ ꯀꯧꯕ ꯃꯔꯤꯡꯒꯤ ꯃꯤꯑꯣꯏ 5 ꯑꯁꯤꯅ ꯐꯥꯔꯛꯈꯤꯕꯅꯤ
ꯌꯣꯏ ꯃꯌꯥꯏ ꯇꯥꯎꯗꯟꯕ ꯇꯥꯎꯍꯨꯏꯔꯦꯡ ꯑꯍꯥꯟꯕꯒꯤ ꯁꯒꯣꯜꯅꯤ ꯅꯍꯥꯛꯀꯤ ꯇꯦꯟꯅ ꯄꯥꯟꯈꯤꯕ ꯁꯥꯅꯤ ꯍꯥꯏꯕꯗ ꯈꯨꯋꯥꯏ ꯅꯨꯡꯖꯦꯝꯕꯝ ꯅꯥꯏꯆꯥꯅ ꯍꯥꯏꯈꯤ ꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯁꯥꯁꯦ ꯍꯅꯨꯕꯤꯁꯤꯅ ꯑꯃꯨꯛ ꯍꯥꯏꯗꯣꯔꯛꯑꯦꯀꯣ ꯍꯥꯟꯅ ꯑꯣꯏꯗꯕ ꯉꯥꯡꯉꯝꯕꯗꯣ ꯀꯩꯗꯧꯔꯕ ꯍꯅꯨꯕꯤꯁꯤꯅ ꯅꯪꯅ ꯇꯦꯟꯅ ꯄꯥꯜꯂꯒ ꯅꯪꯅ ꯇꯦꯟꯅ ꯍꯥꯠꯈꯤꯕ ꯁꯥꯗꯨꯅꯤ ꯍꯥꯏꯅ ꯑꯃꯨꯛ ꯐꯖꯅ ꯍꯥꯏꯗꯣꯔꯛꯑꯦꯀꯣ ꯍꯦ ꯃꯔꯤꯡ ꯀꯣꯡꯕ ꯃꯉꯥꯑꯣ ꯆꯤꯡꯗ ꯂꯩꯕ ꯏꯄꯥꯒꯤ ꯃꯔꯨꯞꯁꯤꯡ ꯀꯥꯡꯉꯣꯏꯂꯝ ꯂꯣꯏꯍꯥꯗꯕ ꯃꯔꯤꯡ ꯅꯈꯣꯏꯅ ꯆꯥꯔꯤꯕ ꯁꯥ ꯊꯛꯂꯤꯕ ꯌꯨ ꯑꯗꯨꯕꯨ ꯑꯩꯒꯤ ꯇꯦꯟꯅ ꯄꯥꯟꯈꯤꯕ ꯁꯥꯅꯤ ꯇꯥꯏꯍꯣꯏꯔꯦꯡ ꯑꯍꯥꯟꯕ ꯑꯩꯒꯤ ꯇꯦꯟꯅ ꯄꯥꯟꯕꯗꯒꯤ ꯃꯔꯤꯡ ꯈꯨꯟꯕꯤ ꯃꯌꯦꯡꯁꯤꯡꯗ ꯁꯤꯔꯦ ꯉꯁꯥꯏꯒꯤ ꯁꯤꯕ ꯍꯥꯏꯁꯦ ꯗꯥꯏꯔꯦꯛ ꯁꯤꯗꯩꯁꯤꯗ ꯁꯔꯒ ꯃꯊꯛꯇ ꯄꯥꯏꯈꯠꯂꯒ ꯁꯔꯒꯗ ꯂꯣꯠꯈꯤꯅ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯃꯤꯅꯤꯡꯁꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯁꯔꯒꯗ ꯂꯣꯠꯈꯤ ꯍꯥꯏꯕ ꯃꯤꯅꯤꯡꯗꯤ ꯁꯤꯈꯤꯕ ꯍꯥꯏꯕꯅꯦꯕꯀꯣ ꯃꯤꯅꯤꯡꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯈ꯭ꯋꯥꯏ ꯅꯨꯡꯖꯦꯝ ꯄꯥꯕꯅ ꯇꯥꯏꯍꯣꯏꯔꯦꯡ ꯑꯍꯥꯟꯕꯁꯦ ꯀꯩꯅꯣ ꯇꯦꯟꯅ ꯀꯥꯞꯄ ꯃꯇꯝꯗ ꯁꯤꯔꯕꯅꯦꯕ ꯑꯗꯣ ꯂꯥꯏꯒ ꯃꯤꯒ ꯇꯤꯟꯅꯕ ꯃꯇꯝ ꯃꯤꯒ ꯇꯤꯟꯅꯕ ꯃꯇꯝ ꯑꯣꯏꯕ ꯖꯨꯛ ꯑꯣꯏꯕꯅꯤꯅ ꯁꯤꯔꯁꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯑꯣꯟꯈꯤꯕ ꯂꯩꯗꯅꯀꯣ ꯃꯤꯁꯦ ꯂꯥꯏ ꯑꯣꯟꯈ꯭ꯔꯒꯗꯤ ꯁꯤꯔꯦ ꯑꯗꯨꯒꯤ ꯁ꯭ꯇꯥꯏꯜꯅꯦꯕ ꯑꯗꯨꯃꯥꯏꯅꯅꯤꯀꯣ ꯃꯥꯅ ꯁꯤꯗꯩꯁꯤꯗ ꯍꯥꯏꯔꯤꯁꯦ ꯑꯗꯨꯗꯨꯅ ꯃꯥꯅ ꯁꯤꯗꯩꯁꯤꯗ ꯗꯥꯏꯔꯦꯛ ꯍꯥꯏꯔꯛꯑꯦꯀꯣ ꯑꯩꯒꯤ ꯇꯦꯟꯅ ꯄꯥꯟꯈꯤꯕ ꯀꯣ ꯑꯩꯒꯤ ꯇꯦꯟꯅ ꯄꯥꯟꯈꯤꯕ ꯁꯥꯅꯤ ꯇꯥꯏꯍꯣꯏꯔꯦꯡ ꯑꯍꯥꯟꯕ ꯑꯩꯒꯤ ꯇꯦꯟꯅ ꯄꯥꯟꯕꯗꯒꯤ ꯃꯔꯤꯡ ꯈꯨꯟꯕꯤ ꯃꯌꯦꯡꯁꯤꯡꯗ ꯁꯤꯔꯦ ꯀꯣ ꯃꯔꯤꯡ ꯈꯨꯟꯒꯤ ꯆꯤꯡꯗ ꯁꯤꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯁꯥꯅꯤ ꯅꯣꯏꯅ ꯆꯥꯔꯤꯁꯦ ꯆꯤꯡꯃꯤ ꯅꯈꯣꯏꯒꯤ ꯀꯣ ꯁꯨꯃꯥꯡꯗ ꯅꯍꯥ ꯑꯍꯟ ꯄꯨꯜꯂꯞ ꯍꯧꯗꯨꯅ ꯅꯨꯄꯤ ꯑꯉꯥꯡ ꯃꯌꯥꯝ ꯇꯤꯟꯅꯗꯨꯅ ꯁꯥ ꯑꯗꯨ ꯆꯥꯔꯦ ꯇꯧꯏꯒꯨꯝꯕꯁꯨꯡ ꯁꯥ ꯑꯗꯨ ꯑꯩꯅ ꯐꯥꯈꯤꯕ ꯍꯥꯠꯈꯤꯕ ꯁꯥꯅꯤ ꯇꯥꯏꯍꯣꯏꯔꯦꯡ ꯑꯍꯥꯟꯕꯒꯤ ꯁꯒꯣꯜꯗꯨꯒꯤ ꯃꯀꯣꯛꯇꯨꯒ ꯑꯩꯒꯤ ꯇꯦꯟꯖꯩꯒ ꯄꯤꯔꯛꯎ ꯆꯥꯊꯣꯛꯈ꯭ꯔꯕ ꯁꯥ ꯃꯁꯥ ꯑꯗꯨꯒꯤꯗꯃꯛꯇ ꯁꯥꯎꯔꯔꯣꯏ ꯍꯥꯏꯈꯤ ꯍꯥꯏꯗꯤ ꯁꯥꯗꯣ ꯀꯩꯗꯧꯕ ꯁꯒꯣꯜꯗꯣ ꯃꯥꯅ ꯍꯥꯠꯄꯅꯤ ꯑꯗꯨꯗꯨꯅ ꯁꯥꯗꯨꯒꯤ ꯃꯀꯣꯛꯇꯨꯅꯦ ꯑꯗꯨꯒ ꯃꯥꯒꯤ ꯇꯦꯟꯖꯩꯗꯨꯅꯦ ꯄꯤꯔꯛꯑꯣ ꯍꯥꯏꯕꯅꯦꯕꯀꯣ ꯃꯗꯨꯗ ꯃꯔꯤꯡ ꯀꯣꯡꯕ ꯃꯉꯥꯅ ꯇꯦꯟꯒꯤ ꯇꯦꯟꯖꯩꯁꯨ ꯄꯤꯔꯛꯇꯦ ꯁꯒꯣꯜꯒꯤ ꯃꯀꯣꯛꯁꯨ ꯄꯤꯔꯛꯇꯕꯗꯒꯤ ꯈ꯭ꯋꯥꯏ ꯅꯨꯡꯖꯦꯝꯕꯝ ꯅꯥꯏꯆꯥꯗꯤ ꯃꯔꯤꯡ ꯈꯨꯟꯕꯤ ꯂꯣꯛꯇꯒꯤ ꯍꯜꯂꯛꯂꯦ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯇꯥꯏꯍꯣꯏꯔꯦꯡ ꯑꯍꯟꯗꯤ ꯀꯣꯔꯧ ꯅꯣꯡꯗꯣꯜꯒꯤ ꯃꯐꯝ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯦ ꯃꯥꯒꯤ ꯁꯒꯣꯜ ꯑꯄꯥꯏꯕ ꯑꯗꯨꯅ ꯃꯔꯤꯡ ꯈꯨꯟꯕꯤ ꯂꯣꯛꯇ ꯁꯤꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖ ꯇꯥꯔꯒꯁꯨ ꯃꯥꯒꯤ ꯇꯦꯟꯖꯩꯁꯨ ꯄꯤꯔꯛꯇ꯭ꯔꯦ ꯁꯒꯣꯜꯗꯨꯁꯨ ꯄꯤꯔꯛꯇ꯭ꯔꯦꯕꯀꯣ ꯑꯗꯨꯗꯨꯒ ꯃꯥꯅ ꯁꯤꯗꯩꯁꯤꯗ ꯂꯣꯠꯈ꯭ꯔꯦ ꯍꯥꯏꯔꯤꯁꯤꯀꯣ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯣ ꯇꯥꯏꯍꯣꯏꯔꯦꯡ ꯑꯍꯥꯟꯕ ꯀꯩꯅꯣꯁꯦ ꯅꯤꯡꯊꯧꯁꯤꯗꯤ ꯃꯥꯗꯤ ꯂꯣꯠꯈ꯭ꯔꯦꯕꯀꯣ ꯁꯣꯔꯥꯔꯦꯟꯗ ꯀꯣ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯇꯥꯏꯍꯣꯏꯔꯦꯡ ꯑꯍꯟꯗꯤ ꯀꯣꯔꯧ ꯅꯣꯡꯗꯣꯜꯒꯤ ꯃꯐꯝ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯦ ꯃꯤꯅꯤꯡꯗꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯅꯦꯕꯀꯣ ꯅꯣꯡꯄꯣꯛ ꯇꯧꯔꯤꯡ ꯂꯩ ꯃꯆꯥ ꯀꯣꯔꯧ ꯅꯣꯡꯕꯨ ꯈꯣꯟꯕꯤ ꯃꯥꯂꯦꯝ ꯂꯩꯕꯨ ꯂꯨꯝꯕꯤ ꯅꯤꯡꯊꯧ ꯆꯅꯨꯒꯤ ꯃꯆꯥ ꯇꯥꯏꯍꯣꯏꯔꯦꯡ ꯑꯍꯥꯟꯕ ꯑꯃꯁꯨꯡ ꯁꯅꯥ ꯈꯣꯝꯕꯗꯣꯟ ꯑꯇꯣꯟꯕ ꯀꯪꯂꯥꯗ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯟꯕ ꯑꯗꯨꯗꯤ ꯌꯦꯛꯃ ꯍꯥꯎꯇꯪꯂꯥꯒꯤ ꯇꯦꯟ ꯀꯤꯕꯗꯒꯤ ꯂꯥꯏꯔꯦꯟꯒꯤ ꯃꯌꯥ ꯃꯅꯨꯡꯗ ꯂꯥꯏꯒꯤ ꯃꯀꯣꯟ ꯃꯅꯨꯡꯗ ꯑꯔꯣꯝꯕ ꯃꯐꯝꯗ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯦ ꯀꯗꯥꯏꯗ ꯂꯣꯠꯈ꯭ꯔꯦꯕ ꯀꯣ ꯍꯥꯏꯗꯤ ꯃꯅꯥꯎꯄꯥ ꯑꯇꯣꯝꯕꯁꯦ ꯇꯥꯏꯍꯣꯏꯔꯦꯡ ꯑꯍꯥꯟꯕ ꯑꯃꯁꯨꯡ ꯁꯅꯥ ꯈꯣꯝꯕꯗꯣꯟ ꯑꯇꯣꯟꯕ ꯀꯪꯂꯥꯗ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯟꯕ ꯑꯗꯨꯗꯤ ꯀꯣ ꯌꯦꯛꯃ ꯍꯥꯎꯇꯪꯂꯥ ꯍꯥꯏꯁꯤꯁꯨ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯨꯅꯤꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣꯒꯤ ꯁꯤꯒꯤ ꯀꯔꯤ ꯀꯩꯅꯣꯗꯣ ꯍꯥꯏꯗꯤ ꯈ꯭ꯋꯥꯏ ꯅꯨꯡꯖꯦꯝꯕꯝ ꯀꯣ ꯅꯥꯏꯆꯥꯒꯤ ꯑꯇꯣꯞꯄ ꯃꯃꯤꯡꯅꯤꯀꯣ ꯑꯗꯣ ꯍꯥꯎꯇꯪꯂꯥꯒꯤ ꯇꯦꯟ ꯀꯤꯕꯗꯒꯤ ꯂꯥꯏꯔꯦꯟ ꯃꯌꯥ ꯃꯅꯨꯡ ꯍꯥꯏꯗꯤ ꯃꯐꯝ ꯈꯪꯗꯕ ꯃꯐꯝꯅꯤꯀꯣ ꯂꯥꯏꯔꯦꯟ ꯃꯌꯥ ꯍꯥꯏꯁꯤ ꯀꯅꯥꯅ ꯈꯪꯉꯨꯗꯣꯏꯅꯣ ꯂꯥꯏꯒꯤ ꯃꯀꯣꯟ ꯃꯅꯨꯡꯗ ꯑꯔꯣꯝꯕ ꯃꯐꯝ ꯑꯃꯗ ꯂꯣꯠꯈ꯭ꯔꯦ ꯃꯤꯅꯤꯡꯗꯤ ꯀꯅꯥꯅ ꯂꯣꯠꯂꯤꯁꯦ ꯃꯅꯥꯎꯄꯥ ꯑꯇꯣꯝꯕꯗꯣꯀꯣ ꯌꯣꯏꯃꯌꯥꯏ ꯅꯨꯃꯤꯠ ꯁꯅꯥ ꯈꯣꯝꯕꯗꯣꯟ ꯑꯇꯣꯟꯕ ꯃꯁꯤꯁꯤꯅꯤꯀꯣ ꯂꯣꯠꯈ꯭ꯔꯤꯁꯤꯀꯣ ꯂꯥꯏꯔꯦꯟ ꯈꯨꯟꯕꯤꯂꯣꯛꯇ ꯀꯪꯂꯩ ꯂꯝꯕꯨ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯌꯣꯏꯃꯌꯥꯏ ꯇꯥꯎꯗꯟꯕꯗꯤ ꯑꯊꯣꯏꯕ ꯂꯥꯏꯁꯤꯡꯒ ꯂꯣꯏꯅꯅ ꯂꯩꯈ꯭ꯔꯦ ꯅꯨꯃꯤꯠ ꯁꯅꯥ ꯈꯣꯝꯕꯗꯣꯟꯗꯤ ꯇꯨꯕꯤ ꯃꯌꯥ ꯃꯅꯨꯡꯗ ꯂꯥꯏꯔꯦꯟ ꯃꯀꯣꯟ ꯃꯅꯨꯡꯗ ꯂꯣꯠꯈꯤꯕꯗꯒꯤ ꯄꯣꯏꯔꯩ ꯃꯤꯌꯥꯝꯗ ꯃꯐꯝ ꯈꯪꯗꯅ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯌꯥꯎꯗ꯭ꯔꯕ ꯏꯃꯝ ꯃꯝꯂꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯣꯛꯇ꯭ꯔꯦ ꯄꯣꯏꯔꯩ ꯂꯩꯀꯥꯏꯁꯨ ꯏꯃꯝ ꯃꯝꯕꯒꯨꯝꯂꯦ ꯅꯨꯃꯤꯠ ꯊꯣꯛꯇꯕꯗꯒꯤ ꯇꯤꯜ ꯀꯥꯡ ꯀꯌꯥ ꯄꯥꯏꯊꯣꯛꯂꯛꯄꯒꯨꯝ ꯐꯠꯇꯕ ꯉꯥꯛꯇ ꯑꯣꯏꯔꯦ ꯄꯣꯏꯔꯩ ꯃꯤꯌꯥꯝꯗꯤ ꯂꯧ ꯀꯨꯝꯗ꯭ꯔꯦ ꯊꯕꯛ ꯏꯪꯈꯥꯡꯅꯆꯤꯡꯕ ꯃꯥꯒꯤ ꯃꯊꯧ ꯁꯨꯗ꯭ꯔꯦ ꯊꯕꯛ ꯇꯧꯗ꯭ꯔꯦ ꯁꯤꯡ ꯌꯥꯟꯗꯨꯅ ꯃꯊꯧ ꯇꯧꯗ꯭ꯔꯦ ꯌꯦꯟꯁꯥꯡ ꯅꯥꯄꯤ ꯊꯤꯟꯗꯨꯅ ꯆꯥꯊꯤ ꯉꯥꯊꯤꯕꯁꯨ ꯇꯧꯗ꯭ꯔꯦ ꯂꯝꯒꯤ ꯃꯄꯨ ꯑꯣꯏꯕ ꯑꯉꯝ ꯑꯊꯧꯁꯤꯡ ꯁꯦꯜ ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯎꯃꯪ ꯋꯥꯃꯪꯗ ꯆꯪꯗꯨꯅ ꯂꯣꯠꯇꯨꯅ ꯂꯩꯈꯤꯕꯗꯒꯤ ꯄꯣꯏꯔꯩꯒꯤ ꯂꯝ ꯄꯨꯝꯅꯃꯛ ꯂꯩꯕ ꯉꯝꯗꯔꯦ ꯑꯗꯨꯒꯨꯝꯕ ꯇꯥꯟꯐꯝ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯂꯩꯃ ꯇꯔꯥꯅ ꯅꯤꯡꯊꯧ ꯄꯣꯡꯕ ꯇꯔꯥꯗ ꯅꯤꯡꯊꯧꯕꯨ ꯊꯤꯔꯛꯅꯕ ꯍꯥꯏꯈꯤ ꯃꯗꯨꯗꯒꯤ ꯌꯣꯏꯃꯌꯥꯏ ꯇꯥꯎꯗꯟꯕꯕꯨ ꯀꯗꯥꯏꯋꯥꯏꯗ ꯂꯣꯠꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯊꯤꯔꯛꯄꯗ ꯅꯤꯡꯊꯧꯗꯤ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯁꯤꯀꯣ ꯁꯤꯗꯩꯁꯤꯗ ꯉꯁꯥꯏꯒꯤ ꯂꯥꯏꯔꯦꯟ ꯃꯌꯥꯗ ꯂꯣꯠꯈꯤꯕꯗꯒꯤ ꯍꯥꯏꯗꯤ ꯃꯐꯝ ꯈꯪꯗꯕ ꯃꯐꯝ ꯑꯃꯗ ꯂꯣꯠꯈ꯭ꯔꯦꯕꯀꯣ ꯑꯗꯨꯗꯒꯤ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯃꯐꯝꯁꯦ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧ ꯄꯥꯟꯗꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯛꯑꯦꯕꯀꯣ ꯃꯩꯇꯩ ꯂꯩꯕꯥꯛꯁꯦ ꯑꯗꯨꯗꯒꯤ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ
ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯂꯩꯕꯥꯛꯁꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯒ ꯀꯥꯡ ꯈꯣꯡ ꯆꯥꯏꯔꯛꯑꯦ ꯃꯐꯝ ꯈꯪꯗꯕ ꯅꯨꯃꯤꯠꯁꯦ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ ꯏꯃꯝ ꯃꯝꯃꯦ ꯍꯥꯏꯁꯦꯀꯣ ꯍꯥꯏꯗꯤ ꯄꯥꯟꯕꯤꯅꯕ ꯂꯩꯇ꯭ꯔꯕꯅꯤꯅ ꯍꯨꯔꯥꯟ ꯆꯤꯊꯤ ꯃꯌꯥꯝ ꯑꯃ ꯇꯤꯜ ꯀꯥꯡ ꯀꯌꯥ ꯑꯃ ꯄꯥꯏꯊꯣꯛꯂꯛꯄꯒꯨꯝ ꯍꯥꯏꯁꯦ ꯇꯤꯜ ꯀꯥꯡ ꯍꯥꯏꯁꯦ ꯑꯇꯩ ꯀꯩꯝ ꯅꯠꯇꯦꯕꯀꯣ ꯍꯨꯔꯥꯟ ꯆꯤꯊꯤ ꯇꯧꯔꯛꯄꯀꯣ ꯑꯗꯒꯤ ꯑꯉꯝ ꯑꯊꯧ ꯃꯌꯥꯝꯁꯤꯡꯁꯦ ꯀꯔꯞꯁꯟ ꯇꯧꯔꯛꯄ ꯄꯥꯟꯕꯤꯅꯕ ꯑꯗꯒꯤ ꯋꯥꯌꯦꯟꯕꯤꯅꯕ ꯂꯩꯇꯕꯗꯒꯤ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯄ ꯑꯗꯒꯤ ꯍꯨꯔꯥꯟ ꯆꯤꯊꯤ ꯀꯜꯂꯛꯄ ꯑꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯄ ꯃꯤꯁꯦ ꯃꯄꯥꯟꯗ ꯊꯣꯛꯄ ꯉꯝꯗꯅ ꯃꯊꯧ ꯇꯧꯕ ꯉꯝꯃꯛꯇꯕ ꯁꯤꯡ ꯌꯥꯟꯕ ꯆꯠꯄ ꯉꯝꯃꯛꯇꯕ ꯀꯣ ꯌꯦꯟꯁꯥꯡ ꯅꯥꯄꯤ ꯊꯤꯗꯨꯅ ꯉꯥꯊꯤꯕ ꯇꯧꯔꯛꯇꯕ ꯀꯣ ꯑꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯄꯨꯔꯒ ꯑꯉꯝ ꯑꯊꯧꯁꯤꯡ ꯑꯗꯒꯤ ꯄꯩꯁా ꯄꯥꯏꯕ ꯃꯤꯁꯤꯡ ꯂꯣꯠꯈ꯭ꯔꯦ ꯃꯣꯏꯁꯨ ꯀꯣ ꯑꯗꯨꯒꯨꯝꯕꯗꯣ ꯁꯤꯒꯤ ꯀꯟꯗꯤꯁꯟꯃꯛꯁꯦ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗ ꯍꯥꯏꯗꯤ ꯀꯣꯏꯁꯟ ꯍꯪꯕꯗ ꯌꯥꯎꯏꯀꯣ ꯀꯃꯥꯏꯅ ꯀꯔꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯇꯥꯏꯍꯣꯏꯔꯦꯡ ꯑꯍꯥꯟꯕꯁꯦ ꯍꯥꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯔꯤ ꯀꯔꯤ ꯍꯥꯏꯗꯤ ꯊꯧꯗꯣꯛ ꯍꯥꯏꯗꯤ ꯇꯥꯏꯍꯣꯏꯔꯦꯡ ꯑꯍꯥꯟꯕꯁꯦ ꯍꯥꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯔꯤ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯄꯒꯦ ꯍꯥꯏꯅꯀꯣ ꯍꯥꯏꯗꯤ ꯀꯔꯤ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯄꯒꯦ ꯀꯃꯥꯏꯅ ꯇꯧꯈꯤꯕꯒꯦ ꯀꯣ ꯑꯗꯨꯗꯣ ꯄꯩꯈꯥꯗ ꯍꯪꯉꯤꯀꯣ ꯅꯦꯛꯁꯇ ꯍꯥꯏꯗꯤ ꯑꯗꯨꯗꯒꯤ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯃꯣꯏ ꯇꯔꯥ ꯍꯥꯏꯗꯤ ꯂꯩꯃ ꯇꯔꯥ ꯍꯥꯏꯁꯦ ꯅꯤꯡꯊꯧꯒꯤ ꯂꯩꯃ ꯃꯌꯥꯝꯗꯨꯅꯤꯀꯣ ꯂꯩꯃ ꯇꯔꯥꯅ ꯀꯅꯥꯗ ꯍꯪꯉꯛꯄ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯒꯤ ꯄꯣꯡꯕ ꯇꯔꯥ ꯉꯁꯥꯏ ꯅꯤꯡꯊꯧ ꯄꯣꯡꯕ ꯇꯔꯥ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯦꯀꯣ ꯅꯤꯡꯊꯧ ꯄꯣꯡꯕ ꯇꯔꯥ ꯃꯣꯏ ꯃꯃꯤꯡꯗꯣ ꯀꯩꯕ ꯎꯈ꯭ꯔꯟꯕ ꯅꯣꯡꯈꯣꯟꯕ ꯈ꯭ꯋꯥꯏꯔꯥꯛꯄ ꯌꯥꯏꯁꯣꯜꯂꯥꯛꯄ ꯍꯤꯌꯥꯡꯂꯣꯏ ꯍꯟꯖꯕ ꯆꯣꯡꯈꯟꯕ ꯍꯟꯖꯕ ꯏꯃꯥꯡꯂꯣꯏ ꯍꯟꯖꯕ ꯏꯃꯤꯡꯂꯣꯏ ꯍꯟꯖꯕ ꯐꯝꯊꯛꯄ ꯅꯥꯏꯈꯨꯔꯥꯛꯄ ꯀꯣ ꯁꯤ ꯃꯌꯥꯝꯁꯦ ꯃꯣꯏ ꯇꯔꯥꯁꯤꯗ ꯂꯩꯃ ꯇꯔꯥꯁꯤꯗ ꯅꯤꯡꯊꯧꯗꯣ ꯊꯤꯕꯤꯌꯨ ꯑꯝꯇ ꯍꯥꯏꯅ ꯍꯥꯏꯔꯛꯏꯀꯣ ꯅꯤꯡꯊꯧꯗꯣ ꯊꯤꯕꯤꯌꯣ ꯅꯤꯡꯊꯧꯗꯣ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯦ ꯊꯤꯕꯤꯌꯣ ꯑꯝꯇ ꯀꯣ ꯊꯤꯕꯤꯌꯣꯅ ꯍꯥꯏꯔꯛꯑꯦ ꯀꯣ ꯑꯗꯨꯗꯩꯗꯤ ꯅꯤꯡꯊꯧ ꯂꯣꯠꯈꯤꯕꯒꯤ ꯑꯋꯥꯕ ꯃꯌꯥꯝꯁꯤꯡꯁꯦ ꯎꯕ ꯊꯥꯡꯕ ꯉꯝꯗꯕꯗꯒꯤꯅꯤꯀꯣ ꯁꯤꯗꯩ ꯃꯈꯥ ꯄꯥꯔꯛꯑꯒꯦꯀꯣ ꯅꯤꯡꯊꯧ ꯄꯣꯡꯕ ꯇꯔꯥꯒꯤ ꯆꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯂꯣꯏꯅꯅ ꯅꯨꯃꯤꯠ ꯁꯅꯥ ꯈꯣꯝꯃꯗꯣꯟꯕꯨ ꯊꯤꯔꯛꯄꯅ ꯍꯧꯀꯨ ꯂꯧꯀꯨꯝꯕꯤꯅ ꯍꯛꯁꯦꯜ ꯂꯧꯇꯥꯕꯤꯗ ꯃꯈꯣꯏ ꯃꯁꯦꯜ ꯍꯪꯅꯈꯤ ꯀꯣ ꯊꯤꯔꯛꯏꯁꯦ ꯀꯅꯥ ꯀꯅꯥꯅ ꯊꯤꯔꯛꯏꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯄꯣꯡꯕ ꯇꯔꯥꯅꯦ ꯀꯣ ꯆꯤꯡꯒꯤ ꯂꯨꯆꯤꯡꯕ ꯃꯌꯥꯝ ꯑꯃꯅꯦ ꯀꯣ ꯁꯅꯥ ꯈꯣꯝꯃꯗꯣꯟꯁꯦ ꯊꯤꯔꯛꯑꯦꯀꯣ ꯃꯅꯥꯎꯄꯥ ꯑꯇꯣꯝꯕꯁꯦ ꯃꯈꯣꯏ ꯃꯁꯦꯜ ꯍꯪꯅꯔꯦ ꯑꯗꯒꯤ ꯍꯪꯅꯕꯁꯤꯗ ꯍꯦ ꯈꯣꯏꯅꯧ ꯍꯥꯏꯆꯦꯜ ꯂꯧꯇꯥꯕꯤ ꯂꯝꯂꯦꯟ ꯈꯨꯟꯕꯤꯂꯣꯛꯇ ꯃꯉꯥꯜ ꯅꯥꯏꯔꯤꯕꯤ ꯑꯁꯤꯕꯨ ꯀꯔꯤꯒꯤ ꯃꯩꯅꯣ ꯀꯣ ꯑꯗꯨꯗ ꯁꯅꯥ ꯈꯣꯝꯃꯗꯣꯟ ꯊꯤꯔꯛꯑꯦ ꯑꯗꯒꯤ ꯍꯩꯀꯨ ꯂꯧꯀꯨꯝꯕꯤꯅ ꯍꯩꯆꯦꯜ ꯂꯧꯇꯥꯕꯤꯗ ꯃꯈꯣꯏ ꯃꯁꯦꯜ ꯍꯪꯅꯈꯤ ꯂꯧꯀꯨꯝꯕꯤ ꯍꯥꯏꯁꯤ ꯀꯩꯅꯣ ꯂꯧ ꯀꯨꯝꯕ ꯅꯨꯄꯤ ꯑꯃꯅꯤꯀꯣ ꯃꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯃꯁꯦꯜ ꯍꯪꯅꯕꯅꯤꯀꯣ ꯍꯦ ꯈꯣꯏꯅꯧ ꯍꯩꯆꯦꯜ ꯂꯧꯇꯥꯕꯤ ꯂꯝꯂꯦꯟ ꯈꯨꯟꯕꯤꯂꯣꯛꯇ ꯃꯉꯥꯜ ꯅꯥꯏꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯂꯝꯂꯦꯟ ꯈꯨꯟꯕꯤꯂꯣꯛꯇ ꯍꯥꯏꯔꯤꯁꯦ ꯁꯤꯗꯩꯁꯤꯗ ꯃꯉꯥꯜ ꯑꯃ ꯐꯥꯎꯔꯤꯁꯦ ꯀꯔꯤ ꯃꯉꯥꯜꯅꯣ ꯂꯝꯇꯥ ꯊꯥꯗ ꯆꯤꯡꯗ ꯂꯥꯃꯩ ꯊꯥꯕꯒꯤ ꯆꯥꯛꯄ ꯃꯩꯔꯥ ꯄꯥꯝꯂꯧ ꯎꯅꯕ ꯁꯦꯝꯕꯗ ꯊꯥꯕ ꯃꯩꯔꯥ ꯍꯥꯏꯅ ꯍꯪꯕꯗ ꯃꯇꯥ ꯍꯩꯁꯦꯜ ꯂꯧꯇꯥꯕꯤꯅ ꯍꯦ ꯈꯣꯏꯅꯧ ꯏꯇꯥ ꯍꯩꯀꯨ ꯍꯜꯂꯧ ꯀꯨꯝꯕꯤ ꯀꯔꯤꯒꯤ ꯂꯝꯗ ꯄꯪꯆꯥꯛ ꯆꯥꯛꯄ ꯃꯩ ꯑꯣꯏꯔꯨꯒꯅꯤ ꯆꯤꯡ ꯃꯥꯟꯗ ꯄꯪꯆꯥꯛ ꯆꯥꯛꯄ ꯃꯩ ꯅꯠꯇꯦ ꯌꯣꯏ ꯃꯌꯥꯏ ꯂꯥꯏꯔꯦꯟ ꯇꯧꯗꯟꯕꯒꯤ ꯃꯌꯥꯝꯕ ꯇꯥꯏꯍꯣꯏꯔꯦꯡ ꯑꯍꯥꯟꯕꯗꯤ ꯈ꯭ꯋꯥꯏ ꯅꯨꯡꯖꯤꯡꯕꯝ ꯅꯥꯏꯆꯥꯒꯤ ꯇꯦꯟꯅ ꯀꯥꯞꯇꯨꯅ ꯄꯥꯜꯂꯦ ꯃꯥꯒꯤ ꯁꯣꯍꯣꯔ ꯑꯗꯨꯗꯤ ꯃꯔꯤꯡ ꯈꯣꯝꯕꯤꯂꯣꯛꯇ ꯁꯤꯈ꯭ꯔꯦ ꯃꯌꯥꯝꯕ ꯇꯥꯏꯍꯣꯏꯔꯦꯡ ꯑꯗꯨꯗꯤ ꯅꯣꯡꯃꯗꯣꯜꯗ ꯃꯐꯝ ꯑꯃꯗ ꯂꯩꯈ꯭ꯔꯦ ꯃꯅꯥꯎ ꯅꯨꯃꯤꯠ ꯁꯅꯥ ꯈꯣꯝꯃꯗꯣꯟ ꯑꯇꯣꯟꯕꯗꯤ ꯈ꯭ꯋꯥꯏ ꯅꯨꯡꯖꯤꯡꯕꯝ ꯅꯥꯏꯆꯥꯒꯤ ꯇꯦꯟꯅ ꯀꯥꯞꯄꯗ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯀꯤꯗꯨꯅ ꯂꯣꯠꯈ꯭ꯔꯦ ꯌꯣꯡꯗ ꯀꯥꯞꯀꯗꯕ ꯇꯦꯟ ꯑꯗꯨ ꯀꯤꯕꯒꯤꯗꯃꯛꯇ ꯈꯨꯟꯕꯤꯂꯣꯛꯇ ꯇꯨꯕꯤ ꯃꯌꯥꯅꯨꯡꯗ ꯂꯥꯏꯔꯦꯟ ꯃꯀꯣꯟꯅꯨꯡꯗ ꯂꯣꯠꯈꯤꯕ ꯅꯨꯃꯤꯠꯀꯤ ꯃꯁꯛ ꯑꯣꯏꯔꯕ ꯅꯤꯡꯊꯧ ꯑꯗꯨꯅꯤ ꯍꯥꯏꯅ ꯍꯥꯏꯀꯨ ꯂꯧꯀꯨꯝꯕꯤꯗ ꯍꯩꯆꯦꯜ ꯂꯧꯇꯥꯕꯤꯅ ꯍꯥꯏꯈꯤ ꯃꯣꯏ ꯃꯁꯦꯟ ꯍꯥꯏꯗꯤ ꯂꯧꯀꯨꯝꯕ ꯃꯁꯦꯟ ꯃꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯅꯤꯀꯣ ꯃꯥꯅ ꯍꯥꯏꯅꯤꯡꯉꯤꯁꯦꯀꯣ ꯃꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯗ ꯋꯥꯔꯤꯗꯣ ꯗꯥꯏꯔꯦꯛ ꯂꯤꯔꯛꯑꯦꯗꯅꯀꯣ ꯑꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯝꯂꯦꯟ ꯈꯨꯟꯕꯤꯂꯣꯛꯇꯀꯣ ꯂꯝꯂꯦꯟ ꯈꯨꯟꯕꯤꯂꯣꯛ ꯍꯥꯏꯁꯦ ꯃꯐꯝꯁꯦ ꯈꯪꯖꯜꯂꯨꯀꯣ ꯂꯝꯂꯦꯟ ꯈꯨꯟꯕꯤꯂꯣꯛ ꯁꯤꯗ ꯃꯉꯥꯜ ꯑꯃ ꯅꯥꯏꯔꯤꯁꯦ ꯀꯔꯤ ꯃꯉꯥꯜꯅꯣ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯃꯅꯥꯎꯄꯥ ꯑꯇꯣꯟꯕ ꯀꯣ ꯌꯣꯏ ꯃꯌꯥꯏ ꯂꯥꯏꯔꯦꯟ ꯇꯧꯗꯟꯕꯒꯤ ꯃꯉꯥꯜꯗꯨꯅꯤ ꯍꯥꯏꯕꯅꯦꯕꯀꯣ ꯃꯉꯥꯜꯗꯨꯅꯤ ꯃꯥꯅ ꯂꯩꯕꯒꯤ ꯃꯉꯥꯜꯗꯨꯅꯤ ꯇꯦꯟ ꯀꯤꯕꯗꯒꯤ ꯂꯣꯠꯈꯤꯕꯅꯤ ꯍꯥꯏꯕꯗꯨꯅꯦꯕꯀꯣ ꯃꯣꯏ ꯃꯁꯦ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯑꯗꯨꯗꯒꯤ ꯅꯨꯃꯤꯠꯀꯤ ꯃꯁꯛ ꯑꯣꯏꯔꯕ ꯅꯤꯡꯊꯧ ꯑꯗꯨ ꯂꯧꯇꯥꯕꯤꯅꯦ ꯍꯥꯏꯈꯤ ꯋꯥ ꯑꯗꯨ ꯅꯤꯡꯊꯧ ꯄꯣꯡꯕ ꯇꯔꯥꯅ ꯇꯥꯔꯗꯨꯅ ꯊꯨꯅ ꯌꯥꯡ ꯍꯜꯂꯛꯂꯦ ꯀꯣ ꯃꯣꯏ ꯉꯁꯥꯏ ꯅꯤꯡꯊꯧ ꯄꯣꯡꯕ ꯇꯔꯥ ꯂꯩꯗꯅꯀꯣ ꯃꯗꯨꯅ ꯃꯣꯏꯅ ꯇꯥꯔꯦ ꯑꯗꯨꯗꯨꯅ ꯅꯤꯡꯊꯧꯒꯤ ꯂꯩꯐꯝꯁꯦ ꯈꯪꯉꯦꯕꯀꯣ ꯀꯗꯥꯏꯗ ꯂꯩꯕ ꯂꯝꯂꯦꯟ ꯈꯨꯟꯕꯤꯂꯣꯛꯇꯀꯣ
ꯑꯗꯨꯗꯒꯤ ꯌꯣꯏ ꯃꯌꯥꯏ ꯇꯥꯎꯗꯟꯕꯒꯤ ꯄꯥꯎ ꯇꯥꯗꯨꯅ ꯊꯦꯝꯅꯕ ꯂꯩꯃ ꯇꯔꯥꯅ ꯊꯧꯔꯥꯡ ꯇꯧꯈꯤ ꯑꯗꯨꯗꯣ ꯂꯥꯛꯅꯕ ꯅꯤꯡꯊꯧꯗꯣ ꯑꯃꯨꯛ ꯍꯜꯂꯛꯅꯕ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯅꯕꯒꯤꯗꯃꯛꯇ ꯊꯦꯝꯃꯨꯁꯦ ꯍꯥꯏꯅꯔꯦꯀꯣ ꯋꯥ ꯇꯥꯅꯔꯦ ꯀꯣ ꯆꯛꯄ ꯂꯝꯂꯥꯡ ꯃꯥꯏꯕꯤ ꯎꯗꯕ ꯈꯪꯗꯕ ꯆꯨꯝꯅ ꯍꯥꯏꯕ ꯉꯝꯕꯤ ꯅꯪꯗꯤ ꯌꯣꯏ ꯃꯌꯥꯏ ꯇꯥꯎꯗꯟꯕꯕꯨ ꯀꯧꯔꯨꯔꯣ ꯃꯥꯏꯕꯤꯗ ꯇꯥꯅꯔꯦꯀꯣ ꯃꯥꯏꯕꯤ ꯀꯅꯥꯅꯣ ꯆꯛꯄ ꯂꯝꯂꯥꯡ ꯃꯥꯏꯕꯤ ꯀꯣ ꯃꯃꯤꯡꯁꯤ ꯈꯪꯖꯜꯂꯨꯀꯣ ꯆꯛꯄ ꯂꯝꯂꯥꯡ ꯃꯥꯏꯕꯤ ꯆꯛꯄ ꯂꯝꯂꯥꯡ ꯃꯥꯏꯕꯤꯁꯤꯗ ꯃꯣꯏꯒꯤ ꯅꯤꯡꯊꯧꯄꯣꯝꯕ ꯇꯔꯥꯒ ꯇꯥꯟꯅꯔꯒ ꯂꯩꯃ ꯇꯔꯥꯗꯨꯅ ꯍꯥꯏꯖꯔꯦꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯊꯦꯝꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯑꯃꯨꯛ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯀꯅꯥ ꯈꯪꯍꯟꯗ ꯇꯨꯕꯤ ꯃꯌꯥꯅꯨꯡꯗꯒꯤ ꯂꯥꯏꯔꯦꯜ ꯃꯀꯣꯜꯅꯨꯡꯗꯒꯤ ꯁꯨꯊꯣꯔꯛꯂꯣ ꯍꯥꯏꯅ ꯊꯦꯝꯗꯨꯅ ꯀꯧꯈꯠꯂꯒ ꯀꯣꯅꯨꯡꯗ ꯅꯤꯡꯊꯧ ꯑꯣꯏꯔꯔꯣ ꯍꯥꯏꯅ ꯀꯧꯔꯨꯅꯕ ꯊꯧꯗꯥꯡꯈꯤ ꯃꯥꯏꯕꯤꯗ ꯍꯥꯏꯔꯤꯅꯤꯀꯣ ꯊꯧꯗꯥꯔꯤꯁꯦ ꯆꯛꯄ ꯂꯝꯂꯥꯡ ꯃꯥꯏꯕꯤꯅ ꯃꯪꯒꯤ ꯂꯩꯕꯥꯛꯇ ꯆꯠꯅꯕ ꯐꯤ ꯁꯦꯠꯂꯦ ꯃꯪꯒꯤ ꯂꯩꯕꯥꯛꯇ ꯆꯠꯅꯕ ꯐꯤ ꯁꯦꯝꯂꯦ ꯀꯣ ꯃꯪꯒꯤ ꯂꯩꯕꯥꯛꯇ ꯆꯠꯅꯕ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯥꯏꯕꯤꯅ ꯇꯧꯕ ꯊꯕꯛꯇꯨꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯄꯥꯎꯆꯦꯟ ꯆꯦꯟꯕꯗꯣ ꯀꯔꯤ ꯃꯥꯏꯕꯤ ꯂꯥꯏ ꯇꯣꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯏ ꯇꯣꯡꯕꯗꯨꯅꯤꯀꯣ ꯃꯪꯒꯤ ꯂꯩꯕꯥꯛꯇ ꯆꯠꯄ ꯍꯥꯏꯁꯦ ꯆꯥꯅ ꯊꯛꯅꯕ ꯄꯣꯠ ꯌꯥꯎꯔꯦ ꯄꯌꯥꯅ ꯁꯥꯕ ꯊꯨꯃꯣꯛꯇ ꯁꯤꯡ ꯆꯦꯡ ꯀꯣ ꯁꯤꯁꯤꯅꯤꯀꯣ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯌꯣꯏ ꯃꯌꯥꯏ ꯇꯥꯎꯗꯟꯕꯕꯨ ꯀꯧꯅꯕꯒꯤꯗꯃꯛꯇ ꯀꯣ ꯀꯧꯅꯕꯒꯤꯗꯃꯛꯇ ꯆꯛꯄ ꯂꯝꯂꯥꯡ ꯃꯥꯏꯕꯤꯅ ꯀꯩꯗꯧꯕ ꯀꯣ ꯑꯩꯈꯣꯏꯒꯤ ꯀꯧꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯄꯣꯠ ꯆꯩ ꯀꯔꯤ ꯀꯔꯤ ꯂꯥꯡꯕ ꯀꯣ ꯊꯧꯔꯝꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯊꯧꯔꯝꯗꯣ ꯑꯗꯨꯅꯤꯀꯣ ꯍꯥꯏꯗꯤ ꯃꯥꯅ ꯀꯔꯤ ꯐꯤ ꯁꯦꯠꯂꯦ ꯍꯥꯏꯗꯤ ꯐꯤ ꯁꯦꯠꯂꯦ ꯆꯥꯅ ꯊꯛꯅꯕ ꯄꯣꯠ ꯌꯥꯎꯔꯦ ꯄꯌꯥꯅ ꯁꯥꯕ ꯊꯨꯃꯣꯛꯁꯤꯡ ꯆꯦꯡ ꯃꯔꯣꯏ ꯃꯄꯥꯡ ꯊꯨꯝꯅꯆꯤꯡꯕ ꯂꯥꯅ ꯂꯔꯣꯟ ꯅꯥꯏꯅ ꯌꯣꯝꯂꯦ ꯇꯨ ꯁꯤꯗ ꯃꯥꯅ ꯁꯤꯗ ꯌꯣꯝꯃꯛꯇꯣꯏꯅꯤꯀꯣ ꯃꯆꯪ ꯃꯔꯣꯏ ꯃꯄꯥꯡ ꯊꯨꯝꯅꯆꯤꯡꯕ ꯂꯥꯔꯣꯟ ꯅꯥꯏꯅ ꯌꯣꯝꯂꯦ ꯑꯗꯨꯒ ꯑꯃꯨꯕ ꯃꯆꯨꯒꯤ ꯐꯤꯅ ꯀꯨꯞꯁꯤꯜꯂꯒ ꯃꯪꯒꯤ ꯂꯩꯕꯥꯛꯇ ꯆꯠꯇꯨꯅ ꯈꯣꯝꯂꯦꯟ ꯃꯪꯆꯪꯂꯒ ꯅꯣꯂꯨꯛꯄ ꯋꯥꯍꯩꯒ ꯂꯣꯏꯅꯅ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯁꯅꯥꯈꯣꯡ ꯃꯗꯣꯟ ꯑꯇꯣꯟꯕ ꯅꯪꯕꯨ ꯀꯔꯤꯒꯤ ꯑꯇꯣꯞꯄ ꯃꯐꯝꯁꯤꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯅꯣ ꯀꯪꯂꯩ ꯅꯔꯩꯕꯥꯛ ꯑꯁꯤꯗꯃꯛ ꯆꯥꯐꯝ ꯇꯨꯝꯐꯝ ꯈꯪꯗꯅ ꯂꯩꯀꯥꯏ ꯈꯨꯡꯒꯪ ꯄꯨꯝꯕꯁꯨ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ ꯀꯣꯏꯔꯦ ꯃꯤꯌꯥꯝꯗꯤ ꯃꯥꯅ ꯁꯨꯒꯗꯕ ꯊꯕꯛ ꯊꯧꯔꯝ ꯂꯧ ꯁꯨꯕ ꯖꯥꯊꯤ ꯉꯥꯊꯤꯕ ꯆꯠꯊꯣꯛꯇꯅ ꯅꯤꯡꯊꯧ ꯅꯪꯕꯨ ꯉꯥꯏꯔꯤꯌꯦ ꯑꯇꯣꯞꯄ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯥꯛꯂꯣ ꯍꯥꯏꯅ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯅꯣꯟꯖꯕ ꯋꯥꯍꯩꯅ ꯊꯦꯝꯗꯨꯅ ꯍꯥꯏꯖꯕꯕꯨ ꯌꯣꯏ ꯃꯌꯥꯏ ꯇꯥꯎꯗꯟꯕꯅ ꯅꯨꯃꯤꯠ ꯁꯅꯥꯈꯣꯡ ꯃꯗꯣꯟꯅ ꯌꯥꯈꯤꯗꯦ ꯏꯗꯥꯏꯔꯦꯟ ꯆꯥꯛꯄ ꯂꯝꯂꯥꯡ ꯑꯃꯥꯏꯕꯤꯌꯣ ꯃꯥꯂꯦꯝ ꯂꯩꯕꯨ ꯀꯣ ꯉꯥꯏꯈꯣꯀꯣ ꯁꯤꯗꯩꯁꯤꯗ ꯃꯥꯅ ꯍꯥꯏꯔꯛꯏꯁꯦ ꯀꯩꯅꯣ ꯃꯥꯏꯕꯤꯁꯤꯅ ꯆꯛꯄ ꯂꯝꯂꯥꯡ ꯃꯥꯏꯕꯤꯁꯤꯅ ꯀꯩꯗꯧꯔꯦ ꯐꯤ ꯁꯦꯠꯂꯦ ꯃꯪ ꯂꯩꯕꯥꯛꯇ ꯆꯠꯂꯦ ꯑꯗꯨꯗꯨꯒ ꯆꯥꯅ ꯊꯛꯅꯕ ꯄꯣꯠ ꯃꯌꯥꯝ ꯀꯔꯤ ꯄꯌꯥ ꯊꯨꯃꯣꯛꯇ ꯍꯥꯞꯄꯒ ꯈꯣꯠꯂꯒ ꯁꯥꯒꯩꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯨꯆꯤꯡꯕꯤ ꯁꯥꯒꯩꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯩꯕ ꯃꯥꯏꯕꯤꯅꯤꯀꯣ ꯃꯥꯏꯕꯤ ꯂꯨꯆꯤꯡꯕꯤꯅꯤꯀꯣ ꯁꯤꯁꯦ ꯆꯛꯄ ꯂꯝꯂꯥꯡ ꯃꯥꯏꯕꯤ ꯍꯥꯏꯁꯤꯀꯣ ꯃꯥꯅ ꯍꯥꯏꯖꯔꯤꯕ ꯃꯈꯨꯠ ꯂꯣꯟꯅꯔꯒ ꯀꯅꯥꯗ ꯌꯣꯏ ꯃꯌꯥꯏ ꯇꯥꯎꯗꯟꯕꯗ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯅꯪ ꯂꯩꯇꯕꯗꯒꯤ ꯅꯤꯡꯊꯧ ꯅꯪ ꯂꯩꯇꯕꯗꯒꯤ ꯑꯗꯨꯗꯨꯅ ꯂꯥꯛꯄꯤꯔꯣꯅ ꯍꯥꯏꯕꯤꯔꯦ ꯌꯣꯏ ꯃꯌꯥꯏ ꯇꯥꯎꯗꯟꯕꯅ ꯌꯥꯗ꯭ꯔꯦꯀꯣ ꯌꯣꯏ ꯃꯌꯥꯏ ꯇꯥꯎꯗꯟꯕꯅ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯍꯥꯏꯔꯀꯥꯟꯗ ꯑꯣ ꯃꯥꯂꯦꯝ ꯂꯩꯕꯨ ꯂꯝꯕꯤꯅ ꯏꯌꯥꯝꯕ ꯏꯃꯥ ꯏꯍꯥꯟ ꯍꯥꯟꯅ ꯄꯣꯛꯄ ꯑꯗꯨꯗꯤ ꯐꯧꯍꯥꯝ ꯁꯥꯠꯄꯒꯨꯝ ꯃꯆꯥ ꯑꯣꯟꯕ ꯉꯝꯗꯕꯒꯨꯝ ꯃꯥꯡꯈ꯭ꯔꯦ ꯑꯍꯥꯟꯕ ꯃꯆꯥꯗꯨꯅꯤꯀꯣ ꯐꯧꯍꯥꯝ ꯑꯣꯟꯈꯤꯕꯗꯣ ꯏꯌꯥꯝꯕ ꯑꯃ ꯑꯃꯨꯛ ꯄꯣꯛꯄꯗꯨꯅ ꯌꯦꯟ ꯃꯔꯨꯝ ꯃꯆꯥ ꯑꯣꯟꯕ ꯉꯝꯗꯕꯒꯨꯝ ꯃꯥꯡꯈ꯭ꯔꯦ ꯌꯦꯔꯨꯝꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏꯒꯤ ꯁꯉꯥꯏꯒꯤ ꯃꯃꯤꯠ ꯑꯣꯜꯂꯒ ꯂꯩꯈꯤꯕꯗꯣ ꯏꯌꯥꯝꯕ ꯑꯃꯅ ꯑꯃꯨꯛ ꯁꯅꯥ ꯈꯣꯃꯗꯣꯟꯗꯤ ꯅꯨꯃꯤꯠ ꯀꯥꯏꯇꯦꯉꯝꯕ ꯍꯥꯏꯅ ꯀꯧꯏ ꯃꯥꯗꯤ ꯃꯌꯥꯡ ꯂꯩꯕꯥꯛꯇ ꯁꯥꯕ ꯁꯣꯔꯥꯂꯨꯗ ꯆꯪꯗꯨꯅ ꯁꯤꯈꯤ ꯁꯣꯔꯥꯂꯨ ꯍꯥꯏꯁꯦ ꯃꯌꯥꯡ ꯂꯩꯕꯥꯛꯇ ꯁꯥꯕ ꯑꯣꯏꯔꯦ ꯁꯤꯗꯩꯁꯤꯗꯀꯣ ꯃꯌꯥꯡ ꯂꯩꯕꯥꯛꯇ ꯁꯥꯕ ꯁꯣꯔꯥꯂꯨꯁꯦ ꯑꯁꯦꯡꯕꯒꯤꯁꯨ ꯃꯌꯥꯡ ꯂꯩꯕꯥꯛꯇ ꯁꯥꯕ ꯀꯩꯅꯣ ꯑꯣꯏꯔꯦꯕ ꯑꯗꯨꯗꯤ ꯑꯗꯨꯅ ꯃꯥꯅ ꯁꯤꯗ ꯍꯥꯏꯔꯤꯁꯦ ꯃꯥꯒꯤ ꯃꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯑꯍꯨꯝꯁꯨꯕ ꯃꯌꯥꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯍꯨꯝꯁꯨꯕ ꯃꯌꯥꯝꯕꯁꯤꯅ ꯀꯗꯧꯔꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯁꯣꯔꯥꯂꯨꯗ ꯆꯪꯉꯒ ꯁꯤꯈ꯭ꯔꯦ ꯃꯀꯣꯛ ꯈꯔ ꯆꯥꯛꯄꯗꯣ ꯑꯗꯨꯗꯨꯅꯤꯀꯣ ꯏꯌꯥꯝꯕ ꯇꯥꯎꯔꯦꯡ ꯑꯍꯟꯕꯗꯤ ꯈ꯭ꯋꯥꯏ ꯅꯨꯡꯖꯦꯝꯕꯝ ꯅꯥꯏꯆꯥꯒꯤ ꯌꯣꯡ ꯀꯥꯞꯅꯕ ꯇꯦꯟꯅ ꯀꯥꯞꯊꯈ꯭ꯔꯦ ꯌꯣꯡ ꯀꯥꯞꯅꯕ ꯇꯦꯟ ꯍꯥꯏꯁꯦ ꯉꯁꯥꯏꯒꯤ ꯋꯥꯅ ꯁꯥꯕ ꯇꯦꯟꯗꯨꯅꯤꯀꯣ ꯌꯣꯡ ꯀꯥꯞꯅ ꯇꯦꯟꯕꯅ ꯀꯥꯞꯊꯈ꯭ꯔꯦ ꯃꯥꯒꯤ ꯁꯒꯣꯜꯗꯤ ꯃꯔꯦꯡ ꯈꯨꯕꯤꯂꯣꯛꯇ ꯁꯤꯈ꯭ꯔꯦ ꯏꯌꯥꯝꯕ ꯇꯥꯍꯨꯔꯦꯡ ꯑꯍꯟꯗꯤ ꯅꯣꯡꯗꯣꯟꯊꯛꯀꯤ ꯑꯊꯥꯞꯄ ꯃꯐꯝ ꯑꯃꯗ ꯃꯇꯣꯝꯇ ꯂꯩꯈ꯭ꯔꯦ ꯆꯠꯄ ꯂꯝꯂꯥꯡ ꯑꯃꯥꯏꯕꯤꯌꯣ ꯑꯩꯗꯤ ꯏꯇꯣꯝꯇ ꯍꯟꯕ ꯉꯝꯂꯔꯣꯏ ꯑꯩ ꯀꯤꯔꯦ ꯑꯩ ꯏꯇꯣꯝꯇ ꯍꯟꯕ ꯉꯝꯂꯔꯣꯏ ꯈ꯭ꯋꯥꯏ ꯅꯨꯡꯖꯦꯝꯕꯝ ꯅꯥꯏꯆꯥꯒꯤ ꯇꯦꯟ ꯑꯗꯨꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯒꯅꯤ ꯀꯤꯖꯩ ꯅꯤꯡꯊꯧ ꯑꯩꯗꯤ ꯇꯥꯏꯕꯪꯄꯥꯟꯗ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏ ꯀꯣꯔꯧ ꯅꯣꯟꯗꯣꯟꯗꯁꯨ ꯀꯣꯏꯔꯔꯣꯏ ꯑꯇꯣꯞꯄ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯔꯒꯦ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯈꯤ ꯀꯣ ꯍꯥꯏꯗꯤ ꯃꯥꯁꯦ ꯀꯤꯕꯅ ꯊꯛꯅꯤꯡꯉꯦ ꯑꯗꯨꯗꯨꯅ ꯃꯥꯁꯦ ꯂꯥꯛꯂꯔꯣꯏ ꯍꯥꯏꯔꯤꯅꯤꯀꯣ ꯆꯞꯂ ꯂꯝꯂꯥꯡ ꯃꯥꯏꯕꯤꯅ ꯊꯦꯝꯗꯨꯅ ꯍꯥꯏꯖꯕꯕꯨ ꯌꯣꯏ ꯃꯌꯥꯏ ꯇꯥꯎꯗꯟꯕꯅ ꯌꯥꯗ꯭ꯔꯕꯗ ꯆꯠꯄ ꯂꯝꯂꯥꯡ ꯃꯥꯏꯕꯤꯅ ꯆꯪꯂꯨꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯂꯒ ꯅꯤꯡꯊꯧꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧꯄꯨꯔꯤꯕ ꯅꯤꯡꯊꯧ ꯄꯣꯡꯕ ꯇꯔꯥꯗ
ko mang changlubagi paw adu tamki mang changlubagi paw adu tamme duduga haijabada yadre ko sina tabadi matamduda maibi maibagi thabak thoramse kedawe har kanda teleportation ga yabagi mo ni ko matamduda tawrisi ko meaning di kaino har kanda koigi wahang bang chathaba phut ki ta tawi ni ko mai ko ade ningthau pong matara mungna o yoy mayai tawdan basana san sen koirel apan badi tubi maya nung lairen makon nung da haibadi atupa mapam amada matik mga laina leramme nanai aina khutlo na duna no jaba wahaina haijababu ta tawroina na angan bana yaraktre mai bi duna tamini ko pause na hawai khwai nung jembam tin adu ki jai hairi nongdol atiada sukaduna leiroi numit itomta mapam aduda karamna leiba ngamgadoribana numit aidi lakpa ngamlaroi aduna atupa mapam asida leirage hairi haina pau adu ningthopong batarada mapam wapam adu tabada nungai kide haidi ningthopong batarada su nungai cheko maibina sike maibisina hairiba waje tabada laaroi haba waje tabada nungai cheko next tawbagidi ningthau sagai gida pokpa tubi ko ngang ngang yek chanu panthoibi ko ngang yek chanu panthoibi sida character ama mula ya tubi ngang yek chanu panthoibi ningthau sagai da pokpi nupi amani ko masise tubi ngang yek chanu panthoibi ko masise nek tuini ba masin ma sini aga kano se kaudini ko ꯀꯩꯅꯣꯁꯦ ꯀꯧꯗꯣꯏꯅꯤ ꯀꯧꯕꯁꯤꯗ ꯀꯩꯅꯣ ꯅꯣꯡꯗꯣꯟ ꯑꯃꯁꯨꯡ ꯃꯥꯂꯦꯝ ꯑꯅꯤꯕꯨ ꯋꯥꯌꯦꯟ ꯊꯧꯗꯥꯔꯤꯕꯤ ꯑꯣ ꯅꯥꯄ ꯂꯥꯏꯔꯦꯟ ꯇꯥꯎꯔꯣꯏ ꯅꯥꯏꯕꯨ ꯀꯪꯂꯩ ꯂꯝꯗ ꯅꯤꯡꯊꯧ ꯑꯃꯨꯛ ꯍꯟꯅ ꯑꯣꯏꯅꯅꯕ ꯊꯦꯝꯂꯨꯑꯣ ꯍꯥꯏꯅ ꯅꯤꯡꯊꯧ ꯄꯣꯡꯕ ꯇꯔꯥꯅ ꯑꯃꯨꯛ ꯅꯦꯛꯑꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯇꯨꯕꯤ ꯉꯥꯡ ꯌꯦꯛꯆꯅꯨ ꯄꯥꯟꯊꯣꯏꯕꯤꯁꯦꯀꯣ ꯁꯤꯁꯦ ꯅꯦꯛꯈꯤ ꯑꯗꯨꯗꯒꯤ ꯇꯨꯕꯤ ꯉꯥꯡ ꯌꯦꯛꯆꯅꯨ ꯅꯤꯡꯊꯧ ꯄꯣꯡꯕ ꯇꯔꯥ ꯑꯃ ꯑꯣꯏꯔꯩ ꯅꯍꯥꯛꯀꯤ ꯂꯝꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯦ ꯍꯥꯏꯕ ꯑꯁꯤꯒꯤꯗꯃꯛꯇ ꯊꯧꯄꯤ ꯂꯩ ꯃꯆꯥ ꯂꯥꯏꯔꯦꯟ ꯁꯥꯐꯕꯤꯕꯨ ꯑꯇꯣꯞꯄ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯩ ꯊꯦꯝꯂꯨꯒꯦ ꯏꯄꯥ ꯂꯥꯏꯔꯦꯟ ꯇꯥꯎꯔꯣꯏ ꯅꯥꯏꯕꯨ ꯈꯨꯔꯨꯝꯕꯗ ꯆꯪꯒꯗꯕ ꯐꯖꯕ ꯐꯤ ꯀꯣ ꯁꯤ ꯀꯧꯕ ꯆꯠꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯐꯤ ꯆꯪꯕ ꯃꯄꯣꯝꯁꯤꯗꯅꯀꯣ ꯐꯖꯕ ꯐꯤ ꯂꯥꯒꯤ ꯂꯥꯔꯣꯜ ꯆꯤꯡ ꯑꯉꯧꯕ ꯆꯦꯡ ꯍꯥꯞꯂꯒ ꯆꯦꯡ ꯃꯊꯛꯇ ꯌꯦꯔꯨꯝ ꯍꯥꯞꯄꯨ ꯑꯗꯨꯒ ꯊꯨꯝ ꯃꯄꯥꯛ ꯑꯅꯤ ꯀꯨꯞꯁꯤꯟꯅꯔꯒ ꯍꯥꯎꯐꯤ ꯐꯤꯃꯨ ꯂꯩꯔꯨꯝ ꯐꯤꯁꯨ ꯍꯥꯞꯄꯨ ꯀꯣ ꯏꯄꯥ ꯂꯥꯏꯔꯦꯟ ꯇꯥꯎꯔꯣꯏ ꯅꯥꯏꯕꯨ ꯊꯦꯝꯗꯨꯅ ꯃꯇꯝꯒꯤ ꯄꯨꯡꯖꯥ ꯇꯥꯛꯇꯨꯅ ꯈꯣꯡꯕ ꯌꯦꯟ ꯀꯧꯕ ꯎꯆꯦꯛ ꯅꯨꯃꯤꯠꯄꯨ ꯈꯨꯔꯨꯝꯕꯗ ꯁꯤꯖꯤꯟꯅꯕ ꯌꯦꯟꯒꯨꯝꯅ ꯃꯈꯣꯜ ꯊꯣꯛꯅ ꯈꯣꯡꯕ ꯈꯣꯡꯅꯕ ꯈꯨꯠꯂꯥꯏ ꯌꯟꯇ꯭ꯔꯕꯨ ꯄꯦꯅꯥ ꯅꯤꯡꯊꯧ ꯁꯦꯝꯖꯤꯜꯂꯨ ꯀꯣ ꯄꯦꯅꯥꯒ ꯁꯦꯝꯗꯅ ꯈꯣꯠꯇꯅ ꯇꯧꯔꯤꯀꯣ ꯄꯦꯅꯥ ꯁꯦꯝꯃꯤ ꯌꯦꯟ ꯌꯥꯎꯔꯦ ꯆꯦꯡ ꯍꯋꯥꯏ ꯊꯨꯝ ꯌꯦꯔꯨꯝ ꯂꯣꯏ ꯌꯥꯎꯔꯦꯀꯣ ꯅꯨꯄꯤ ꯃꯔꯛꯇꯒꯤ ꯑꯊꯣꯏꯕꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯃꯥꯒꯤ ꯂꯝꯆꯠ ꯁꯥꯖꯠꯄꯨ ꯌꯦꯡꯕꯗ ꯍꯦꯛꯇ ꯈꯪꯕꯤꯅ ꯃꯥꯒꯤ ꯁꯨꯒꯗꯕ ꯃꯁꯤꯜ ꯄꯨꯝꯕ ꯁꯤꯟꯗꯣꯛꯂꯒ ꯃꯥꯏꯕꯤ ꯄꯨꯝꯅꯃꯛꯀꯤ ꯂꯨꯆꯤꯡꯕꯤ ꯑꯣꯏꯕꯤꯅ ꯈꯣꯝꯂꯦꯟ ꯃꯪ ꯆꯪꯕꯗ ꯆꯪꯒꯗꯕ ꯄꯨꯝꯅꯃꯛ ꯄꯨꯔꯗꯨꯅ ꯂꯥꯏꯔꯦꯟ ꯃꯀꯣꯟꯅꯨꯡ ꯇꯨꯕꯤ ꯃꯌꯥꯅꯨꯡ ꯑꯇꯣꯞꯄ ꯃꯐꯝ ꯑꯗꯨꯗ ꯊꯨꯡꯈ꯭ꯔꯦ ꯀꯅꯥꯅ ꯊꯨꯡꯉꯤꯁꯦ ꯇꯨꯕꯤ ꯉꯥꯡꯌꯦꯛ ꯆꯅꯨ ꯄꯥꯟꯊꯣꯏꯕꯤꯅꯤꯀꯣ ꯃꯥꯁꯦ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯗ ꯊꯨꯡꯈ꯭ꯔꯦꯕ ꯉꯁꯥꯏꯒꯤ ꯀꯣ ꯀꯩꯅꯣ ꯅꯤꯡꯊꯧꯗꯨꯅ ꯂꯣꯠꯂꯤꯕ ꯃꯐꯝꯗꯨꯗ ꯊꯨꯡꯈ꯭ꯔꯦꯕꯀꯣ ꯌꯣꯏ ꯃꯌꯥꯏ ꯇꯥꯎꯗꯝꯕꯅ ꯂꯣꯠꯂꯤꯕ ꯃꯐꯝꯗꯨꯗ ꯊꯨꯡꯈ꯭ꯔꯦ ꯊꯨꯡꯉꯕ ꯃꯇꯨꯡꯁꯤꯗ ꯀꯩꯗꯧꯔꯦ ꯂꯥꯏꯔꯦꯟ ꯇꯥꯎꯔꯣꯏ ꯅꯥꯏꯕꯨ ꯊꯦꯝꯂꯨꯅꯕ ꯀꯣ ꯄꯦꯅꯥ ꯀꯔꯤ ꯀꯔꯥ ꯌꯥꯝ ꯀꯣ ꯃꯩꯇꯩ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯀꯩꯕꯨ ꯐꯥꯕꯤ ꯄꯥꯟꯊꯣꯏꯕꯤꯅ ꯃꯄꯥ ꯇꯥꯎꯔꯣꯏ ꯅꯥꯏꯕꯨ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯈꯤ ꯀꯣ ꯃꯤꯅꯤꯡꯗꯤ ꯀꯩꯅꯣ ꯂꯩꯃ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ 제 मचा ꯑꯣꯏꯗꯣꯏꯅꯤꯀꯣ ꯇꯨꯕꯤ ꯉꯥꯌꯦꯛ ꯆꯅꯨ ꯃꯆꯥ ꯊꯣꯛꯄ ꯑꯣꯏꯗꯣꯏꯅꯤ ꯗꯥꯏꯔꯦꯛ ꯃꯆꯥꯗꯤ ꯑꯣꯏꯒꯗ꯭ꯔꯥ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯨ ꯇꯥꯔꯁꯨ ꯃꯆꯥꯒꯨꯝꯕꯅꯦꯕꯀꯣ ꯇꯨꯕꯤ ꯉꯥꯌꯦꯛ ꯆꯅꯨ ꯄꯥꯟꯊꯣꯏꯕꯤꯁꯤꯅ ꯍꯥꯏꯖꯔꯦ ꯃꯄꯥꯁꯤꯗꯀꯣ ꯀꯩꯗꯧꯔꯦ ꯂꯥꯛꯄꯤꯔꯣ ꯈꯣꯠꯄꯤꯔꯣꯅꯀꯣ ꯌꯣꯏ ꯃꯌꯥꯏ ꯇꯥꯎꯗꯟꯕ ꯂꯥꯏꯔꯦꯟ ꯇꯥꯎꯔꯣꯏꯅ ꯑꯉꯥꯟꯕꯣ ꯄꯣꯏꯔꯩ ꯅꯪꯒꯤ ꯂꯩꯕꯥꯛꯀꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯄꯨꯝꯕꯁꯨ ꯌꯨꯝꯕꯥꯟꯕꯒꯤ ꯉꯝꯗꯔꯦ ꯑꯃꯝꯕꯒꯨꯝ ꯂꯩꯔꯦ ꯊꯋꯥꯟ ꯊꯥꯗ ꯇꯨꯃꯤꯠ ꯌꯨꯔꯥꯜꯅꯆꯤꯡꯕ ꯇꯤꯜ ꯀꯥꯡꯁꯤꯡ ꯄꯥꯏꯕꯒꯨꯝ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯌꯥꯝꯂꯦ ꯅꯅꯥꯏ ꯑꯣꯏꯔꯤꯕ ꯄꯣꯏꯔꯩꯒꯤ ꯃꯤꯌꯥꯝꯗꯤ ꯂꯧ ꯁꯨꯕ ꯁꯤꯡ ꯌꯥꯟꯕ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯤꯕ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯃꯁꯥ ꯃꯁꯥꯒꯤ ꯃꯊꯧ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯎꯆꯦꯛꯁꯤꯡꯁꯨ ꯂꯣꯛ ꯇꯥꯏꯗ ꯆꯠꯇ꯭ꯔꯦ ꯌꯣꯏ ꯃꯌꯥꯏ ꯇꯥꯎꯗꯟꯕ ꯅꯍꯥꯛꯀꯤ ꯇꯨꯕꯤ ꯃꯌꯥꯅꯨꯡ ꯂꯥꯏꯔꯦꯟ ꯃꯀꯣꯜ ꯅꯨꯡꯗꯨꯗꯒꯤ ꯍꯥꯏꯕꯗꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯔꯛꯂꯣ ꯅꯍꯥꯛꯅ ꯀꯪꯂꯩ ꯂꯝꯗ ꯅꯤꯡꯊꯧ ꯑꯃꯨꯛ ꯍꯟꯅ ꯑꯣꯏꯕꯗ ꯅꯅꯥꯏ ꯑꯣꯏꯔꯤꯕ ꯑꯉꯝ ꯑꯊꯧ ꯄꯨꯝꯅꯃꯛꯄꯨ ꯃꯥꯅ ꯇꯧꯒꯗꯕ ꯃꯊꯧ ꯂꯣꯏꯅ ꯁꯤꯟꯗꯣꯛꯇꯨꯅ ꯂꯩꯔꯦ ꯑꯗꯨꯅ ꯑꯀꯤꯕ ꯂꯩꯇꯅ ꯂꯥꯏꯔꯦꯟ ꯈꯣꯟꯕꯤꯂꯣꯛꯇ ꯊꯣꯛꯂꯛꯑꯣ ꯃꯣꯏꯔꯥꯡꯒꯤ ꯂꯥꯏꯔꯦꯟ ꯈꯨꯟ ꯂꯣꯛꯄꯨ ꯂꯝꯗꯒꯤ ꯂꯥꯛꯄꯤꯔꯣ ꯀꯣ ꯂꯣꯏꯅꯤꯜ ꯂꯝꯗꯒꯤ ꯂꯥꯛꯄꯤꯔꯣ ꯍꯥꯏꯅ ꯃꯥꯏꯕꯤꯒꯤ ꯃꯀꯣꯛ ꯑꯣꯏꯕꯤ ꯄꯥꯟꯊꯣꯏꯕꯤꯅ ꯃꯆꯤꯟꯕꯥꯟ ꯑꯗꯨ ꯅꯨꯡꯁꯤꯅ ꯂꯦꯡꯂꯞ ꯇꯧꯔꯗꯨꯅ ꯃꯉꯛ ꯁꯝ ꯄꯩꯔꯞꯅ ꯀꯦꯅ ꯅꯧꯅ ꯍꯥꯏꯖꯔꯕꯗ ꯌꯣꯏ ꯃꯌꯥꯏ ꯇꯥꯎꯗꯟꯕꯒꯤ ꯅꯨꯃꯤꯠ ꯁꯅꯥꯈꯣꯟꯗꯣꯟꯗꯤ ꯃꯥꯅ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯨꯅ ꯊꯣꯔꯛꯂꯦ
ꯌꯥꯈ꯭ꯔꯦꯀꯣ ꯀꯩꯅꯣꯅ ꯍꯥꯏꯕꯗꯒꯤ ꯇꯨꯕꯤ ꯉꯥꯡꯆꯅ ꯄꯥꯟꯊꯣꯏꯕꯤꯅ ꯍꯥꯏꯖꯕꯗꯒꯤꯗꯤ ꯌꯥꯈ꯭ꯔꯦꯕꯀꯣ ꯊꯣꯛꯂꯛꯑꯦ ꯀꯩꯅꯣꯁꯦ ꯀꯣ ꯁꯅꯥꯈꯣꯝ ꯑꯗꯣꯟꯁꯦꯀꯣ ꯑꯗꯒꯤ ꯈꯥꯕꯤ ꯂꯦꯡꯅꯥꯎ ꯃꯥꯏ ꯃꯣꯟꯕꯤ ꯄꯥꯟꯊꯣꯏꯕꯤꯒꯤ ꯃꯃꯤꯡ ꯑꯇꯣꯞꯄ ꯑꯃꯁꯨ ꯁꯤꯗ ꯃꯥꯅ ꯍꯥꯏꯔꯤꯀꯣ ꯈꯥꯕꯤ ꯂꯦꯡꯅꯥꯎ ꯃꯣꯟꯕꯤ ꯄꯥꯟꯊꯣꯏꯕꯤꯅ ꯌꯦꯟꯒꯤ ꯃꯈꯣꯜꯒꯨꯝꯅ ꯊꯣꯛꯄ ꯈꯣꯡꯅꯕ ꯌꯟꯇ꯭ꯔ ꯌꯦꯟꯒꯤ ꯃꯈꯣꯟ ꯑꯣꯏꯅ ꯊꯣꯛꯄ ꯈꯣꯡꯅꯕ ꯌꯟꯇ꯭ꯔ ꯄꯦꯅꯥꯗꯨꯅꯤꯀꯣ ꯌꯟꯇ꯭ꯔ ꯑꯗꯨꯕꯨ ꯅꯥꯀꯟꯗ ꯌꯦꯞꯂꯗꯨꯅ ꯈꯣꯡꯂꯒ ꯅꯨꯃꯤꯠꯄꯨ ꯊꯣꯛꯂꯝꯂꯦ ꯀꯣ ꯍꯥꯏꯗꯤ ꯌꯥꯀꯥꯏꯔꯣꯜ ꯁꯛꯄꯒꯤ ꯃꯑꯣꯡꯗꯨꯅꯤꯀꯣ ꯁꯤ ꯄꯦꯅꯥ ꯈꯣꯡꯅꯕꯅꯤ ꯈꯣꯡꯅꯕꯒꯤ ꯌꯟꯇ꯭ꯔ ꯑꯗꯨꯅ ꯌꯦꯟꯅ ꯈꯣꯡꯕꯒꯨꯝ ꯃꯈꯣꯜꯒꯨꯝ ꯈꯣꯡꯂꯛꯄꯗ ꯅꯨꯃꯤꯠꯇꯤ ꯀꯥꯔꯛꯂꯦ ꯊꯣꯔꯛꯂꯦ ꯁꯤꯗꯒꯤ ꯍꯧꯕ ꯑꯣꯏꯔꯝꯅꯤꯀꯣ ꯌꯥꯀꯥꯏꯔꯣꯜꯒ ꯁꯛꯅꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯍꯥꯏꯗꯤ ꯌꯥꯀꯥꯏꯔꯣꯜ ꯁꯛꯄꯁꯦ ꯑꯌꯨꯛ ꯉꯟꯇꯥꯗ ꯁꯛꯅꯩꯗꯅꯀꯣ ꯂꯥꯏ ꯍꯔꯥꯎꯕ ꯃꯇꯝꯗꯒ ꯌꯥꯀꯥꯏꯔꯣꯜ ꯄꯦꯅꯥꯗ ꯇꯧꯔꯒ ꯑꯍꯜ ꯀꯩꯅꯣꯅ ꯃꯥꯏꯕ ꯑꯍꯟꯅ ꯁꯛꯄꯗꯣ ꯀꯣ ꯑꯌꯨꯛ ꯉꯟꯇꯥꯗꯒ ꯑꯗꯨꯒꯤ ꯁ꯭ꯇꯥꯏꯜꯅꯤꯀꯣ ꯁꯤꯗꯁꯨ ꯁꯛꯏꯁꯦ ꯁꯤꯁꯦ ꯌꯥꯀꯥꯏꯔꯛꯅꯕꯒꯤꯗꯃꯛꯇ ꯀꯅꯥ ꯌꯥꯀꯥꯏꯔꯛꯅꯕꯒꯤꯗꯃꯛꯇ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯟꯊꯣꯏꯕꯤꯅ ꯁꯛꯏꯅꯤꯀꯣ ꯄꯥꯟꯊꯣꯏꯕꯤꯅꯀꯅꯥ ꯌꯥꯀꯥꯏꯔꯛꯅꯕ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯗꯣ ꯌꯥꯀꯥꯏꯔꯛꯅꯕꯒꯤꯗꯃꯛꯇꯀꯣ ꯌꯦꯟꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜꯒꯨꯝꯅ ꯄꯦꯅꯥꯗꯣ ꯁꯛꯏꯅꯤꯀꯣ ꯌꯦꯟꯅ ꯈꯣꯡꯕꯒꯤ ꯃꯈꯣꯡꯒꯨꯝ ꯈꯣꯟꯖꯦꯜ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯨꯃꯤꯠ ꯊꯣꯔꯛꯇꯨꯅ ꯆꯤꯡꯌꯥ ꯇꯝꯌꯥ ꯉꯥꯜꯂꯛꯄꯒꯨꯝ ꯉꯥꯜꯂꯛꯂꯦ ꯅꯤꯡꯊꯧꯕꯨ ꯌꯥꯀꯥꯏꯔꯣꯜ ꯁꯛꯄꯗ ꯈꯣꯡꯅꯅꯕ ꯈꯨꯠꯂꯥꯏ ꯄꯦꯅꯥ ꯅꯥꯀꯟꯗ ꯌꯥꯜꯂꯗꯨꯅ ꯌꯦꯟꯕ ꯅ ꯃꯁꯥ ꯈꯞꯇꯨꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯈꯣꯡꯕꯒꯨꯝ ꯈꯣꯡꯂꯛꯄꯗ ꯅꯨꯃꯤꯠꯅ ꯆꯤꯡꯀꯩ ꯃꯥꯏꯀꯩꯗ ꯊꯣꯔꯛꯄꯗ ꯆꯤꯡꯃꯥꯏꯗ ꯍꯧꯕ ꯅꯥꯄꯤꯅꯆꯤꯡꯕ ꯅꯨꯃꯤꯠ ꯃꯉꯥꯜꯅ ꯌꯩꯕꯒꯨꯝ ꯃꯉꯥꯜ ꯅꯥꯏꯅ ꯀꯥꯔꯛꯂꯦ ꯅꯨꯃꯤꯠ ꯀꯥꯔꯛꯄꯁꯤꯅꯤꯀꯣ ꯅꯨꯃꯤꯠꯁꯦ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧꯗꯨꯅꯤꯗꯅ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯀꯩꯅꯣꯁꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏ ꯅꯤꯡꯊꯧ ꯅꯨꯃꯤꯠ ꯀꯥꯞꯄ ꯍꯥꯏꯅ ꯁꯤꯒꯤ ꯏꯔꯛꯄ ꯃꯇꯝꯁꯤꯗꯗꯤ ꯅꯨꯃꯤꯠꯁꯦ ꯅꯤꯡꯊꯧꯁꯦ ꯅꯨꯃꯤꯠꯀꯨꯝ ꯈꯟꯅꯩꯗꯅꯀꯣ ꯅꯨꯃꯤꯠꯅ ꯃꯃꯥꯏ ꯉꯥꯟꯕ ꯀꯥꯔꯛꯄ ꯑꯗꯨꯗꯤ ꯅꯤꯡꯊꯧ ꯄꯣꯡꯕ ꯇꯔꯥꯅ ꯑꯊꯣꯏꯕ ꯂꯩꯕꯥꯛꯇ ꯑꯉꯝ ꯑꯊꯧꯁꯤꯡꯒꯤ ꯆꯤꯡꯒꯤ ꯑꯊꯧꯕ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯗꯤ ꯅꯨꯄꯤ ꯅꯨꯄꯥ ꯑꯍꯜ ꯂꯃꯟ ꯂꯩꯕꯥꯛ ꯄꯨꯝꯅꯃꯛ ꯅꯨꯃꯤꯠ ꯁꯅꯥꯈꯣꯃꯗꯣꯟꯒꯤ ꯅꯤꯡꯊꯧ ꯃꯥꯒꯤ ꯂꯩꯐꯝ ꯀꯪꯂꯥ ꯀꯣꯅꯨꯡ ꯌꯧꯅꯕ ꯂꯥꯛꯄꯗ ꯈꯨꯔꯨꯝꯂꯝꯃꯤ ꯀꯣ ꯀꯪꯂꯥꯗ ꯂꯥꯛꯑꯦꯀꯣ ꯍꯥꯏꯗꯤ ꯀꯪꯂꯥꯗ ꯂꯥꯛꯑꯦ ꯅꯤꯡꯊꯧꯁꯦ ꯃꯌꯥꯝꯁꯤꯅ ꯈꯨꯔꯨꯝꯃꯦ ꯅꯤꯡꯊꯧ ꯄꯣꯡꯕ ꯇꯔꯥ ꯆꯤꯡꯃꯤ ꯅꯤꯡꯊꯧ ꯃꯌꯥꯝ ꯆꯤꯡꯃꯤ ꯂꯨꯆꯤꯡꯕ ꯑꯊꯧꯕ ꯃꯌꯥꯝ ꯅꯨꯄꯥ ꯅꯨꯄꯤ ꯑꯍꯜ ꯂꯃꯟ ꯂꯩꯕꯥꯛꯀꯤ ꯀꯔꯤꯝ ꯈꯥꯛꯇꯕꯤꯗ ꯈꯨꯔꯨꯝꯃꯦ ꯑꯗꯨꯗꯨꯅꯤ ꯅꯨꯃꯤꯠꯄꯨ ꯈꯨꯔꯨꯝꯖꯔꯤꯁꯦꯀꯣ ꯑꯩꯈꯣꯏꯅ ꯅꯤꯡꯊꯧ ꯈꯨꯔꯨꯝꯕꯒꯤ ꯇꯥꯏꯞꯇ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯔꯦꯡ ꯆꯤꯡ ꯀꯥꯏꯅ ꯆꯤꯡ ꯍꯥꯏꯅ ꯀꯧꯈꯤ ꯆꯤꯡꯃꯤ ꯃꯤꯌꯥꯝ ꯇꯤꯜꯂꯕꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯟꯕ ꯇꯤꯜꯂꯕꯗ ꯅꯨꯃꯤꯠ ꯁꯅꯥꯈꯣꯃꯗꯣꯟꯕꯨ ꯁꯟꯅ ꯀꯨꯟꯕꯒꯨꯝ ꯈꯨꯔꯨ ꯈꯨꯗ ꯀꯨꯟꯗꯨꯅ ꯈꯨꯔꯨꯝꯂꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯇꯥꯏꯄꯤꯂꯣ ꯀꯧꯈꯤ ꯃꯥꯒꯤ ꯂꯝꯃꯤꯂꯣꯟ ꯃꯌꯥꯝꯁꯤꯅꯤꯀꯣ ꯅꯨꯃꯤꯠꯅ ꯃꯇꯤꯛ ꯃꯉꯥꯜꯒ ꯂꯣꯏꯅꯅ ꯀꯪꯂꯥ ꯌꯧꯅꯕ ꯂꯥꯛꯄꯗ ꯅꯤꯡꯊꯧ ꯄꯣꯡꯕ ꯇꯔꯥꯃꯛꯅ ꯃꯩꯇꯩ ꯂꯩꯕꯥꯛꯀꯤ ꯑꯊꯣꯏꯕ ꯑꯃꯥꯏꯕ ꯌꯣꯏꯃꯌꯥꯏ ꯅꯨꯃꯤꯠ ꯁꯅꯥꯈꯣꯃꯗꯣꯟ ꯑꯇꯣꯟꯕ ꯑꯁꯤ ꯃꯃꯥꯏ ꯃꯨꯅ ꯂꯪꯁꯤꯜꯂꯛꯂꯦ ꯂꯥꯛꯄ ꯅꯤꯡꯊꯧꯁꯦ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯃꯃꯥꯏꯁꯦ ꯃꯨꯁꯜꯂꯛꯑꯦꯅ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧ ꯄꯣꯡꯕ ꯇꯔꯥꯁꯤꯅ ꯍꯥꯏꯌꯦꯀꯣ ꯃꯃꯥꯏ ꯃꯨꯁꯜꯂꯛꯑꯦ ꯅꯨꯃꯤꯠ ꯃꯃꯥꯏ ꯑꯁꯤ ꯏ ꯊꯥꯡꯗ꯭ꯔꯦ ꯀꯣ ꯃꯃꯥꯏꯁꯦ ꯏꯃꯛ ꯃꯛꯁꯟꯈ꯭ꯔꯦ ꯏ ꯊꯥꯡꯗ꯭ꯔꯦ ꯃꯁꯥꯁꯦ ꯃꯃꯥꯏ ꯂꯨꯊꯗꯨꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯑꯁꯤ ꯀꯣꯛꯅꯕ ꯅꯤꯡꯊꯧꯒꯤ ꯃꯃꯥꯏ ꯉꯥꯟꯕ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯅꯕ ꯆꯨꯞ ꯁꯥꯕꯤꯁꯤ ꯍꯥꯏꯔꯕꯗ ꯄꯣꯏꯔꯩꯒꯤ ꯃꯥꯏꯕ ꯅꯤꯡꯊꯧꯒꯤ ꯃꯥꯏꯕ ꯀꯣꯟꯗꯦ ꯅꯥꯀꯊꯥꯡ ꯁꯤꯗꯩꯁꯤꯗ ꯀꯣꯟꯗꯦ ꯅꯥꯀꯊꯥꯡ ꯍꯥꯏꯁꯦ ꯀꯩꯅꯣ ꯉꯁꯥꯏ ꯃꯥꯏꯕ ꯑꯃꯅꯤꯀꯣ ꯉꯁꯥꯏꯒꯤ ꯃꯥꯏꯕꯁꯤꯅ ꯀꯩꯗꯧꯗꯣꯏꯕ ꯉꯁꯥꯏꯒꯤ ꯆꯨꯞ ꯁꯥꯗꯣꯏꯅꯤꯀꯣ ꯆꯨꯞ ꯁꯥꯕꯒꯤ ꯃꯥꯏꯕꯅꯤꯀꯣ ꯁꯤꯁꯦ ꯃꯥꯏꯕ ꯀꯣꯟꯗꯦ ꯅꯥꯀꯊꯥꯡꯅ ꯆꯤꯡꯉꯨ ꯅꯥꯀꯊꯥꯡ ꯆꯥꯗꯤ ꯅꯤꯡꯊꯧꯒꯤ ꯌꯦꯠꯊꯪꯕ ꯃꯥꯏꯀꯩꯗ ꯐꯝꯂꯦ ꯅꯤꯡꯊꯧꯒꯤ ꯌꯦꯠꯊꯪꯕꯗ ꯐꯝꯃꯦꯀꯣ ꯑꯗꯨꯒ ꯈꯨꯌꯣꯟ ꯃꯥꯏꯕ ꯃꯔꯤꯡ ꯃꯥꯏꯕꯅꯤꯀꯣ ꯁꯤꯁꯦ ꯈꯨꯌꯣꯟ ꯃꯥꯏꯕꯅ ꯊꯤꯡꯀꯣꯜ ꯃꯣꯔꯤ ꯄꯤꯌꯥ ꯆꯥꯅ ꯑꯣꯏ ꯊꯪꯕꯗ ꯐꯝꯂꯦ ꯃꯥꯏꯕ ꯑꯅꯤꯁꯤꯅ ꯑꯣꯏ ꯊꯪꯕ ꯌꯦꯠ ꯊꯪꯕ ꯑꯅꯤꯗ ꯐꯝꯂꯦ ꯑꯗꯨꯒ ꯅꯨꯃꯤꯠ ꯁꯅꯥꯈꯣꯃꯗꯣꯟꯕ ꯅꯨꯡꯖꯤꯡꯒꯤ ꯏꯁꯤꯡꯗ ꯏꯔꯨ ꯃꯥꯏꯊꯖꯕꯤꯔꯦ ꯀꯣ ꯍꯥꯏꯗꯤ ꯏꯔꯨ ꯂꯨꯊꯣꯛꯏ ꯌꯦꯟꯕꯪ ꯐꯥꯏꯕꯪ ꯄꯨꯡꯐꯥꯏ ꯃꯇꯣꯜ ꯂꯣꯡꯕ ꯅꯥꯄꯨ ꯅꯥꯁꯦꯝ ꯆꯤꯡꯗ ꯁꯥꯠꯄ ꯂꯩ ꯅꯥꯈꯣꯡ ꯅꯥꯇꯪ ꯌꯥꯎꯅ ꯅꯨꯃꯤꯠꯄꯨ ꯏꯔꯨ ꯃꯥꯏꯊꯕꯤꯔꯦ ꯀꯣ ꯍꯥꯏꯗꯤ ꯁꯦꯡꯗꯣꯛꯄꯗꯣꯀꯣ ꯑꯗꯨꯅꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏꯀꯣ ꯑꯩꯈꯣꯏꯅ ꯁꯦꯡꯗꯣꯛꯄ ꯃꯇꯝꯗ ꯄꯨꯡꯐꯥꯏꯒ ꯆꯪꯗꯅꯒ ꯁꯦꯡꯗꯣꯛꯏꯕ ꯃꯌꯥꯝꯁꯤꯡꯁꯦꯀꯣ ꯑꯩꯈꯣꯏ ꯄꯨꯡꯐꯥꯏꯒ ꯇꯧꯔꯒ ꯁꯦꯡꯗꯣꯛꯏꯗꯅ ꯀꯩꯅꯣ ꯇꯧꯔꯒ ꯄꯨꯡꯐꯥꯏꯁꯦ ꯈꯪꯉꯤꯀꯣ ꯅꯥꯄꯤ ꯑꯃ ꯃꯥꯏꯕꯤꯅꯒ ꯁꯦꯡꯗꯣꯛꯄꯗꯣ ꯑꯗꯨꯗꯣ ꯂꯥꯏ ꯆꯪꯉꯛꯄ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯪꯕꯗ ꯃꯇꯝꯗꯒ ꯇꯧꯕꯗꯣ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏꯒ ꯍꯥꯏꯅꯩꯗꯅꯀꯣ ꯂꯝꯂꯛꯂꯦ ꯄꯨꯡꯆꯥꯎꯅ ꯁꯦ ꯅꯨꯃꯤꯠꯄꯨ ꯆꯨꯞ ꯁꯥꯕꯤꯔꯦ ꯅꯨꯃꯤꯠ ꯆꯨꯞ ꯁꯥꯔꯦꯀꯣ ꯆꯨꯞ ꯁꯥꯕꯗ ꯆꯪꯕ ꯀꯔꯤ ꯀꯔꯥ ꯃꯌꯥꯝꯁꯤꯒ ꯁꯤꯗꯩꯁꯦ ꯍꯥꯏꯔꯕꯅꯤꯀꯣ ꯃꯉꯥꯜ ꯅꯥꯏꯔꯛꯄꯒꯨꯝ ꯅꯤꯡꯊꯧꯁꯨ ꯄꯨꯛꯅꯤꯡ ꯃꯀꯥ ꯂꯥꯝꯂꯛꯂꯦ ꯍꯥꯏꯗꯤ ꯉꯁꯥꯏ ꯃꯃꯥꯏ ꯃꯛꯁꯜꯂꯝꯕꯗꯣ ꯆꯨꯞ ꯁꯥꯔꯕ ꯃꯇꯨꯡꯗꯗꯤ ꯃꯃꯥꯏꯗꯣ ꯃꯀꯥ ꯂꯥꯝꯂꯛꯂꯦꯀꯣ ꯄꯨꯡ ꯁꯦꯟ ꯍꯧꯅ ꯌꯩꯔꯦ ꯄꯨꯡ ꯁꯦꯟ ꯌꯩꯔꯦꯀꯣ ꯃꯗꯨꯗꯒꯤ ꯄꯨꯡꯖꯥꯎ ꯍꯧꯅ ꯊꯤꯜꯂꯦ ꯃꯗꯨꯗꯒꯤ ꯁꯅꯥꯈꯣꯃꯗꯣꯟꯗꯤ ꯑꯅꯧꯕ ꯄꯥꯡꯒꯜ ꯂꯥꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯃꯉꯥꯜ ꯂꯩꯅ ꯅꯨꯃꯤꯠꯅ ꯊꯣꯔꯛꯄꯒꯨꯝ ꯊꯣꯔꯛꯂꯦ ꯑꯃꯨꯛ ꯅꯨꯃꯤꯠꯀꯨꯝ ꯃꯉꯥꯜ ꯅꯥꯏꯔꯛꯂꯦꯀꯣ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯤꯡꯁꯦꯟ ꯃꯧꯄꯤꯂꯣꯛ ꯀꯧꯈꯤ ꯂꯝ ꯇꯧꯔꯤꯕ ꯃꯐꯝꯗꯣ ꯑꯗꯨꯗꯒꯤ ꯂꯝꯗꯨꯒꯤ ꯃꯃꯤꯡꯅꯤꯀꯣ ꯊꯥꯕꯤ ꯁꯦꯟꯀꯣꯡ ꯌꯦꯡ ꯑꯄꯥꯟꯕ ꯅꯨꯃꯤꯠ ꯁꯅꯥꯈꯣꯃꯗꯣꯟ ꯑꯇꯣꯟꯕ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯅꯤꯡꯊꯧꯗꯤ ꯃꯁꯥꯕꯤ
ꯇꯥꯏꯍꯣꯔꯦꯡ ꯑꯍꯟꯒꯤ ꯁꯅꯥꯀꯣꯝꯗꯣꯟ ꯑꯇꯣꯝꯕꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯅꯤꯡꯊꯧꯗꯤ ꯃꯁꯥꯕꯤ ꯇꯥꯏꯍꯣꯔꯦꯡ ꯑꯍꯟꯒꯤ ꯍꯤꯅ ꯍꯤꯔꯝ ꯆꯨꯝꯅ ꯍꯣꯟꯕꯒꯨꯝ ꯅꯤꯡꯊꯤꯅ ꯆꯩꯉꯥꯛ ꯊꯥꯗꯨꯅ ꯃꯃꯥꯏ ꯆꯨꯝꯅ ꯆꯠꯍꯟꯕꯒꯨꯝ ꯃꯉꯣꯟꯗꯒꯤ ꯐꯪꯍꯧꯕ ꯑꯐꯕ ꯋꯥ ꯀꯌꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯆꯠꯈꯤꯕ ꯃꯁꯥꯕꯤ ꯇꯨꯔꯦꯜ ꯗꯨꯈꯨꯟ ꯄꯔꯤꯡ ꯆꯨꯝꯅ ꯏꯍꯣ ꯍꯣꯅ ꯂꯩꯕꯒꯨꯝ ꯁꯣꯏꯗꯨꯅ ꯉꯥ ꯐꯥꯕ ꯃꯤꯅ ꯁꯣꯏꯒꯤ ꯑꯃꯗꯤ ꯉꯥ ꯐꯥꯅꯕꯒꯤ ꯃꯔꯝ ꯈꯪꯕꯒꯨꯝ ꯃꯤꯒꯤ ꯄꯨꯛꯅꯤꯡꯕꯨ ꯏꯍꯣ ꯍꯣꯅ ꯂꯥꯏꯅ ꯈꯪꯕ ꯉꯝꯕ ꯅꯤꯡꯊꯧꯒꯤ ꯑꯉꯝ ꯑꯊꯧ ꯀꯌꯥꯒꯤ ꯂꯣꯏꯅꯅ ꯅꯨꯃꯤꯠꯅ ꯊꯣꯔꯛꯂꯦ ꯃꯤꯅꯤꯡꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯁꯤꯅ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯀꯩꯗꯧꯋꯦ ꯑꯩꯈꯣꯏꯅ ꯍꯤ ꯍꯣꯟꯕ ꯃꯇꯝꯗ ꯆꯩꯉꯥꯛꯁꯤꯅ ꯇꯧꯔꯒ ꯅꯥꯀꯟ ꯅꯥꯀꯟꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯌꯦꯞꯄꯒ ꯍꯥꯏꯗꯤ ꯍꯤꯗꯣ ꯆꯨꯝꯅ ꯍꯣꯟꯅꯕꯒꯤꯗꯃꯛ ꯆꯩꯉꯥꯛ ꯁꯤꯖꯤꯟꯅꯩꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯁꯤꯅ ꯊꯣꯛꯂꯛꯄ ꯃꯇꯝꯁꯤꯗ ꯃꯥꯅ ꯋꯥꯈꯜꯗ ꯑꯃꯛꯄ ꯑꯌꯦꯠꯄ ꯑꯝꯇ ꯂꯩꯇꯕꯤꯗ ꯋꯥꯈꯜ ꯆꯨꯝꯗ꯭ꯔꯤꯡ ꯆꯨꯝꯅ ꯊꯣꯛꯂꯛꯑꯦ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯗꯨꯅꯤꯀꯣ ꯅꯨꯃꯤꯠ ꯁꯅꯥ ꯈꯣꯝꯕꯗꯣꯟꯅ ꯆꯤꯡꯅꯕ ꯄꯨꯝꯕ ꯀꯣꯛꯇꯨꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯂꯩꯔꯕꯗ ꯃꯅꯥꯏ ꯑꯣꯏꯔꯤꯕ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯁꯤꯡꯗꯤ ꯃꯥꯒꯤ ꯃꯁꯤꯜ ꯇꯧꯅꯔꯦ ꯁꯤꯗꯒꯤꯗꯤ ꯋꯥꯈꯜꯗ ꯐꯨꯝꯕꯪꯅꯕ ꯑꯃꯣꯠꯄ ꯍꯥꯏꯕꯗꯨꯃ ꯂꯩꯇ꯭ꯔꯦ ꯑꯐꯠꯇꯕ ꯍꯥꯏꯕ ꯂꯩꯇ꯭ꯔꯦ ꯅꯤꯡꯊꯧꯅ ꯍꯥꯏꯕ ꯋꯥꯗꯣ ꯑꯗꯨꯅ ꯑꯆꯨꯝꯕꯅꯤ ꯅꯤꯡꯊꯧꯅ ꯌꯥꯗꯦ ꯍꯥꯏꯕꯗꯨꯅ ꯌꯥꯗ꯭ꯔꯦ ꯅꯤꯡꯊꯧꯅ ꯌꯥꯏ ꯍꯥꯏꯕꯗꯨꯅ ꯌꯥꯔꯦ ꯇꯧ ꯍꯥꯏꯕꯗꯨꯅ ꯇꯧꯔꯦ ꯇꯧꯅꯨ ꯍꯥꯏꯕꯗꯨꯅ ꯇꯧꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯋꯥꯌꯦꯜ ꯄꯊꯥꯞ ꯀꯔꯤ ꯀꯔꯥ ꯂꯣꯏꯅ ꯂꯥꯛꯑꯦ ꯀꯣ ꯍꯥꯟꯅꯒꯤ ꯑꯐꯕ ꯃꯐꯝꯗꯨꯗ ꯂꯣꯏꯅꯃꯛ ꯍꯥꯏꯗꯤ ꯇꯥꯔꯛꯄꯗꯨꯅꯤꯀꯣ ꯁꯥꯊꯤꯕ ꯎꯆꯦꯛꯅ ꯃꯇꯨ ꯁꯣꯟꯕ ꯎꯆꯦꯛꯄꯨ ꯍꯥꯠꯇꯨꯅ ꯆꯥꯕꯒꯨꯝ ꯅꯨꯃꯤꯠ ꯁꯅꯥ ꯈꯣꯝꯕꯗꯣꯟꯅ ꯆꯤꯡꯅꯕ ꯄꯨꯝꯕ ꯀꯣꯛꯇꯨꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯂꯩꯔꯕꯗ ꯃꯅꯥꯏ ꯑꯣꯏꯔꯤꯕ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯗꯨꯅ ꯃꯥꯒꯤ ꯃꯁꯤꯜ ꯇꯧꯅꯔꯦ ꯂꯧꯕꯨꯛꯇ ꯀꯨꯝꯗꯅ ꯊꯕꯛ ꯁꯨꯅꯔꯦ ꯁꯥꯊꯤꯕ ꯎꯆꯦꯛꯅ ꯃꯇꯨ ꯁꯣꯟꯅ ꯎꯆꯦꯛꯄꯨ ꯍꯥꯠꯇꯨꯅ ꯆꯥꯕꯒꯨꯝ ꯑꯀꯟꯕ ꯑꯁꯣꯝꯕꯕꯨ ꯇꯨꯍꯜꯂꯝꯕ ꯑꯗꯨ ꯇꯣꯛꯈ꯭ꯔꯦ ꯐꯠꯇꯕ ꯃꯤꯁꯤꯡꯅ ꯑꯣꯠ ꯅꯩꯔꯝꯕ ꯑꯗꯨꯁꯨ ꯅꯤꯡꯊꯧ ꯄꯥꯜꯂꯛꯄꯗꯒꯤ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯅ ꯐꯥꯎꯕ ꯈꯤꯕꯤꯛ ꯆꯥꯛꯊꯦꯛꯇꯨꯅ ꯃꯥꯡꯍꯟꯈꯤꯕꯒꯨꯝ ꯃꯥꯡꯍꯟꯈ꯭ꯔꯦ ꯂꯩꯇ꯭ꯔꯦ ꯐꯠꯇꯕ ꯍꯥꯏꯕꯗꯨ ꯂꯩꯍꯟꯗꯅ ꯂꯩꯕꯥꯛ ꯉꯥꯛꯂꯦ ꯀꯣ ꯂꯩꯕꯥꯛ ꯌꯥꯝ ꯐꯖꯅ ꯉꯥꯛꯑꯦꯀꯣ ꯁꯤꯗꯒꯤꯗꯤ ꯅꯨꯃꯤꯠ ꯀꯨꯝꯂꯕ ꯅꯤꯡꯊꯧꯗꯤ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯔꯦ ꯂꯩꯕꯥꯛꯀ ꯅꯤꯡꯊꯧꯒ ꯌꯥꯅꯔꯦ ꯃꯣꯏꯔꯥꯡꯒꯤ ꯈꯨꯌꯣꯟ ꯃꯥꯏꯕꯅ ꯃꯩꯅ ꯃꯨꯠꯇꯅꯕ ꯃꯊꯪ ꯆꯠꯅꯍꯧꯔꯦ ꯈꯨꯌꯣꯟ ꯃꯥꯏꯕ ꯃꯧꯔꯤ ꯄꯤꯌꯥꯆꯥ ꯂꯥꯡꯆꯦꯡ ꯂꯪꯃꯥꯏꯕ ꯁꯣꯟꯄꯥꯏ ꯌꯨꯃꯥꯏꯕꯅ ꯎꯅꯥꯅ ꯌꯦꯠ ꯑꯣꯏꯅꯥꯅ ꯌꯣꯝꯂꯕ ꯎꯈꯣꯡ ꯂꯐꯨꯒꯤ ꯂꯥꯅ ꯑꯣꯏꯅꯅ ꯌꯣꯝꯂꯒ ꯁꯥꯕ ꯃꯈꯜ ꯃꯊꯦꯜ ꯀꯌꯥꯒꯤ ꯍꯩ ꯔꯥ ꯃꯈꯜ ꯀꯌꯥꯒꯤ ꯎ ꯋꯥ ꯌꯥꯎꯅ ꯌꯦꯡꯕꯗ ꯐꯖꯔꯕ ꯁꯪ ꯁꯥꯔꯦ ꯃꯩ ꯍꯧꯐꯝ ꯐꯨꯡꯒꯥ ꯏꯁꯤꯡ ꯄꯨꯟ ꯑꯊꯟꯕ ꯊꯝꯐꯝ ꯌꯥꯎꯅ ꯅꯤꯡꯊꯤꯅ ꯁꯥꯕꯕꯨ ꯃꯊꯪ ꯇꯝꯍꯧꯔꯦ ꯁꯤꯗꯒꯤꯅꯤ ꯌꯨꯝꯁꯥꯔꯣꯜ ꯇꯝꯍꯧꯔꯤꯗꯨꯀꯣ ꯌꯨꯝꯁꯥꯔꯣꯜꯒꯤ ꯃꯇꯦꯛ ꯑꯃꯁꯨ ꯁꯤꯗ ꯌꯥꯎꯔꯦꯀꯣ ꯌꯨꯝ ꯁꯥꯕꯒꯤ ꯀꯣ ꯃꯈꯜ ꯃꯊꯦꯜꯒꯤ ꯍꯩ ꯔꯥ ꯀꯔꯤ ꯀꯔꯥ ꯁꯤ ꯌꯨꯝꯁꯥꯔꯣꯜꯒꯤ ꯃꯇꯦꯛ ꯑꯃꯅꯤꯀꯣ ꯁꯤꯁꯦ ꯗꯤꯁ ꯄꯥꯔꯠ ꯀꯣ ꯑꯗꯒꯤ ꯁꯩꯔꯦꯡꯖꯕ ꯅꯅꯥꯏ ꯑꯩꯅ ꯅꯤꯡꯊꯧ ꯑꯅꯤ ꯄꯥꯟꯕꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯈꯤꯕꯗꯒꯤ ꯋꯥꯔꯤꯕꯨ ꯏꯁꯩ ꯑꯣꯏꯅ ꯁꯛꯆꯕꯅꯤ ꯁꯤꯗꯩꯁꯤꯗ ꯂꯥꯛꯑꯦꯀꯣ ꯑꯏꯕꯁꯤꯒꯤ ꯏꯔꯤꯕ ꯃꯤꯁꯤꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯤꯒꯤ ꯃꯥꯒꯤ ꯋꯥꯍꯩ ꯈꯔ ꯑꯃꯨꯛ ꯂꯥꯛꯑꯦ ꯋꯥꯅ ꯁꯦꯝꯕ ꯇꯦꯟꯅ ꯀꯥꯞꯄꯗ ꯇꯥꯏꯍꯣꯔꯦꯡ ꯑꯍꯥꯟꯕꯒꯤ ꯁꯒꯣꯜꯕꯨ ꯄꯥꯟꯈꯤꯕ ꯑꯃꯗꯤ ꯂꯥꯟꯅ ꯃꯥꯏꯊꯤꯕꯗꯒꯤ ꯆꯦꯟꯈꯤꯕ ꯇꯥꯏꯍꯣꯔꯦꯡ ꯑꯍꯥꯟꯕꯒꯤ ꯋꯥꯐꯝꯁꯤ ꯑꯗꯨꯃꯛꯄꯨ ꯂꯩꯈꯤꯁꯅꯨ ꯃꯅꯥꯎ ꯅꯨꯄꯥ ꯅꯨꯃꯤꯠ ꯁꯅꯥ ꯈꯣꯝꯕꯗꯣꯟ ꯑꯇꯣꯝꯕꯅ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯂꯩꯈꯤ ꯀꯣ ꯊꯥꯡꯐꯝ ꯂꯩꯇꯕꯒꯨꯝ ꯃꯁꯥꯗ ꯑꯁꯣꯏꯕ ꯑꯃꯠꯇ ꯂꯩꯇꯕ ꯂꯥꯡꯕꯟ ꯊꯥꯒꯤ ꯃꯇꯧ ꯑꯁꯪꯕ ꯃꯅꯥꯗ ꯄꯥꯟꯕ ꯑꯔꯨꯕ ꯏꯁꯤꯡꯒꯨꯝ ꯊꯥꯡꯅ ꯀꯛꯊꯠꯈ꯭ꯔꯕ ꯄꯥꯝꯕꯤꯗ ꯅꯧꯅ ꯆꯣꯡꯈꯠꯂꯛꯄ ꯃꯌꯣꯜꯒꯨꯝꯅ ꯅꯤꯡꯊꯧ ꯎ ꯋꯥꯗ ꯌꯦꯅꯤꯡ ꯍꯨꯜꯂꯛꯄꯒꯨꯝ ꯅꯤꯡꯊꯧ ꯅꯥꯄꯨꯗꯨꯅ ꯒꯔꯚ ꯄꯨꯗꯨꯅ ꯄꯣꯛꯂꯛꯄ ꯅꯤꯡꯊꯧ ꯑꯊꯣꯏꯕ ꯃꯤꯡꯅ ꯀꯧꯅꯔꯤꯕ ꯅꯤꯡꯊꯧ ꯁꯥꯅꯆꯤꯡꯕ ꯆꯥꯅꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯕꯤꯔꯤꯕ ꯅꯤꯡꯊꯧ ꯁꯥ ꯂꯥꯟꯗ ꯊꯧꯖꯥꯜ ꯄꯤꯕꯤꯕ ꯅꯤꯡꯊꯧ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯑꯐꯕ ꯅꯨꯡꯉꯥꯏ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡ ꯄꯤꯅꯕ ꯅꯤꯡꯊꯧ ꯆꯥꯗ ꯅꯥꯎꯗꯕꯕꯨ ꯄꯨꯕꯤꯁꯅꯨ ꯅꯨꯃꯤꯠ ꯃꯥꯒꯤ ꯊꯧꯖꯥꯜꯅ ꯂꯩꯅ ꯁꯥꯠꯄꯒꯨꯝ ꯅꯨꯡꯉꯥꯏꯕ ꯐꯪꯕ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯄꯤꯕꯤꯁꯅꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯐꯪꯁꯅꯨ ꯍꯥꯏꯅ ꯑꯁꯩꯕꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯗ ꯐꯪꯁꯅꯨ ꯍꯥꯏꯅ ꯑꯁꯩꯕꯅ ꯆꯤꯡꯊꯥꯡ ꯂꯥꯡ ꯄꯥꯡꯕ ꯂꯝꯗ ꯑꯣꯟꯗꯨꯅ ꯃꯃꯥꯡꯉꯩꯗ ꯋꯥꯔꯤ ꯑꯁꯤ ꯂꯤꯗꯨꯅ ꯇꯝꯖꯔꯛꯄꯅꯤ ꯍꯩ ꯍꯥꯏꯅ ꯍꯩ ꯂꯥꯎꯅ ꯁꯣꯟꯗꯨꯅ ꯊꯋꯥꯏ ꯃꯤꯔꯦꯜ ꯍꯥꯝꯄꯣꯏꯕ ꯄꯨꯝꯅꯃꯛꯄꯨ ꯀꯣꯟꯁꯤꯜꯂꯝꯂꯦ ꯍꯩ ꯍꯌꯥꯌꯨꯝ ꯍꯩ ꯍꯥꯏ ꯏꯁꯩ ꯑꯣꯏꯅ ꯁꯛꯏꯅꯤꯀꯣ ꯁꯤꯗꯩꯁꯤꯗ ꯂꯥꯁꯇ ꯅꯤꯡꯊꯧꯕꯨ ꯁꯩꯊꯥꯕꯒꯤ ꯈꯨꯏ ꯑꯃ ꯏꯔꯛꯑꯦ ꯑꯗꯨꯗꯨꯒ ꯂꯥꯁꯇ ꯏꯁꯣꯔꯕꯨ ꯈꯨꯔꯨꯝꯖꯔꯒ ꯃꯥꯁꯦ ꯂꯣꯏꯁꯜꯂꯦꯕꯀꯣ ꯁꯤꯁꯦ ꯈꯨꯏꯗ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯏꯀꯣ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯔꯥꯏꯇꯔꯁꯤꯒꯤ ꯃꯥꯒꯤ ꯀꯟꯇꯦꯛꯁ ꯈꯔꯁꯨ ꯍꯥꯞꯄꯤꯀꯣ ꯁꯤꯗꯩꯁꯤꯗ ꯂꯣꯏꯔꯦ ꯃꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕꯁꯦ ꯂꯣꯏꯔꯦ ꯀꯣ ꯋꯥꯔꯤ ꯄꯨꯝꯕꯁꯦ ꯂꯣꯏꯔꯦ ꯑꯗꯨꯗꯨꯒ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯀꯣꯏꯁꯟ ꯈꯔ ꯅꯩꯅꯁꯤꯀꯣ ꯁꯤ ꯀꯣꯏꯁꯟꯁꯦ ꯍꯪꯈꯤꯕ ꯉꯥꯛꯇꯅꯤ ꯁꯤꯒꯤ ꯄꯤꯗꯤꯑꯦꯐꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯁꯤꯗꯩꯁꯤꯗ ꯃꯥꯔꯛ ꯇꯧꯔꯤꯕ ꯄꯤꯗꯤꯑꯦꯐꯁꯦ ꯑꯩ ꯀꯩꯅꯣꯗ ꯑꯩꯒꯤ ꯋꯥꯆꯦꯞ ꯒ꯭ꯔꯨꯞꯇ ꯊꯥꯔꯛꯀꯦꯀꯣ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯕ ꯃꯤ ꯑꯣꯏꯇꯥꯔꯒꯗꯤ
ꯑꯩꯒꯤ WhatsApp group ꯇꯣ link ꯇ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨ ꯀꯩꯅꯣꯗ ꯍꯥꯏꯗꯤ ꯃꯥꯒꯤ description ꯗꯀꯣ ꯌꯥꯎꯔꯝꯒꯅꯤꯀꯣ ꯚꯤꯗꯤꯑꯣ ꯁꯤꯒꯤ ꯑꯗꯨꯗꯩꯗ ꯆꯪꯕꯤꯔꯣ WhatsApp group ꯇꯣ join ꯇꯧꯕꯤꯔꯣ ꯑꯗꯨꯗꯨꯒ Telegram ꯗꯁꯨ ꯑꯩ ꯊꯥꯔꯛꯀꯅꯤꯀꯣ Telegram ꯗꯁꯨ ꯑꯗꯨꯝ Telegram ꯒꯤ group ꯇꯁꯨ ꯑꯗꯨꯝ join ꯇꯧꯕꯤꯔꯣ ꯑꯗꯣ ꯍꯥꯟꯅ join ꯇꯧꯗꯕ ꯑꯣꯏꯇꯥꯔꯒꯗꯤ WhatsApp group ꯇ Telegram group ꯇ join ꯇꯧꯔꯒ Telegram ꯗ ꯑꯗꯨꯝ ꯑꯩ ꯁꯤꯒꯤ notes ꯁꯦ ꯑꯗꯨꯝ ꯐꯪꯅꯦꯕꯀꯣ ꯑꯗꯣ Telegram ꯗꯗꯤ ꯑꯗꯨꯝ ꯑꯩꯒꯤ channel ꯗꯣ ꯑꯗꯨꯗꯩꯗ ꯑꯗꯨꯝ PDF ꯁꯦ ꯃꯃꯥꯡꯗ ꯊꯥꯒꯠꯈꯤꯕ ꯃꯌꯥꯝꯗꯨꯁꯨ ꯂꯣꯏ ꯌꯥꯎꯒꯅꯤꯀꯣ ꯈ꯭ꯋꯥꯏ ꯅꯨꯡꯆꯦꯝꯄꯤꯕ ꯇꯥꯎꯍꯣꯏꯔꯣꯏ ꯑꯍꯥꯟꯕꯕꯨ 2013 ꯗ ꯍꯪꯈꯤꯕꯅꯤꯀꯣ ꯀꯣꯏꯁꯟꯁꯦ ꯈ꯭ꯋꯥꯏ ꯅꯨꯡꯆꯦꯝꯕꯝ ꯄꯤꯕꯥꯅ ꯇꯥꯎꯍꯣꯏꯔꯣꯏ ꯑꯍꯥꯟꯕꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯇꯦꯟꯅ ꯀꯥꯞꯈꯤꯕꯅꯣ ꯁꯤꯗꯤ ꯈꯪꯉꯦꯀꯣ ꯇꯦꯟꯅ ꯀꯥꯞꯈꯤꯕꯩ ꯃꯔꯝ ꯀꯩꯒꯤꯅꯣ ꯃꯥ ꯃꯁꯥ ꯋꯥꯕꯒꯤꯅꯤꯀꯣ ꯃꯥ ꯅꯤꯡꯊꯧ ꯑꯅꯤꯗꯣ ꯄꯥꯟꯕꯗꯣ ꯀꯩꯗꯧꯕ ꯅꯤꯡꯊꯧ ꯑꯅꯤ ꯄꯥꯟꯕꯗꯨꯅ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯃꯥꯗꯣ ꯇꯨꯝꯕ ꯈꯪꯗꯕ ꯃꯆꯥ ꯁꯦꯟꯅꯕ ꯉꯝꯗꯕ ꯑꯗꯨꯗꯨꯅꯤꯀꯣ ꯃꯔꯝ ꯄꯤꯗꯨꯅ ꯇꯥꯛꯎ 10 ꯃꯥꯔꯛꯅꯤ ꯁꯣ ꯏꯠꯁ ꯑ ꯀꯝꯄꯜꯁꯔꯤ ꯀꯣꯏꯁꯟ ꯀꯣ ꯀꯝꯄꯜꯁꯔꯤ ꯈꯨꯝꯒꯗꯕ ꯀꯣꯏꯁꯟꯅꯤ ꯈꯨꯝꯕ ꯉꯝꯅꯤꯗꯅ ꯄꯣꯏꯟ 10 ꯄꯤꯌꯨ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯉꯝꯅꯤꯗꯅꯀꯣ ꯁꯤꯗꯁꯨ ꯑꯩꯅ ꯐꯖꯅ ꯃꯥꯔꯛ ꯇꯧꯔꯒ ꯂꯩꯔꯦꯀꯣ ꯄꯥꯕꯤꯕ ꯉꯁꯥꯏꯒꯤ ꯃꯃꯥꯡꯗ ꯄꯥꯈꯤꯕ ꯃꯤ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯝ ꯈꯨꯝꯕ ꯉꯝꯅꯤ ꯅꯨꯃꯤꯠ ꯀꯥꯞꯄꯗ ꯃꯤꯡꯊꯣꯜꯗ ꯅꯤꯡꯊꯤꯖꯕ ꯑꯗꯨ ꯅꯩꯅꯗꯨꯅ ꯏꯌꯨ ꯅꯨꯃꯤꯠ ꯀꯥꯞꯄꯒꯤ ꯃꯤꯡꯊꯣꯜꯁꯦ ꯅꯤꯡꯊꯤꯖꯕ ꯍꯥꯏꯇꯥꯔꯒꯗꯤ ꯅꯨꯃꯤꯠ ꯀꯥꯞꯄ ꯍꯥꯏꯁꯦ ꯀꯩꯅꯣ ꯃꯥꯁꯦ ꯅꯨꯃꯤꯠ ꯍꯥꯏꯁꯦ ꯀꯩꯅꯣ ꯅꯪꯅ ꯑꯗꯨꯝ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯇꯧꯕ ꯌꯥꯏ ꯅꯨꯃꯤꯠ ꯍꯥꯏꯁꯦ ꯑꯇꯩ ꯀꯩꯝ ꯅꯠꯇꯦ ꯅꯨꯃꯤꯠꯀꯨꯝꯕ ꯃꯁꯛ ꯃꯉꯥꯜ ꯅꯥꯏꯔꯤꯕ ꯅꯤꯡꯊꯧ ꯄꯥꯜꯂꯤꯕ ꯑꯗꯨꯗꯨꯅꯤꯀꯣ ꯀꯥꯞꯄ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯅꯨꯃꯤꯠꯁꯦ ꯅꯨꯃꯤꯠ ꯀꯥꯞꯄ ꯍꯥꯏꯗꯤ ꯀꯩꯅꯣ ꯅꯤꯡꯊꯧ ꯍꯥꯠꯄ ꯍꯥꯏꯕꯅꯦꯕꯀꯣ ꯅꯨꯃꯤꯠ ꯀꯥꯞꯄ ꯍꯥꯏꯁꯦ ꯑꯗꯨ ꯃꯤꯡꯊꯣꯜꯗꯒꯤ ꯅꯤꯡꯊꯤꯖꯕ ꯍꯥꯏꯁꯦ ꯀꯩꯅꯣ ꯔꯥꯏꯇꯔꯁꯤꯅ ꯌꯥꯝ ꯐꯖꯅ ꯅꯤꯡꯊꯧ ꯏꯔꯤꯕ ꯔꯥꯏꯇꯔꯁꯤꯅ ꯅꯤꯡꯊꯧꯁꯦ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠꯀꯨꯝꯕ ꯃꯁꯛ ꯃꯉꯥꯜ ꯅꯥꯏꯕ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯁꯤꯗꯁꯨ ꯂꯥꯁꯇꯁꯨ ꯄꯤꯔꯤꯗꯅ ꯅꯨꯃꯤꯠꯀꯨꯝꯕ ꯃꯁꯛ ꯃꯉꯥꯜ ꯅꯥꯏꯕꯒꯤ ꯃꯑꯣꯡ ꯑꯃ ꯑꯗꯨꯗꯣ ꯍꯥꯏꯔꯁꯨ ꯌꯥꯔꯦꯀꯣ ꯅꯤꯡꯊꯤꯖꯕ ꯑꯗꯨ ꯅꯩꯅꯗꯨꯅ ꯏꯌꯨ ꯀꯣ ꯑꯗꯣ ꯀꯥꯞꯄ ꯍꯥꯏꯁꯤꯅ ꯀꯩꯅꯣ ꯈ꯭ꯋꯥꯏ ꯅꯨꯡꯆꯤꯡ ꯄꯤꯕꯥꯅ ꯍꯥꯠꯈꯤꯕꯒꯤ ꯃꯑꯣꯡꯗꯨꯅꯤꯀꯣ ꯃꯗꯨꯗꯨꯅꯤ ꯀꯥꯞꯄ ꯑꯗꯨ ꯀꯥꯞꯄ ꯀꯧꯋꯦ ꯇꯦꯟꯅ ꯀꯥꯞꯄꯒ ꯍꯥꯠꯈꯤ ꯍꯥꯏꯗꯅ ꯀꯣ ꯅꯨꯃꯤꯠ ꯑꯃ ꯀꯛꯊꯈꯤꯕꯒꯤ ꯇꯥꯏꯞꯅꯤꯀꯣ ꯑꯗꯨꯒꯤ ꯁ꯭ꯇꯥꯏꯜꯗꯅꯤ ꯏꯗꯣꯏꯁꯦꯀꯣ ꯑꯗꯨꯗꯤ ꯁꯥꯒꯠꯄ ꯉꯝꯅꯦꯅ ꯈꯜꯂꯦ ꯑꯩꯒꯤ ꯋꯥꯈꯜꯗ ꯅꯨꯃꯤꯠ ꯀꯥꯞꯄꯗ ꯁꯥꯒꯠꯂꯤꯕ ꯑꯦꯂꯤꯒꯣꯔꯤꯒꯤ ꯈꯨꯏ ꯑꯁꯤꯗ ꯎꯕ ꯐꯪꯂꯤꯕ ꯐꯣꯡꯗꯣꯛꯄꯒꯤ ꯍꯩꯁꯤꯡꯕ ꯑꯗꯨ ꯃꯔꯤꯛ ꯆꯨꯝꯅ ꯅꯩꯅꯗꯨꯅ ꯏꯌꯨ ꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤ ꯑꯦꯂꯤꯒꯣꯔꯤꯒꯤ ꯁ꯭ꯇꯥꯏꯜꯗ ꯏꯔꯤꯅꯤ ꯑꯦꯂꯤꯒꯣꯔꯤꯒꯤ ꯁ꯭ꯇꯥꯏꯜꯗ ꯏꯔꯤꯕ ꯍꯥꯏꯗꯤ ꯃꯥꯒꯤ ꯈꯨꯏꯁꯦ ꯍꯥꯏꯗꯤ ꯈꯨꯏꯒꯤ ꯁ꯭ꯇꯥꯏꯜꯁ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤꯁꯤꯒꯤ ꯃꯥꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯁꯤꯗꯩꯁꯤꯗ ꯑꯦꯛꯖꯥꯝꯄꯜ ꯄꯤꯗꯣꯏꯅꯤꯀꯣ ꯃꯦꯝ ꯀꯔꯝꯕ ꯑꯦꯛꯖꯥꯝꯄꯜ ꯄꯤꯅꯤ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯩ ꯉꯥꯏꯈꯣꯀꯣ ꯁꯤꯗ ꯀꯩꯅꯣꯝꯇ ꯌꯦꯡꯒꯦ ꯂꯣꯟ ꯀꯔꯝꯕ ꯂꯣꯟꯗ ꯏꯕ ꯀꯔꯝꯕ ꯀꯣ ꯑꯦꯂꯤꯒꯣꯔꯤ ꯍꯥꯏꯗꯤ ꯃꯌꯥꯝ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯑꯦꯂꯤꯒꯣꯔꯤ ꯍꯥꯏꯁꯦ ꯑꯦꯂꯤꯒꯣꯔꯤ ꯀꯣ ꯑꯦꯂꯤꯒꯣꯔꯤ ꯍꯥꯏꯁꯦ ꯃꯌꯥꯝ ꯈꯪꯕ ꯅꯠꯇ꯭ꯔꯥ ꯑꯦꯂꯤꯒꯣꯔꯤ ꯍꯥꯏꯕꯗꯤꯀꯣ ꯅꯥꯀꯣꯏꯅꯕ ꯃꯑꯣꯡꯗ ꯀꯣ ꯍꯥꯏꯗꯤ ꯁꯤꯝꯕꯣꯂꯥꯏꯁ ꯇꯧꯔꯒ ꯏꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏꯅ ꯅꯠꯇꯦ ꯅꯤꯡꯊꯧꯁꯦ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯑꯃꯒꯤ ꯁꯤꯝꯕꯣꯜꯗ ꯏꯗꯅꯀꯣ ꯑꯗꯨꯅꯤꯀꯣ ꯍꯥꯏꯗꯤ ꯅꯥꯀꯣꯏꯅꯕ ꯃꯑꯣꯡꯗ ꯃꯄꯥꯟꯒꯤ ꯁꯑꯣꯡ ꯁꯛꯇꯝꯗꯣ ꯎꯠꯇꯕꯤ ꯍꯥꯏꯗꯤ ꯑꯗꯨꯒ ꯃꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯁꯤꯝꯕꯣꯂꯤꯛ ꯃꯤꯅꯤꯡ ꯆꯦꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯁꯤꯟꯖꯤꯟꯅꯗꯨꯅ ꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯦꯂꯤꯒꯣꯔꯤꯛ ꯔꯥꯏꯇꯤꯡ ꯀꯧꯋꯦꯕꯀꯣ ꯑꯗꯣ ꯑꯦꯂꯤꯒꯣꯔꯤꯛ ꯑꯁꯤꯗ ꯎꯕ ꯐꯪꯂꯤꯕ ꯐꯣꯡꯗꯣꯛꯄꯒꯤ ꯍꯩꯁꯤꯡꯕ ꯑꯗꯨ ꯃꯔꯤꯛ ꯆꯨꯝꯅ ꯐꯣꯡꯗꯣꯛꯄꯒꯤ ꯍꯩꯁꯤꯡꯕ ꯍꯥꯏꯇꯥꯔꯒꯗꯤ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯀꯣ ꯍꯥꯏꯗꯤ ꯅꯤꯡꯊꯧꯁꯤꯅ ꯂꯦꯡꯂꯛꯄꯁꯤꯕꯨ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯃꯥꯅ ꯀꯔꯤ ꯇꯧꯋꯦ ꯂꯥꯏꯔꯦꯟ ꯃꯀꯣꯟꯗ ꯃꯥꯅ ꯂꯣꯠꯂꯨꯔꯕ ꯃꯇꯨꯡꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯀꯩꯗꯧꯋꯦ ꯅꯨꯃꯤꯠꯅ ꯊꯣꯛꯂꯛꯄꯒ ꯆꯥꯡꯗꯝꯅꯩ ꯅꯠꯇ꯭ꯔꯥ ꯑꯀꯥꯏꯕꯒꯤ ꯑꯗꯒꯤ ꯅꯨꯃꯤꯠꯅ ꯂꯣꯠꯈꯤꯕ ꯃꯇꯝꯗ ꯏꯃꯝ ꯃꯝꯕ ꯀꯩꯅꯣ ꯁꯪꯁꯥꯔ ꯑꯃꯒ ꯆꯥꯡꯗꯝꯅꯩ ꯅꯠꯇ꯭ꯔꯥ ꯏꯃꯝ ꯃꯝꯕ ꯁꯪꯁꯥꯔ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯅꯨꯃꯤꯠꯅ ꯄꯥꯟꯗ꯭ꯔꯗꯤ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯏ ꯈꯣꯠꯂꯤ ꯍꯥꯏꯕꯒꯤ ꯃꯤꯅꯤꯡꯗꯨꯗ ꯁꯟꯗꯣꯛꯏꯗꯅ ꯅꯠꯇ꯭ꯔꯥ ꯑꯗꯒꯤ ꯅꯨꯃꯤꯠ ꯑꯅꯤ ꯄꯥꯟꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯌꯨꯛꯇ ꯑꯃ ꯅꯨꯡꯊꯤꯟ ꯑꯃ ꯄꯥꯟꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯤꯁꯤꯡꯁꯦ ꯑꯝꯇ ꯇꯨꯝꯅꯗ꯭ꯔꯦ ꯋꯥꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯅꯤꯡꯊꯧ ꯑꯅꯤ ꯄꯥꯟꯕ ꯃꯇꯝꯗꯗꯤ ꯃꯤꯁꯤꯡꯁꯦ ꯊꯕꯛ ꯄꯣꯊꯥꯕ ꯐꯪꯗ꯭ꯔꯦ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯅꯪꯉꯦ ꯑꯗꯨ ꯑꯦꯂꯤꯒꯣꯔꯤꯒꯤ ꯁ꯭ꯇꯥꯏꯜ ꯑꯗꯨꯒꯤ ꯀꯟꯇꯦꯛꯁ ꯃꯌꯥꯝꯁꯤꯡꯗꯣ ꯃꯊꯪ ꯃꯊꯪ ꯍꯥꯏꯔ ꯂꯣꯏꯔꯦꯕ ꯅꯨꯃꯤꯠ ꯑꯅꯤ ꯅꯨꯃꯤꯠꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄ ꯀꯣ ꯑꯗꯒꯤ ꯅꯨꯃꯤꯠꯁꯦ ꯃꯁꯛ ꯃꯆꯨ ꯊꯣꯛꯇꯕ ꯃꯇꯝꯗ ꯀꯩꯗꯧꯋꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯏꯁꯣꯔ ꯈꯨꯔꯨꯝꯗꯅ ꯈꯣꯠꯇꯅ ꯃꯌꯥꯝꯁꯤꯡꯁꯤꯅ ꯃꯁꯛ ꯃꯉꯥꯏ ꯊꯣꯛꯅꯕ ꯈꯣꯠꯅꯕ ꯈꯨꯔꯨꯝꯃꯤꯗꯅꯀꯣ ꯆꯨꯞ ꯁꯥꯕ ꯀꯥꯏꯅ ꯇꯧꯔꯤꯗꯅꯀꯣ ꯑꯗꯨꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯤ ꯇꯦꯛꯁꯟ ꯍꯟꯖꯤꯟꯗꯅꯕ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇꯅꯤꯀꯣ ꯑꯗꯨꯅꯤ ꯁꯣ ꯍꯥꯏꯗꯤ ꯁꯤꯒꯤ ꯑꯦꯂꯤꯒꯣꯔꯤꯛ ꯁ꯭ꯇꯥꯏꯜꯗ ꯏꯕ ꯃꯑꯣꯡꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯄꯥꯔꯠ ꯃꯆꯥꯁꯤꯡꯗꯣ ꯏꯔꯒ ꯑꯗꯨꯝ ꯌꯥꯅꯤꯀꯣ ꯅꯨꯃꯤꯠ ꯁꯅꯥ ꯈꯣꯡꯗꯣꯟ ꯑꯇꯣꯟꯕꯅ ꯂꯣꯠꯈ꯭ꯔꯕꯗ ꯂꯩꯕꯥꯛꯇ ꯀꯔꯤ ꯑꯋꯥ ꯑꯅꯥ ꯊꯣꯛꯈꯤꯕꯒꯦ ꯉꯁꯥꯏ ꯃꯌꯥꯝ ꯑꯃ ꯍꯥꯏꯈ꯭ꯔꯦꯀꯣ ꯄꯔꯦꯡ ꯂꯤꯁ ꯑꯃ ꯂꯩꯈꯤꯕꯅꯤꯀꯣ ꯑꯗꯨꯗꯨꯃ ꯏꯊꯣꯛꯑꯒ ꯊꯝꯕꯤꯔꯣ 2015ꯒꯤ ꯀꯣꯏꯁꯟꯅꯤ 2015ꯗ ꯑꯇꯣꯞꯄ ꯀꯣꯏꯁꯟ ꯑꯃꯁꯨ ꯍꯪꯉꯤ ꯈ꯭ꯋꯥꯏ ꯅꯨꯡꯆꯦꯝꯕꯝ ꯄꯤꯕꯥꯅ ꯀꯥꯞꯈꯤꯕ ꯅꯨꯃꯤꯠꯀꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯍꯟꯊꯣꯛ ꯄꯤꯕꯒ ꯂꯣꯏꯅꯅ ꯅꯨꯃꯤꯠ ꯀꯥꯞꯄꯗ ꯌꯥꯎꯔꯤꯕ ꯂꯩꯉꯥꯛꯂꯣꯟꯒꯤ
ꯑꯣꯏꯕ ꯃꯁꯛꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯏꯅꯩꯅꯧ ꯂꯩꯉꯥꯛꯂꯣꯟꯒꯤꯗꯗꯤ ꯀꯩꯅꯣ ꯅꯤꯡꯊꯧꯁꯤꯅ ꯂꯩꯉꯥꯛꯇꯣꯏꯅꯤ ꯑꯗꯨꯒꯤ ꯃꯥ ꯅꯤꯡꯊꯧ ꯑꯆꯥꯝꯕ ꯃꯅꯥꯏ 10 ꯂꯩꯀꯣ ꯑꯗꯨ 10 ꯍꯥꯏꯔꯅꯤ ꯂꯩꯃ ꯂꯩ ꯀꯣ ꯑꯗꯒꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯩꯅꯣ ꯂꯩ ꯃꯥꯏꯕ ꯃꯥꯏꯕꯤ ꯂꯩ ꯀꯣ ꯑꯗꯒꯤ ꯄꯥꯜꯂꯤꯕ ꯅꯤꯡꯊꯧ ꯍꯥꯏꯗꯤ ꯅꯤꯡꯊꯧꯒꯤ ꯑꯆꯥꯝꯕ ꯃꯅꯥꯏ ꯂꯩ ꯀꯣ ꯑꯗꯩ ꯂꯩꯉꯥꯛꯂꯣꯟꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯨꯁꯤꯡꯗꯣ ꯃꯥꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯅ ꯍꯥꯏꯔꯒꯗꯤ ꯆꯠꯄ ꯍꯥꯏꯗ꯭ꯔꯒꯗꯤ ꯇꯧꯗꯕ ꯍꯥꯏꯗꯤ ꯍꯥꯏꯔꯒ ꯇꯧꯕ ꯅꯤꯡꯊꯧ ꯄꯥꯟꯗ꯭ꯔꯒꯗꯤ ꯂꯩꯉꯥꯛꯄꯁꯦ ꯌꯥꯗꯕ ꯍꯥꯏꯗꯤ ꯂꯩꯕꯥꯛ ꯃꯌꯥꯝꯁꯦ ꯋꯥꯕ ꯈꯣꯠꯄ ꯑꯗꯨ ꯃꯌꯥꯝꯁꯤꯡꯗꯣ ꯑꯗꯨꯝ ꯂꯣꯏ ꯍꯥꯏꯕ ꯌꯥꯏꯀꯣ ꯀꯣꯏꯁꯟ ꯑꯇꯣꯞꯄ ꯑꯃꯗꯅ 2016ꯒꯤ ꯈ꯭ꯋꯥꯏ ꯅꯨꯡꯆꯦꯝꯕꯝ ꯄꯤꯕ ꯌꯦꯛꯃ ꯍꯧꯗꯪꯂꯥꯅ ꯀꯥꯞꯈꯤꯕ ꯀꯔꯝꯕ ꯅꯨꯃꯤꯠꯅꯣ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇꯨꯅꯤꯀꯣ ꯍꯥꯏꯗꯤ ꯑꯍꯟꯗꯨꯅꯦꯕꯀꯣ ꯀꯔꯤꯒꯤꯗꯃꯛ ꯀꯥꯞꯈꯤꯕꯅꯣ ꯏꯌꯨ ꯁꯤ ꯑꯗꯨꯝ ꯍꯟꯖꯜꯂꯤꯀꯣ ꯍꯥꯏꯗꯤ ꯇꯦꯛꯁꯁꯦ 2016ꯗ ꯍꯪꯅꯨ ꯆꯀꯥꯅꯨ ꯀꯅꯥꯅꯣ ꯀꯔꯝꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤꯕꯒꯤ ꯏꯔꯛꯎ ꯃꯌꯥꯝ ꯑꯃ ꯄꯥꯡꯈ꯭ꯔꯦ ꯃꯥꯅ ꯇꯥꯔꯒꯦꯠ ꯁꯨꯠ ꯇꯧꯅꯕꯒꯤ ꯇꯥꯔꯒꯦꯠ ꯑꯣꯏ ꯃꯄꯥ ꯆꯨꯝꯍꯟꯅꯕꯒꯤ ꯇꯥꯔꯒꯦꯠ ꯀꯥꯁꯨ ꯇꯧꯍꯜꯂꯦ ꯑꯗꯒꯤ ꯃꯥꯒꯤ ꯃꯇꯦꯡꯗꯒꯤ ꯀꯩꯗꯧꯔꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯦꯟꯗꯣ ꯁꯥꯈ꯭ꯔꯤꯅꯤ ꯅꯠꯇ꯭ꯔꯥ ꯃꯥꯒꯤ ꯃꯄꯥꯟꯗꯒꯤ ꯄꯨꯔꯛꯍꯜꯂꯒ ꯂꯧꯔꯨꯔꯒ ꯃꯥꯅ ꯑꯗꯨꯗꯒꯤ ꯀꯩꯗꯧꯋꯦ ꯃꯥꯅ ꯐꯤ ꯁꯥꯔꯒ ꯂꯩꯕ ꯈꯣꯠꯄ ꯑꯗꯒꯤ ꯃꯥꯒꯤ ꯅꯨꯄꯥꯗ ꯌꯦꯠꯇꯅꯕꯒꯤ ꯊꯕꯛꯁꯨ ꯃꯥꯅ ꯇꯧꯋꯤꯗꯅꯀꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯂꯥꯟ ꯆꯠꯄ ꯃꯇꯝꯗ ꯃꯥꯗꯣ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯈꯣꯠꯂꯨ ꯀꯥꯏꯅ ꯇꯧꯅꯕꯗꯣ ꯑꯗꯨꯒꯤ ꯋꯥꯔꯤ ꯃꯌꯥꯝꯁꯤꯅ ꯄꯨꯂꯞ ꯍꯧꯕꯗꯩ ꯂꯣꯏꯕ ꯏꯁꯜꯂ ꯑꯗꯨꯝ ꯌꯥꯔꯦ ꯈ꯭ꯋꯥꯏ ꯅꯨꯡꯆꯦꯝꯕꯝ ꯄꯤꯕ ꯌꯦꯛꯃ ꯍꯧꯗꯪꯂꯥꯅ ꯍꯧꯈꯤꯕꯗ ꯑꯑꯣꯡ ꯑꯅꯩ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇꯅꯤ ꯅꯤꯡꯊꯧ ꯂꯩꯉꯥꯛꯀꯤ ꯆꯠꯅꯕꯤꯒꯤ ꯃꯥꯌꯣꯛꯇ ꯅꯠꯇꯦ ꯅꯩꯅꯧ ꯅꯤꯡꯊꯧ ꯄꯥꯟꯗꯕ ꯍꯥꯏꯕꯗꯨꯗꯤ ꯌꯥꯔꯔꯣꯏꯕ ꯑꯗꯨꯕꯨ ꯃꯥꯅ ꯅꯤꯡꯊꯧ ꯑꯅꯤ ꯄꯥꯜꯂꯀꯥꯟꯗ ꯅꯤꯡꯊꯧ ꯑꯅꯤꯗꯨꯅ ꯃꯉꯣꯟꯗ ꯑꯣꯠꯄ ꯅꯩꯕ ꯑꯗꯨꯗꯨꯒꯤ ꯃꯥꯌꯣꯛꯇꯅꯤ ꯍꯥꯏꯕ ꯋꯥꯔꯤꯗꯨꯅꯤꯀꯣ ꯋꯥꯔꯤꯁꯤꯅꯤ ꯏꯗꯣꯏꯁꯦꯀꯣ ꯑꯗꯣ ꯃꯥꯅ ꯍꯥꯏꯁꯤ ꯀꯩꯅꯣ ꯅꯤꯡꯊꯧ ꯂꯩꯉꯥꯛꯀꯤ ꯆꯠꯅꯕꯤꯒꯤ ꯃꯥꯌꯣꯛꯇ ꯅꯠꯇꯦ ꯅꯤꯡꯊꯧ ꯂꯩꯉꯥꯛꯀꯤ ꯆꯠꯅꯕꯤ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯑꯦꯔꯤꯁꯇꯣꯀ꯭ꯔꯦꯁꯤꯒꯤ ꯃꯥꯌꯣꯛꯇ ꯅꯠꯇꯦ ꯍꯥꯏꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯅꯤꯡꯊꯧ ꯄꯥꯟꯗꯕꯗꯤ ꯌꯥꯗꯦꯗ ꯄꯥꯟꯗꯕ ꯌꯥꯗꯕꯒꯤ ꯅꯤꯡꯊꯧ ꯃꯥꯒꯤ ꯃꯅꯥꯎꯄꯥꯗꯨꯗꯤ ꯀꯧꯔꯤꯗꯅ ꯅꯠꯇ꯭ꯔꯒꯗꯤ ꯅꯤꯡꯊꯧ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯑꯦꯔꯤꯁꯇꯣꯀ꯭ꯔꯦꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯩꯇꯥꯔꯒꯗꯤ ꯑꯅꯤꯃꯛ ꯑꯗꯨꯝ ꯍꯥꯠꯈ꯭ꯔꯅꯦꯕꯀꯣ ꯃꯥꯅ ꯕꯠ ꯑꯅꯤꯃꯛ ꯍꯥꯠꯇꯦꯕ ꯃꯥꯅ ꯑꯍꯥꯟꯕꯗꯣ ꯈꯇꯪ ꯍꯥꯠꯂꯦꯕ ꯑꯅꯤꯁꯨꯕꯗꯨꯗꯤ ꯊꯝꯃꯦꯕ ꯃꯥꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯃꯥꯕꯨ ꯑꯣꯠꯂꯤꯁꯦ ꯀꯩꯅꯣ ꯅꯤꯡꯊꯧ ꯑꯅꯤ ꯄꯥꯟꯕꯩꯅꯦꯕ ꯅꯣꯠ ꯅꯤꯡꯊꯧ ꯄꯥꯟꯕꯒꯤ ꯅꯠꯇꯦꯕ ꯀꯣ ꯑꯗꯨꯗꯨꯅꯤ ꯃꯥꯅ ꯁꯤꯗꯩꯁꯤꯗ ꯗꯤꯁꯀ꯭ꯔꯥꯏꯕ ꯇꯧ ꯍꯥꯏꯁꯦ 2018ꯗ ꯌꯣꯏꯃꯌꯥꯏ ꯁꯅꯥꯈꯣꯝꯕꯗꯣꯟꯅ ꯀꯧꯈꯠꯅꯕ ꯍꯣꯠꯅꯔꯤꯕ ꯀꯔꯤꯒꯤꯅꯣ ꯃꯇꯧ ꯀꯔꯝꯅ ꯀꯧꯈꯠꯈꯤꯕꯒꯦ ꯀꯧꯈꯠꯅꯕ ꯍꯣꯠꯅꯔꯤꯁꯤ ꯀꯩꯅꯣ ꯂꯩꯕꯥꯛ ꯋꯥꯕꯒꯤ ꯀꯣ ꯋꯥꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯕꯤꯔ ꯂꯣꯏꯔꯦ 4 ꯃꯥꯔꯛꯁꯅꯤꯀꯣ ꯀꯧꯈꯠꯅꯕ ꯍꯣꯠꯅꯕꯗ ꯀꯔꯤ ꯇꯧꯈꯤꯕꯒꯦ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏ ꯃꯥꯏꯕꯤ ꯅꯦꯛꯇꯅ ꯑꯗꯒꯤ ꯃꯥꯏꯕꯤ ꯅꯦꯛꯇꯅ ꯃꯪ ꯇꯝꯗꯅ ꯇꯧꯔꯣꯏꯗꯅꯀꯣ ꯑꯗꯨ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯄꯥꯟꯊꯣꯏꯕꯤ ꯑꯃꯨꯛ ꯅꯦꯛꯇꯅ ꯑꯗꯨꯗꯨꯃꯨꯛ ꯀꯧꯍꯜꯂꯣꯏꯗꯅꯀꯣ ꯑꯗꯨꯗꯨꯅꯤꯀꯣ 2018ꯒꯤ ꯑꯇꯣꯞꯄ ꯀꯣꯏꯁꯟ ꯑꯃꯗꯅ ꯅꯨꯃꯤꯠ ꯀꯥꯞꯄꯗ ꯀꯅꯥꯅ ꯀꯅꯥꯕꯨ ꯁꯤꯡꯅꯕꯒꯦ ꯁꯤꯡꯅꯔꯤꯕꯒꯤ ꯃꯤꯁꯛ ꯑꯗꯨꯒꯤ ꯍꯣꯠꯅꯕ ꯀꯟꯕ ꯑꯃꯗꯤ ꯊꯧꯅꯥꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯁꯨꯒꯥꯏꯅ ꯏꯌꯨ ꯊꯧꯅꯥꯗꯤ ꯌꯥꯝ ꯂꯩꯈ꯭ꯔꯦꯀꯣ ꯃꯥꯏ ꯅꯨꯄꯤꯗꯕꯨ 10 ꯀꯥꯞ ꯉꯝꯃꯤꯕꯅꯤ ꯃꯀꯣꯛꯇ 10 ꯄꯨꯕꯗꯨꯗ ꯀꯣ ꯑꯩ ꯈꯪꯗꯦ ꯌꯥꯝ ꯊꯧꯅꯥ ꯂꯩꯕ ꯃꯤꯅꯤ ꯅꯤꯡꯊꯧ ꯍꯥꯠꯄ ꯉꯝꯃꯤꯕ ꯃꯤꯅꯤ ꯀꯣ ꯃꯥꯅ ꯈ꯭ꯋꯥꯏ ꯅꯨꯡꯁꯤ ꯄꯤꯕꯥꯅ ꯃꯥꯅ ꯍꯧꯔꯛꯄꯗꯒꯤ ꯍꯧꯔꯒ 10 ꯁꯦꯝꯕ 10 ꯇꯝꯕ 10ꯗꯨꯅ ꯀꯥꯞꯄꯗ ꯇꯝꯕ ꯑꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤꯗꯃꯛꯇ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯁꯣꯛꯇꯅꯕꯒꯤꯗꯃꯛ ꯃꯥꯒꯤ ꯅꯨꯄꯤꯗ ꯋꯥ ꯇꯝꯊꯣꯛꯇꯅꯕ ꯃꯄꯥꯟ ꯊꯣꯛꯇꯅꯕ ꯃꯄꯥꯟꯗ ꯋꯥ ꯍꯥꯏꯗꯅꯕꯒꯤꯗꯃꯛꯇ ꯊꯦꯝꯕꯝꯕ ꯅꯨꯃꯤꯗꯥꯡ ꯊꯝꯃꯝꯕ ꯃꯆꯥꯒꯤ ꯈꯟꯕꯩꯅꯤ ꯅꯤꯡꯊꯧ ꯍꯥꯠꯂꯤꯗꯣ ꯃꯥꯅ ꯀꯣ ꯑꯗꯨꯗꯒꯤ ꯅꯨꯡꯆꯦꯝ ꯄꯤꯕꯥꯅ ꯃꯔꯤꯡꯁꯤꯡꯒ ꯁꯥꯎꯅꯕꯒꯤ ꯃꯇꯥꯡ ꯀꯣ ꯑꯗꯨ ꯃꯌꯥꯝꯁꯤꯡꯗꯣ ꯋꯥꯔꯤ ꯑꯣꯏꯅ ꯂꯣꯏꯅ ꯏꯗꯕ ꯌꯥꯔꯦ ꯅꯨꯃꯤꯠ ꯀꯥꯞ ꯑꯇꯣꯞꯄ ꯀꯣꯏꯁꯟ ꯑꯃꯗꯅ 2019ꯗ ꯅꯨꯃꯤꯠ ꯀꯥꯞꯄ ꯂꯥꯏꯔꯤꯛꯇ ꯌꯥꯎꯔꯤꯕ ꯈ꯭ꯋꯥꯏꯅꯨꯡꯖꯦꯡꯕꯝ ꯄꯤꯕꯥꯒꯤ ꯁꯛꯇꯝ ꯑꯗꯨ ꯁꯟꯗꯣꯛꯅ ꯏꯔꯝꯃꯨ ꯃꯥꯒꯤ ꯀꯔꯦꯛꯇꯔ ꯑꯦꯅꯥꯂꯥꯏꯁꯤꯁꯅꯤꯀꯣ ꯃꯌꯥꯝ ꯑꯃ ꯌꯥꯈ꯭ರೆ ꯁꯤ ꯋꯥꯔꯤꯁꯤ ꯇꯁꯦꯡꯕꯩ ꯍꯥꯏꯔꯨꯔꯒꯗꯤ ꯑꯩꯒꯤ ꯃꯣꯠꯇ ꯍꯥꯏꯌꯣ ꯍꯥꯏꯔꯒꯗꯤ ꯏꯁ ꯑꯦꯟ ꯑꯦꯚ꯭ꯔꯤ ꯀꯣꯏꯁꯟ ꯈꯨꯗꯤꯡꯃꯛꯁꯦ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯏꯕ ꯌꯥꯏꯕ ꯀꯩꯒꯨꯝꯕ ꯋꯥꯔꯤꯁꯦ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯄꯨꯂꯞ ꯈꯪ ꯇꯥꯔꯒꯗꯤ ꯑꯗꯨꯗꯨꯅ ꯋꯥꯔꯤꯁꯦ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯁꯦ every character details ꯃꯥꯏꯕ ꯃꯥꯏꯕꯤꯒꯤ ꯃꯃꯤꯡ ꯀꯣ ꯑꯗꯒꯤ ꯀꯩꯅꯣꯒꯤ ꯀꯔꯤ ꯊꯣꯛꯈꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯗꯒꯤ ꯂꯥꯏ ꯀꯠꯄꯒꯤ ꯃꯆꯥ ꯀꯌꯥꯝ ꯌꯥꯎꯈꯤꯗꯅꯀꯣ ꯑꯗꯨ ꯃꯌꯥꯝꯁꯤꯡꯗꯣ ꯄꯨꯂꯞ ꯐꯥꯗꯣꯛꯑꯣꯕ ꯀꯣ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯈꯣꯠꯈꯤꯕ ꯑꯗꯨ ꯃꯌꯥꯝꯁꯤꯡꯗꯣ ꯏꯟ ꯁꯤꯀ꯭ꯋꯦꯟꯁ ꯑꯗꯨꯗꯨꯒ ꯑꯗꯨꯗꯨꯅꯦꯕ ꯔꯤꯄꯤꯠꯂꯤ ꯏꯗꯣꯏꯁꯦ ꯍꯪꯒꯟꯗ ꯑꯗꯨꯝ ꯏꯗꯣꯏꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯝꯇ ꯆꯦꯜꯂꯔꯣꯏꯕ ꯑꯣꯖꯥꯅꯁꯨ ꯃꯥꯔꯛ ꯀꯛꯄ ꯉꯝꯃꯣꯏꯕ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯏꯔꯛꯏꯗꯣ ꯇꯦꯛꯁꯅꯦꯕ ꯇꯦꯛꯁꯇꯣ ꯏꯔꯛꯄ ꯃꯇꯝꯗ ꯇꯦꯛꯁꯇꯣ ꯀꯅꯥꯅ ꯂꯥꯜꯂꯦ ꯍꯥꯏꯗꯣꯏꯅꯣꯕꯀꯣ ꯑꯗꯨꯕꯨ ꯏꯔꯤꯕ ꯃꯥꯒꯤ 10 ꯃꯥꯔꯛ ꯄꯤꯕ ꯑꯣꯏꯇꯥꯔꯒꯗꯤꯀꯣ ꯁꯤ 15 ꯃꯥꯔꯛ ꯄꯤꯕ ꯍꯪꯉꯤ 10 ꯃꯥꯔꯛ ꯄꯤꯕ ꯍꯪꯉꯤ 20 ꯃꯥꯔꯛ ꯄꯤꯕ ꯍꯪꯉꯤ ꯑꯗꯣ ꯏꯔꯤꯕ ꯃꯇꯨꯡ ꯏꯟꯅ ꯅꯪꯅ ꯍꯥꯞꯅꯤꯡꯕ ꯄꯣꯏꯟꯇꯣ ꯍꯥꯞꯄꯣꯕ ꯕꯠ ꯇꯧꯕꯇꯕꯨ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯤꯕ ꯇꯦꯛꯁꯁꯦ ꯇꯦꯛꯁꯁꯤꯗꯤ ꯍꯧꯕꯗꯩ ꯂꯣꯏꯕ ꯐꯥꯕꯤꯔꯣꯕ ꯁꯤꯁꯦ ꯀꯣ ꯇꯦꯛꯁ ꯁꯤꯁꯦ ꯍꯧꯕꯗꯩ ꯂꯣꯏꯕ ꯏꯁ ꯑꯦꯟ ꯑꯦꯚ꯭ꯔꯤ ꯄꯣꯏꯟ ꯈꯨꯗꯤꯡꯃꯛꯁꯦ ꯍꯥꯏꯗꯤ ꯋꯥꯟ ꯕꯥꯏ ꯋꯥꯟ ꯐꯥꯎ ꯍꯥꯏꯕ ꯅꯠꯇꯕꯀꯣ ꯃꯥꯒꯤ ꯇꯥꯏꯝ ꯂꯥꯏꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯤ ꯊꯣꯛꯈꯤ ꯃꯤ ꯀꯅꯥ ꯂꯩ ꯀꯅꯥꯅꯣ ꯑꯗꯨ ꯃꯌꯥꯝꯁꯤꯡꯁꯦ ꯂꯣꯏ ꯐꯥꯕꯤꯔꯛꯑꯣꯕꯀꯣ ꯑꯁꯤꯒꯤ ꯅꯣꯠꯁ ꯑꯩ ꯏꯁꯥꯒꯤꯗꯤ ꯑꯩ ꯁꯦꯝꯖꯩ
ꯑꯗꯨꯗꯨꯒ ꯑꯩ ꯍꯟꯖꯟ ꯍꯟꯖꯟꯅ ꯄꯥꯔꯒ ꯐꯥꯅꯕ ꯍꯣꯠꯅꯖꯩꯕꯀꯣ ꯕꯠ ꯇꯧꯕꯇꯕꯨ ꯀꯣꯏꯁꯟ ꯈꯔꯗꯤ ꯂꯩꯀꯣ ꯁꯨꯃꯥꯏꯅ ꯐꯥꯔꯣꯏꯗꯕ ꯕꯠ ꯇꯧꯕꯇꯕꯨ ꯑꯁꯦꯡꯕꯗꯤ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯋꯥꯔꯤꯁꯤꯅꯦꯕ ꯏꯗꯣꯏꯁꯦ ꯗꯤꯁ ꯏꯁ ꯋꯥꯔꯤꯁꯤꯅ ꯃꯦꯟ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯤꯁꯦ ꯀꯩꯅꯣ ꯋꯥꯔꯤꯁꯤꯅꯦꯕꯀꯣ ꯅꯤꯡꯊꯧ ꯂꯩꯇ꯭ꯔꯕꯗ 2019ꯒꯤ ꯑꯇꯣꯞꯄ ꯀꯣꯏꯁꯟ ꯑꯃꯗ ꯅꯤꯡꯊꯧ ꯂꯩꯇ꯭ꯔꯕꯗ ꯑꯣꯏꯔꯛꯂꯤꯕ ꯑꯋꯥꯕꯁꯤꯡ ꯑꯗꯨ ꯂꯩꯕꯥꯛꯀꯤ ꯃꯤꯌꯥꯝꯒꯤ ꯄꯥꯡꯒꯜ ꯆꯩꯁꯨ ꯑꯣꯏꯕ ꯂꯩꯉꯥꯛ ꯃꯄꯨ ꯑꯗꯨꯒꯤ ꯇꯉꯥꯏ ꯐꯗꯕ ꯂꯩ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯅꯨꯃꯤꯠ ꯀꯥꯞꯄꯗ ꯎꯕ ꯐꯪꯉꯤ ꯅꯩꯅꯧ ꯀꯣ ꯅꯤꯡꯊꯧ ꯂꯩꯇ꯭ꯔꯀꯥꯟꯗ ꯋꯥꯕ ꯃꯌꯥꯝꯗꯨꯅꯤ ꯏꯗꯣꯏꯁꯦ ꯅꯤꯡꯊꯧ ꯂꯩꯇ꯭ꯔꯀꯥꯟꯗ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯄ ꯑꯗꯒꯤ ꯑꯅꯥ ꯑꯌꯦꯛ ꯑꯗꯒꯤ ꯋꯥꯌꯦꯟꯕꯤꯅꯕ ꯂꯩꯇꯕꯗꯒꯤ ꯀꯩꯅꯣ ꯏꯅꯥꯛ ꯈꯨꯟꯕ ꯃꯌꯥꯝ ꯂꯣꯠꯈꯤꯕ ꯑꯗꯒꯤ ꯑꯉꯝ ꯑꯊꯧꯅ ꯇꯧꯅꯤꯡꯕꯗ ꯇꯧꯔꯛꯄ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯡꯁꯦ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯅꯗꯕ ꯀꯤꯅꯕ ꯑꯗꯨ ꯃꯌꯥꯝꯁꯤꯡꯗꯨꯅꯤ ꯏꯗꯣꯏꯁꯦ 2020ꯗ ꯅꯨꯃꯤꯠ ꯀꯥꯞꯄꯗ ꯍꯥꯎꯅꯨ ꯆꯈꯥꯅꯨꯅ ꯀꯔꯝꯕ ꯊꯧꯗꯥꯡ ꯂꯧꯕꯒꯦ ꯏꯌꯨ ꯀꯣ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔ ꯑꯦꯅꯥꯂꯥꯏꯁꯤꯁ ꯍꯟꯖꯜꯂꯦꯀꯣ ꯑꯃꯨꯛꯀꯁꯨ ꯅꯨꯃꯤꯠ 2020ꯒꯤ ꯑꯇꯣꯞꯄ ꯀꯣꯏꯁꯟ ꯑꯃꯗ ꯅꯨꯃꯤꯠ ꯑꯅꯤ ꯆꯥꯏꯔꯣꯏꯅꯅ ꯊꯥꯕꯤ ꯑꯅꯤ ꯂꯦꯡꯁꯤꯟꯕꯒꯤ ꯅꯨꯃꯤꯠ ꯆꯥꯏꯔꯣꯏꯅꯕꯅꯤ ꯀꯣ ꯇꯔꯥ ꯂꯧꯆꯦꯟ ꯄꯣꯠꯄꯨ ꯑꯅꯤꯔꯛ ꯑꯣꯏꯇꯦ ꯈ꯭ꯋꯥꯏ ꯅꯨꯡꯖꯦꯝꯕꯝ ꯅꯥꯏꯆꯥ ꯌꯦꯛꯃ ꯍꯧꯇꯥꯡꯂꯥꯅ ꯀꯔꯝꯅ ꯑꯋꯥ ꯆꯩꯊꯦꯡ ꯐꯪꯂꯤꯕꯅꯣ ꯀꯣ ꯅꯨꯃꯤꯠ ꯑꯅꯤ ꯄꯥꯟꯕꯗꯒꯤ ꯑꯋꯥ ꯆꯩꯊꯦꯡ ꯐꯪꯕꯗꯨꯒꯤ ꯋꯥꯔꯤꯗꯨꯅꯤꯀꯣ ꯉꯁꯥꯏ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯈꯤꯕ ꯋꯥꯔꯤꯗꯣ ꯏꯕꯤꯔ ꯂꯣꯏꯔꯦ ꯃꯍꯥꯛꯅ ꯑꯋꯥꯕꯁꯤ ꯀꯣꯛꯅꯕ ꯀꯔꯝꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯈꯤꯕꯒꯦ ꯃꯥꯅ ꯅꯤꯡꯊꯧ ꯑꯍꯥꯟꯕꯗꯣ ꯍꯥꯠꯂꯦ ꯅꯨꯃꯤꯠ ꯀꯥꯞꯂꯕ ꯃꯇꯨꯡꯗ ꯑꯣꯏꯔꯛꯈꯤꯕ ꯐꯤꯕꯝ ꯑꯁꯤꯁꯨ ꯀꯔꯤ ꯀꯔꯤꯅꯣ ꯑꯁꯤ ꯂꯣꯏ ꯏꯕ ꯌꯥꯈ꯭ꯔꯦ ꯑꯩ ꯍꯥꯏꯁꯤꯗꯤ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯍꯟꯖꯜꯂꯦꯕꯀꯣ ꯀꯣꯏꯁꯟꯁꯦ ꯃꯃꯥꯡꯗ ꯍꯪꯉꯤꯕ ꯀꯣꯏꯁꯟꯁꯤꯡꯁꯦ ꯂꯣꯏ ꯍꯟꯖꯜꯂꯛꯀꯗꯣꯏꯅꯤ ꯁꯤꯗꯁꯨ 2021 ꯈ꯭ꯋꯥꯏ ꯅꯨꯡꯖꯦꯝꯕꯝ ꯄꯤꯕꯥꯅ ꯇꯥꯍꯨꯔꯦꯡ ꯑꯍꯥꯟꯕꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯇꯦꯟꯅ ꯀꯥꯞꯈꯤꯕꯅꯣ ꯇꯦꯟꯅ ꯀꯥꯞꯄꯤ ꯃꯔꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯈꯪꯅꯔꯦꯀꯣ ꯃꯔꯝ ꯄꯤꯗꯨꯅ ꯏꯌꯨ ꯈ꯭ꯋꯥꯏ ꯅꯨꯡꯖꯦꯝꯕꯝ ꯄꯤꯕ ꯇꯥꯍꯨꯔꯦꯡ ꯑꯍꯥꯟꯕ ꯇꯦꯟꯅ ꯀꯥꯞꯈꯤꯕꯒꯤ ꯃꯔꯝ ꯁꯟꯗꯣꯛꯅ ꯏꯌꯨ 2020 21 22 ꯆꯞ ꯃꯥꯟꯅꯔꯦ ꯀꯣꯏꯁꯟꯁꯦꯀꯣ ꯅꯨꯃꯤꯠ ꯀꯥꯞꯄ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯦꯂꯤꯒꯣꯔꯤ ꯉꯁꯥꯏꯒꯤꯗꯨꯁꯨ ꯑꯦꯂꯤꯒꯣꯔꯤꯒꯤ ꯁ꯭ꯇꯥꯏꯜꯗꯅ ꯏꯕꯅꯦ ꯁꯤꯁꯨ ꯆꯞ ꯃꯥꯟꯅꯔꯦꯀꯣ ꯑꯗꯒꯤ 2023ꯗ ꯈ꯭ꯋꯥꯏ ꯅꯨꯡꯖꯦꯝꯕꯝ ꯄꯤꯕꯥꯅ ꯍꯧꯈꯤꯕ ꯂꯥꯂꯣꯛ ꯑꯁꯤ ꯅꯤꯡꯊꯧꯒꯤ ꯂꯩꯉꯥꯛꯀꯤ ꯆꯠꯅꯕꯤꯒꯤ ꯃꯥꯌꯣꯛꯇ ꯅꯠꯇꯦ ꯑꯋꯣꯠ ꯑꯅꯩꯒꯤ ꯃꯥꯌꯣꯛꯇꯅꯤ ꯍꯥꯏꯕꯗꯨ ꯃꯔꯤꯛ ꯆꯨꯝꯅ ꯏꯌꯨ ꯁꯤꯁꯨ ꯍꯟꯖꯜꯂꯦ ꯔꯤꯄꯤꯠ ꯀꯣꯏꯁꯟꯅꯤ ꯈ꯭ꯋꯥꯏ ꯅꯨꯡꯖꯦꯝꯕꯝ ꯄꯤꯕꯥꯒꯤ ꯃꯊꯧꯅꯥ ꯃꯔꯤꯡꯆꯦꯟ ꯁꯤꯁꯨ ꯍꯟꯖꯜꯂꯦ ꯑꯗꯨꯝ ꯀꯣ 2000 ꯁꯤ 2023ꯒꯤꯅꯤ ꯁꯤꯅ 2024ꯒꯤꯅꯤꯀꯣ 2024ꯒꯤꯅꯤ ꯁꯦ ꯅꯨꯃꯤꯠ ꯀꯥꯞꯄꯗ ꯀꯅꯥꯅ ꯀꯅꯥꯕꯨ ꯁꯤꯡꯅꯕꯒꯦ ꯁꯤꯡꯅꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯍꯣꯠꯅꯕ ꯀꯟꯕ ꯑꯃꯁꯨꯡ ꯊꯧꯅꯥ ꯃꯁꯤ ꯍꯟꯖꯜꯂꯦꯀꯣ ꯁꯤꯁꯨ ꯗꯥꯏꯔꯦꯛ ꯍꯟꯖꯟꯕꯤꯅꯤ 2000 ꯀꯌꯥꯒꯤꯅꯣ ꯈꯪꯗ꯭ꯔꯦ ꯗꯥꯏꯔꯦꯛ ꯍꯟꯖꯟꯕꯤꯅꯤ ꯈ꯭ꯋꯥꯏ ꯅꯨꯡꯖꯦꯝꯕꯝ ꯄꯤꯕꯥꯅ ꯇꯥꯍꯨꯔꯦꯡ ꯑꯍꯥꯟꯕ ꯇꯦꯟꯅ ꯀꯥꯞꯂꯕ ꯂꯩꯕꯥꯛꯇ ꯀꯔꯤ ꯀꯔꯤ ꯑꯋꯥ ꯑꯅꯥ ꯂꯩꯕ ꯁꯤꯁꯨ ꯗꯥꯏꯔꯦꯛ ꯍꯟꯖꯟꯕꯤꯅꯤ ꯑꯋꯥꯕ ꯑꯗꯨ ꯀꯔꯝꯅ ꯀꯣꯛꯈꯤꯕꯒꯦ ꯅꯤꯡꯊꯧꯗ ꯀꯧꯔꯨꯔꯒ ꯁꯟꯗꯣꯛꯅ ꯏꯌꯨ 20 ꯃꯥꯔꯛꯁꯅꯤ ꯐꯖꯅ ꯏꯕ ꯌꯥꯏꯀꯣ ꯏꯁ ꯑꯦꯟ ꯑꯦꯚ꯭ꯔꯤ ꯄꯣꯏꯟꯠ ꯑꯗꯨꯝ ꯍꯟꯖꯜꯂꯦ ꯑꯗꯨꯗꯨꯅ ꯄꯥꯔꯥꯁꯦ ꯄꯨꯂꯞ ꯄꯨꯟꯅ ꯐꯥꯗꯣꯛꯑꯒ ꯏꯔꯝꯕꯁꯨ ꯑꯗꯨꯝ ꯃꯥꯔꯛ ꯐꯪꯒꯅꯤꯀꯣ ꯑꯗꯨꯅ ꯀꯦꯔꯦꯛꯇꯔ ꯃꯥꯏꯕ ꯃꯥꯏꯕꯤ ꯐꯥꯗꯣꯏꯁꯦꯀꯣ ꯈꯔ ꯋꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯄꯣꯠ ꯆꯥꯛ ꯀꯔꯤ ꯀꯔꯤ ꯆꯪꯕ ꯑꯗꯒꯤ ꯁꯤꯗ ꯍꯪꯉꯛꯄ ꯌꯥꯕ ꯑꯇꯣꯞꯄ ꯄꯣꯠꯁꯤꯡꯁꯦ ꯀꯩꯅꯣ ꯆꯨꯛ ꯁꯥꯕꯒꯤ ꯃꯇꯥꯡ ꯑꯃ ꯌꯥꯎꯔꯤꯕꯀꯣ ꯆꯨꯛ ꯁꯥꯕꯒꯤ ꯃꯇꯥꯡꯁꯤꯁꯨ ꯍꯪꯉꯛꯄ ꯌꯥꯏꯀꯣ ꯍꯪꯗꯕ ꯀꯣꯏꯁꯟ ꯍꯥꯏꯇꯥꯔꯒꯗꯤ ꯀꯣ ꯍꯪꯗꯕ ꯀꯣꯏꯁꯟ ꯍꯥꯏꯇꯥꯔꯒꯗꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯔꯤꯡꯒꯤ ꯈꯨꯟꯉꯥꯛꯄꯤ ꯀꯣ ꯑꯗꯨꯒꯤ ꯃꯇꯥꯡꯒꯤ ꯋꯥꯔꯤ ꯃꯇꯦꯛꯇꯨꯁꯨ ꯀꯣꯏꯁꯟ ꯍꯪꯗ꯭ꯔꯤꯀꯣ ꯑꯗꯨ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯏꯅ ꯍꯪꯉꯛꯄ ꯌꯥꯕꯗꯣ ꯑꯗꯨꯗꯨꯅꯤꯀꯣ ꯑꯇꯣꯞꯄꯈꯩꯗꯤ ꯂꯣꯏꯅ ꯍꯪꯈ꯭ꯔꯦꯕ ꯁꯤ 2025ꯒꯤꯅꯤ 2025ꯗ ꯁꯤ ꯄꯦꯄꯔ 2ꯒꯤꯅꯤꯀꯣ ꯄꯦꯄꯔ 2ꯁꯦ ꯄꯦꯄꯔ 1ꯗꯐꯥꯎ ꯍꯪꯉꯤꯕ ꯄꯦꯄꯔ 1ꯗꯁꯨ ꯍꯪꯉꯤꯕ ꯄꯦꯄꯔ 2 ꯈꯛꯇ ꯅꯠꯇꯦꯕ ꯍꯪꯉꯤꯁꯦ ꯄꯦꯄꯔ 1ꯗꯁꯨ ꯍꯪꯉꯤꯕ ꯑꯗꯨꯗꯨꯅ ꯑꯃ ꯄꯥꯕꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯣꯏꯁꯟ 10 ꯃꯥꯔꯛ 10 ꯑꯃꯗꯤ ꯁꯦꯠꯄ ꯌꯥꯔꯕꯅꯤꯀꯣ ꯁꯤ ꯑꯦꯠꯂꯤꯁ ꯃꯥꯔꯛ 10 ꯀꯣꯏꯁꯟ ꯑꯅꯤ ꯍꯪꯉꯛꯄ ꯐꯥꯎ ꯌꯥꯔꯤꯕꯅꯦꯕꯀꯣ ꯑꯅꯤ ꯍꯪꯉꯛꯄꯁꯨ ꯌꯥꯎꯔꯤꯅꯦꯕꯀꯣ ꯑꯗꯨꯗꯨꯅ 2026 ꯍꯟꯗꯛ ꯂꯥꯛꯀꯗꯧꯔꯤꯕ ꯑꯦꯛꯖꯥꯝꯁꯤꯗꯗꯤ 2026ꯗꯗꯤ ꯀꯣꯏꯁꯟ ꯑꯅꯤ ꯁꯣꯏꯗꯅ ꯍꯪꯉꯛꯀꯅꯦꯕꯀꯣ ꯅꯨꯃꯤꯠ ꯀꯥꯞꯄꯗꯒꯤ ꯀꯣꯏꯁꯟ ꯑꯅꯤ ꯁꯣꯏꯗꯅ ꯍꯪꯉꯛꯀꯅꯤ ꯁꯣ ꯑꯦꯛꯖꯥꯝ ꯄꯣꯏꯟꯠ ꯑꯣꯐ ꯚ꯭ꯌꯨꯗꯗꯤ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯍꯪꯉꯤꯕ ꯀꯣꯏꯁꯟꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯍꯟꯖꯤꯟꯈꯤꯕ ꯉꯥꯛꯇꯅꯦꯕꯀꯣ ꯑꯩꯅ ꯍꯥꯏꯕꯁꯦ ꯅꯣꯏ ꯊꯥꯖꯗ꯭ꯔꯒꯗꯤ ꯌꯦꯡꯉꯣ ꯍꯪꯉꯤꯁꯦ 4 times ꯍꯟꯖꯟꯕꯁꯦ ꯀꯩꯅꯣ ꯇꯥꯍꯨꯔꯦꯡ ꯑꯍꯥꯟꯕ ꯍꯥꯠꯈꯤꯕꯒꯤ ꯃꯔꯝ ꯁꯤ 4 times ꯍꯟꯖꯜꯂꯦꯕ 4 times ꯂꯛ ꯍꯪꯈ꯭ꯔꯦ ꯀꯣ ꯑꯗꯒꯤ ꯍꯥꯎꯅꯨ ꯆꯈꯥꯅꯨꯒꯤ ꯆꯔꯤꯇ꯭ꯔ ꯍꯥꯎꯅꯨ ꯆꯈꯥꯏꯁꯤ ꯀꯔꯝꯕꯅꯣ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔ ꯃꯥꯒꯤ ꯅꯨꯄꯥꯗ ꯃꯇꯦꯡ ꯄꯥꯡꯈꯤꯕꯒꯤ ꯀꯦꯔꯦꯛꯇꯔꯗꯣ ꯑꯗꯨ 2 times ꯍꯪꯈ꯭ꯔꯦ ꯑꯋꯣꯠ ꯑꯅꯩꯒꯤ ꯃꯥꯌꯣꯛꯇ ꯍꯧꯕ ꯂꯥꯟ ꯁꯤ 2 times ꯍꯪꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯍꯥꯏꯔꯤꯕ ꯍꯪꯉꯤꯕ ꯑꯦꯛꯖꯥꯝꯗ ꯍꯪꯉꯤꯕꯁꯦ ꯅꯨꯃꯤꯠ ꯁꯅꯥ ꯈꯣꯝꯕꯗꯣꯟ ꯑꯇꯣꯝꯕ ꯂꯣꯠꯈꯤꯕꯒꯤ ꯃꯔꯝ ꯁꯤꯁꯨ ꯑꯗꯨꯝ ꯍꯟꯖꯟꯕ ꯉꯝꯂꯦ ꯅꯨꯃꯤꯠ ꯀꯥꯞꯄꯒ ꯃꯤꯡꯊꯣꯜ ꯅꯤꯡꯊꯤꯖꯕ ꯅꯨꯃꯤꯠ ꯀꯥꯞꯄꯗ ꯌꯥꯎꯔꯤꯕ ꯂꯩꯉꯥꯛꯂꯣꯟ ꯀꯣ ꯍꯪꯉꯤꯁꯤꯀꯣ ꯁꯅꯥ ꯈꯣꯝꯂꯗꯣꯟ ꯀꯧꯈꯠꯄꯒꯤ ꯀꯣ ꯁꯅꯥ ꯈꯣꯝꯂꯗꯣꯟ ꯀꯧꯈꯠꯄꯁꯤ ꯀꯃꯥꯏꯅ ꯀꯧꯈꯠꯂꯤ ꯑꯗꯨ 2 times ꯍꯪꯈ꯭ꯔꯦ ꯈ꯭ꯋꯥꯏ ꯅꯨꯡꯖꯦꯝꯕꯝ ꯈ꯭ꯋꯥꯏ ꯅꯨꯡꯖꯦꯝꯕꯝꯒꯤ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔ ꯑꯦꯅꯥꯂꯥꯏꯁꯤꯁ ꯍꯣꯠꯅꯕ ꯀꯟꯕꯒꯤ ꯀꯦꯔꯦꯛꯇꯔ ꯑꯦꯅꯥꯂꯥꯏꯁꯤꯁ ꯑꯦꯂꯤꯒꯣꯔꯤꯅꯤ ꯍꯥꯏꯕꯒꯤ ꯀꯝꯄꯦꯔꯤꯖꯟꯗ ꯑꯗꯨꯒꯤ 2 times ꯍꯪꯈ꯭ꯔꯦ ꯀꯣ ꯈ꯭ꯋꯥꯏ ꯅꯨꯡꯖꯦꯝꯕꯝ ꯄꯥꯕꯅ ꯍꯣꯠꯅꯕ ꯀꯟꯕꯒꯤ ꯆꯔꯤꯇ꯭ꯔ ꯁꯤꯗꯩꯁꯤꯗ 2 times ꯍꯪꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯟꯖꯜꯂꯛꯄ ꯌꯥꯏꯑꯕ ꯁꯤꯒꯤ ꯇꯣꯄꯤꯛ ꯃꯌꯥꯝꯁꯤꯡꯁꯦꯀꯣ ꯇꯣꯄꯤꯛ 8ꯁꯤꯒꯤ ꯑꯟꯁꯔ ꯁꯦꯝꯗꯣꯛꯑ ꯊꯝꯕꯤꯔꯣ ꯀꯣ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯏꯅ ꯑꯩ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯃꯔꯤꯡꯒꯤꯗꯣ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯏꯅ ꯍꯪꯉꯛꯄ ꯌꯥꯏ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯅ ꯆꯨꯛ ꯁꯥꯕꯒꯤ ꯃꯑꯣꯡꯗꯣ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯏꯅ ꯍꯪꯉꯛꯄ ꯌꯥꯏ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯅ
ꯑꯩꯈꯣꯏꯒꯤ ꯀꯧꯈꯠꯄꯒꯤ ꯃꯑꯣꯡ ꯀꯧꯈꯠꯄꯗꯨꯗꯤ ꯍꯧꯖꯤꯛꯗꯁꯨ ꯀꯃꯥꯏꯅ ꯀꯧꯈꯠꯀꯦ ꯍꯥꯏꯕꯗꯣ ꯁꯤꯗꯁꯨ ꯌꯥꯎꯔꯦꯅꯀꯣ ꯂꯩꯉꯥꯛꯂꯣꯟ ꯑꯃꯁꯨ ꯍꯪꯈ꯭ꯔꯦꯀꯣ ꯂꯩꯉꯥꯛꯂꯣꯟ ꯍꯪꯈ꯭ꯔꯦ ꯑꯦꯂꯤꯒꯣꯔꯤ ꯍꯪꯈ꯭ꯔꯦ ꯑꯦꯂꯤꯒꯣꯔꯤꯒꯤꯁꯤꯗꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯑꯦꯂꯤꯒꯣꯔꯤꯁꯤꯗꯤ ꯉꯁꯥꯏꯒꯤ ꯄꯣꯠꯁꯛꯇꯣ ꯁꯤꯝꯕꯣꯂꯤꯛ ꯃꯤꯅꯤꯡ ꯆꯦꯟꯕ ꯄꯥꯔꯠꯁꯤꯡꯗꯣ ꯉꯁꯥꯏꯒꯤ ꯁꯤꯝꯕꯣꯂꯤꯛ ꯃꯤꯅꯤꯡ ꯆꯦꯟꯕ ꯍꯥꯏꯗꯤ ꯅꯤꯡꯊꯧ ꯅꯤꯡꯊꯧ ꯑꯅꯤ ꯄꯥꯟꯕꯒꯤ ꯁꯤꯝꯕꯣꯂꯤꯛ ꯃꯤꯅꯤꯡ ꯀꯣ ꯅꯤꯡꯊꯧ ꯑꯃ ꯀꯥꯞꯊꯔꯀꯥꯟꯗ ꯅꯤꯡꯊꯧꯁꯦ ꯅꯨꯃꯤꯠ ꯃꯔꯛꯇ ꯂꯩꯆꯤꯟ ꯃꯔꯛꯇ ꯂꯣꯠꯈꯤꯕꯩ ꯇꯥꯏꯞꯇ ꯇꯥꯎꯍꯩꯔꯦꯡ ꯑꯍꯥꯟꯕꯗꯣ ꯍꯥꯠꯄ ꯃꯇꯝꯗ ꯅꯨꯃꯤꯠꯇꯣ ꯂꯩꯆꯤꯟ ꯃꯔꯛꯇ ꯂꯣꯠꯈꯤꯕꯩ ꯇꯥꯏꯞꯇ ꯁꯣꯔꯥꯔꯦꯟꯗ ꯂꯣꯠꯂ ꯂꯩꯈꯤ ꯀ ꯍꯥꯏꯗꯅꯀꯣ ꯅꯨꯃꯤꯠ ꯃꯝꯕ ꯃꯇꯝꯗ ꯑꯋꯥꯕꯒꯤ ꯑꯗꯨꯒꯤ ꯑꯗꯨ ꯑꯦꯂꯤꯒꯣꯔꯤꯒꯤ ꯃꯥꯒꯤ ꯄꯥꯔꯠꯁꯤꯡꯗꯨꯅꯦꯕꯀꯣ ꯍꯥꯏꯗꯤ ꯅꯨꯃꯤꯠꯀ ꯀꯝꯄꯦꯔꯤꯖꯟ ꯅꯤꯡꯊꯧꯒ ꯅꯨꯃꯤꯠꯀ ꯀꯝꯄꯦꯔꯤꯖꯟ ꯇꯧꯔꯒ ꯍꯥꯏꯗꯤ ꯀꯝꯄꯦꯔꯤꯖꯟ ꯅꯠꯇꯦ ꯑꯗꯩ ꯀꯩꯅꯣ ꯍꯥꯏꯅꯤ ꯎꯜꯇꯥ ꯍꯥꯏꯗꯤ ꯅꯤꯡꯊꯧꯗ ꯅꯨꯃꯤꯠꯀꯤ ꯇꯥꯏꯞꯇ ꯎꯠꯂꯒ ꯇꯧꯔꯛꯄ ꯄꯥꯔꯠꯁꯤꯡꯗꯣ ꯑꯗꯨꯁꯤꯡꯗꯣ ꯆꯤꯡꯊꯣꯛꯑꯒ ꯑꯦꯂꯤꯒꯣꯔꯤꯅꯤ ꯍꯥꯏꯅ ꯎꯠꯇꯣꯏꯅꯦꯕꯀꯣ ꯑꯗꯣ ꯗꯥꯏꯔꯦꯛ ꯇꯦꯛꯁꯇꯨꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯍꯧꯖꯤꯛ ꯑꯩꯅ ꯄꯥꯈ꯭ꯔꯤꯕ ꯇꯦꯛꯁꯇꯣ ꯑꯗꯨꯗꯒꯤ ꯃꯇꯦꯛ ꯂꯧꯊꯣꯛꯑꯒ ꯂꯣꯏ ꯏꯗꯣꯏꯅꯦꯕꯀꯣ ꯇꯦꯛꯁꯇꯨꯗꯒꯤ ꯏꯗꯣꯏꯅꯦꯕ ꯑꯇꯣꯞꯄ ꯄꯣꯠ ꯑꯃꯗꯒꯤ ꯑꯝꯇ ꯍꯥꯞꯆꯜꯂꯣꯏꯕꯀꯣ ꯂꯩꯉꯥꯛꯂꯣꯟꯁꯤꯁꯨ ꯀꯩ ꯍꯥꯏꯅꯤ ꯃꯇꯥꯡꯗꯨꯗ ꯌꯥꯎꯔꯤꯕ ꯂꯩꯉꯥꯛꯂꯣꯟ ꯈꯨꯗꯝ ꯑꯣꯏꯅ ꯅꯤꯡꯊꯧ ꯑꯍꯥꯟꯕ ꯍꯧꯔꯛꯄꯒꯤꯗ ꯅꯤꯡꯊꯧ ꯄꯥꯟꯕꯗ ꯀꯃꯥꯏꯅ ꯄꯥꯜꯂꯤ ꯀꯣ ꯂꯩꯉꯥꯛꯂꯣꯟꯅꯤ ꯑꯗꯨꯁꯨ ꯑꯗꯣ ꯍꯥꯏꯗꯤ ꯅꯤꯡꯊꯧ ꯑꯅꯤꯗꯨꯅ ꯃꯥꯅ ꯇꯧꯅꯤꯡꯕ ꯃꯑꯣꯡꯗ ꯄꯥꯜꯂꯛꯄ ꯑꯗꯒꯤ ꯃꯥꯒꯤ ꯀꯩꯅꯣ ꯋꯥꯔꯤꯗꯨꯅꯤ ꯄꯨꯔꯥ ꯏꯗꯣꯏꯁꯤꯁꯨ ꯂꯩꯉꯥꯛꯂꯣꯟ ꯃꯇꯝꯗꯨꯒꯤ ꯂꯩꯉꯥꯛꯂꯣꯟ ꯍꯥꯏꯔꯒꯗꯤ ꯅꯤꯡꯊꯧ ꯑꯅꯤ ꯄꯥꯟꯕ ꯂꯩꯕꯥꯛ ꯃꯌꯥꯝꯅ ꯈꯨꯔꯨꯝꯖꯕ ꯑꯗꯒꯤ ꯀꯩꯅꯣ ꯃꯣꯏ ꯇꯔꯥ ꯂꯩꯕ ꯀꯣ ꯅꯤꯡꯊꯧꯒꯤ ꯑꯆꯥꯝꯕ ꯃꯅꯥꯏ ꯑꯗꯒꯤ ꯑꯆꯥꯝꯕ ꯃꯅꯥꯏ ꯀꯩꯅꯣꯁꯨ ꯂꯩꯖꯩꯗꯅꯀꯣ ꯑꯗꯒꯤ ꯄꯥꯡꯒꯟ ꯖꯦꯅꯦꯔꯦꯜꯅꯤ ꯑꯁꯦꯡꯕꯒꯤꯗꯤ ꯑꯥꯔꯃꯤ ꯖꯦꯅꯦꯔꯦꯜꯅꯦꯕꯀꯣ ꯀꯩꯅꯣꯁꯦ ꯈ꯭ꯋꯥꯏ ꯅꯨꯡꯖꯦꯝꯕꯝ ꯁꯦ ꯈ꯭ꯋꯥꯏ ꯅꯨꯡꯖꯦꯝꯕꯝꯁꯦ ꯖꯦꯅꯦꯔꯦꯜꯅꯦꯕ ꯖꯦꯅꯦꯔꯦꯜ ꯑꯃꯒꯤ ꯄꯋꯥꯔꯁꯦ ꯀꯌꯥꯝ ꯅꯤꯡꯊꯧꯗꯒꯤ ꯍꯦꯟꯅ ꯄꯋꯥꯔꯐꯨꯜ ꯂꯩꯕꯗꯣꯀꯣ ꯑꯗꯨꯗꯨꯅꯤ ꯑꯗꯨꯒꯨꯝꯕ ꯂꯩꯉꯥꯛꯂꯣꯟꯒꯤ ꯀꯦꯔꯦꯛꯇꯔ ꯃꯌꯥꯝꯁꯤꯗꯨ ꯏꯔꯣ ꯑꯗꯒꯤ ꯃꯥꯏꯕ ꯃꯥꯏꯕꯤꯒꯤ ꯔꯣꯜꯗꯨꯁꯨ ꯍꯥꯞꯆꯜꯂꯣ ꯃꯌꯥꯝ ꯌꯥꯝꯈ꯭ꯔꯦ ꯏꯅꯤꯡꯉꯥꯏ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ ꯏꯐꯝ ꯂꯩꯇꯕꯩ ꯋꯥꯅꯤ ꯍꯌꯦꯡ ꯅꯪꯉꯣꯏꯗꯕ ꯈꯛꯇꯅꯤꯀꯣ ꯑꯗꯒꯤ ꯁꯤꯗ ꯑꯇꯣꯞꯄꯗ ꯍꯪꯕ ꯌꯥꯕꯁꯤ ꯀꯩꯅꯣꯅꯤ ꯂꯣꯟꯁꯦ ꯃꯥꯒꯤ ꯍꯥꯏꯗꯤ ꯀꯔꯝꯕ ꯂꯣꯟꯗ ꯏꯔꯝꯕꯒꯦ ꯀꯣ ꯍꯥꯏꯗꯤ ꯂꯣꯟ ꯂꯤꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯈꯣꯠꯂꯤ ꯃꯇꯝꯗꯨꯒꯤ ꯁꯣꯁꯥꯏꯇꯤꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯃꯇꯝꯗꯨꯒꯤ ꯁꯣꯁꯥꯏꯇꯤꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯀꯥꯏꯅꯒ ꯍꯪꯉꯛꯄ ꯌꯥꯏꯀꯣ ꯈꯔ ꯂꯨꯁꯜꯂꯕꯗ ꯁꯃꯥꯖ ꯑꯃꯁꯨꯡ ꯁꯪꯁꯀ꯭ꯔꯤꯇꯤꯁꯦ ꯃꯇꯝꯗꯨꯒꯤ ꯀꯃꯥꯏꯅ ꯇꯧꯏ ꯀꯥꯏꯅꯒ ꯍꯪꯉꯛꯄꯁꯨ ꯌꯥꯏꯀꯣ ꯕꯠ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯇꯥꯔꯒꯗꯤ ꯇꯦꯛꯁꯇꯣ ꯐꯖꯅ ꯄꯥꯕꯤ ꯇꯥꯔꯒꯗꯤ ꯁꯃꯥꯖ ꯑꯃꯁꯨꯡ ꯁꯪꯁꯀ꯭ꯔꯤꯇꯤꯒꯤ ꯁꯣꯁꯥꯏꯇꯤꯗꯨꯒꯤ ꯃꯔꯝꯗꯁꯨ ꯈꯨꯝꯕ ꯌꯥꯏꯕ ꯂꯥꯏꯛ ꯀꯣ ꯑꯉꯥꯡ ꯑꯣꯏꯅ ꯁꯤꯔꯕꯗꯤ ꯂꯩꯕꯥꯛꯇ ꯐꯨꯝꯕꯒꯤ ꯆꯠꯅꯕꯤꯁꯦ ꯑꯗꯨꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯦꯕ ꯀꯣ ꯑꯗꯒꯤ ꯅꯤꯡꯊꯧ ꯅꯠꯇꯅ ꯅꯤꯡꯊꯧ ꯁꯥꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯕ ꯅꯤꯡꯊꯧ ꯅꯠꯇꯅ ꯅꯤꯡꯊꯧ ꯁꯥꯕ ꯃꯌꯥꯝ ꯍꯥꯏꯗꯤ ꯅꯤꯡꯊꯧꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯅꯤꯡꯊꯧꯗꯧꯅ ꯑꯗꯨꯝ ꯂꯩꯌꯦꯕ ꯑꯗꯒꯤ ꯃꯇꯝꯗꯨꯗ ꯅꯤꯡꯊꯧꯒꯤ ꯍꯥꯏꯗꯤ ꯅꯤꯡꯊꯧꯒꯤ ꯃꯊꯛꯇ ꯂꯥꯜꯍꯧꯕꯒꯤ ꯀꯦꯔꯦꯛꯇꯔꯁꯤꯁꯨ ꯃꯇꯝꯗꯨꯗ ꯍꯥꯏꯗꯤ ꯁꯣꯁꯥꯏꯇꯤꯗꯨꯗ ꯍꯥꯏꯗꯤ ꯀꯔꯤꯒꯨꯝꯕ ꯅꯤꯡꯊꯧꯁꯤꯅ ꯀꯔꯤꯒꯨꯝꯕ ꯌꯥꯝꯅ ꯑꯦꯛꯁꯇ꯭रीम ꯑꯣꯏꯔꯛ ꯇꯥꯔꯒꯗꯤ ꯅꯤꯡꯊꯧꯒꯤ ꯃꯊꯛꯇ ꯂꯥꯜ ꯍꯧꯔꯛꯄꯁꯨ ꯌꯥꯏ ꯑꯗꯨꯒꯗꯣ ꯍꯥꯏꯕ ꯌꯥꯏꯀꯣ ꯑꯁꯥꯎꯕ ꯎꯠꯄ ꯀꯥꯟꯁꯤꯀꯣ ꯑꯗꯒꯤ ꯆꯠꯅꯕꯤ ꯊꯨꯒꯥꯏꯕ ꯀꯣ ꯑꯁꯤꯁꯨ ꯀꯣ ꯅꯤꯡꯊꯧꯅ ꯇꯧꯅꯤꯡꯕꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯄ꯭ꯔꯖꯥꯅ ꯂꯥꯜ ꯍꯧꯔꯒ ꯅꯤꯡꯊꯧꯁꯦ ꯑꯋꯥꯐꯝꯗ ꯇꯥꯕꯒꯤ ꯀꯦꯔꯦꯛꯇꯔ ꯀꯣ ꯅꯤꯡꯊꯧꯒꯤ ꯖꯦꯅꯦꯔꯦꯜ ꯑꯃꯒꯤ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕꯒꯤ ꯃꯄꯥꯡꯒꯜ ꯃꯊꯧꯅꯥ ꯂꯩꯔꯕꯗꯤ ꯅꯤꯡꯊꯧꯗꯒꯤ ꯍꯦꯟꯅꯁꯨ ꯀꯜꯂꯦꯕꯀꯣ ꯑꯗꯒꯤ ꯂꯩꯕꯥꯛꯀꯤ ꯑꯋꯥꯅ ꯇꯥꯔꯕ ꯃꯇꯝꯗ ꯑꯉꯝ ꯑꯊꯧꯁꯤꯡꯁꯤꯅ ꯃꯣꯏꯅ ꯄꯨꯜꯂꯒ ꯀꯩꯗꯧꯏ ꯑꯩꯈꯣꯏꯒꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯗꯅ ꯂꯩꯕꯥꯛꯁꯤꯒꯤ ꯀꯔꯤ ꯀꯔꯥ ꯀꯥꯟꯅꯕ ꯊꯕꯛ ꯊꯧꯔꯝ ꯇꯧꯔ ꯃꯥꯏꯕ ꯃꯥꯏꯕꯤꯒꯤ ꯆꯠꯅꯕꯤꯁꯤꯁꯨ ꯂꯩꯔꯝꯃꯦꯕꯀꯣ ꯂꯥꯏ ꯈꯨꯔꯝꯕꯒꯤ ꯆꯠꯅꯕꯤ ꯆꯨꯛ ꯁꯥꯕꯒꯤ ꯑꯗꯒꯤ ꯀꯔꯤ ꯃꯪ ꯆꯪꯕꯒꯤ ꯑꯗꯒꯤ ꯃꯥꯏꯕꯤꯅ ꯃꯪ ꯆꯪꯕꯒꯤꯀꯣ ꯑꯗꯒꯤ ꯀꯩꯗꯧꯒꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒꯨꯝꯕꯗꯣ ꯈꯨꯔꯨꯝꯖꯕꯒꯤ ꯃꯇꯥꯡ ꯃꯌꯥꯝ ꯑꯃ ꯏꯕ ꯌꯥꯈ꯭ꯔꯦ ꯂꯣꯟꯗꯁꯨ ꯂꯣꯟ ꯑꯔꯤꯕ ꯂꯣꯟ ꯀꯣ ꯋꯥꯍꯩ ꯄꯔꯦꯡ ꯇꯦꯟꯇꯛ ꯇꯧꯕ ꯏꯁꯩꯒꯤ ꯃꯑꯣꯡꯗ ꯁꯛꯄ ꯀꯣ ꯑꯗꯒꯤ ꯑꯗꯨꯒꯨꯝꯕ ꯑꯔꯤꯕ ꯂꯣꯟꯒꯤ ꯃꯇꯥꯡꯗ ꯏꯌꯨ ꯍꯥꯏꯔꯒꯗꯤ ꯀꯣ ꯑꯗꯒꯤ ꯍꯣꯏ ꯍꯣꯌꯥ ꯍꯦ ꯀꯥꯏꯅꯒ ꯑꯔꯣꯏꯕꯗ ꯑꯅꯧꯕꯗꯒ ꯁꯤꯖꯤꯟꯅꯔꯤꯕ ꯂꯣꯟ ꯈꯨꯔꯨꯝꯕꯒꯤ ꯃꯇꯥꯡꯗ ꯁꯤꯖꯤꯟꯅꯔꯤꯕ ꯂꯣꯟ ꯀꯣ ꯑꯗꯨ ꯃꯌꯥꯝꯁꯤ도 ꯏꯕ ꯌꯥꯔꯦ ꯂꯣꯟꯁꯤꯗꯤ ꯗꯥꯏꯔꯦꯛ ꯇꯦꯛꯁꯇꯣ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯅꯠꯇꯕ ꯗꯥꯏꯔꯦꯛ ꯇꯦꯛꯁꯇꯨꯗꯁꯨ ꯐꯖꯅ ꯏꯕꯅꯤꯀꯣ ꯑꯗꯨꯗꯒꯤ ꯑꯦꯛꯖꯥꯝꯄꯜ ꯃꯇꯦꯛ ꯂꯧꯔꯛꯑꯒ ꯏꯔꯛꯑꯁꯨ ꯌꯥꯏ ꯂꯣꯟꯒꯤ ꯃꯇꯥꯡꯗ ꯍꯪꯉ ꯇꯥꯔꯒꯗꯤ ꯁꯣ ꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯁꯤ ꯃꯥꯔꯛ ꯀꯣꯠꯄ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯇꯣꯄꯤꯛ ꯑꯃꯗꯤ ꯑꯣꯏꯌꯦꯀꯣ ꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩ ꯑꯇꯣꯞꯄ ꯀꯩꯅꯣꯁꯤꯡꯁꯨ ꯑꯩ ꯄꯥꯖꯔꯛꯀꯦ ꯃꯊꯪ ꯅꯨꯃꯤꯠ ꯀꯥꯞꯄ ꯂꯣꯏꯔꯕ ꯃꯊꯪꯗ ꯁꯤꯂꯦꯕꯁ ꯄ꯭ꯔꯥꯏꯁ ꯆꯠꯈ꯭ꯔꯦ ꯁꯤꯂꯦꯕꯁ ꯅꯨꯃꯤꯠ ꯀꯥꯞꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀꯅꯥꯅꯣ ꯂꯥꯛꯏꯁꯦ ꯊꯋꯥꯟ ꯊꯥꯕ ꯍꯤꯔꯟꯁꯦ ꯑꯃꯨꯛ ꯄꯥꯔꯛꯀꯦꯀꯣ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯈꯛꯇꯅꯦ ꯑꯩ ꯄꯥꯔꯛꯇꯣꯏꯁꯦ ꯗꯥꯏꯔꯦꯛ ꯇꯦꯛꯁꯇꯣ ꯑꯩ ꯄꯥꯕ ꯉꯝꯃꯣꯏꯀꯣ ꯗꯥꯏꯔꯦꯛ ꯇꯦꯛꯁꯇꯨꯗꯤ ꯌꯥꯝ ꯁꯥꯡꯁꯨ ꯁꯥꯡꯉꯦ ꯄ꯭ꯂꯁ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯌꯥꯝ ꯋꯥꯕ
ꯇꯦꯛꯁꯅꯦꯕ ꯑꯗꯨ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯧꯔꯒ ꯄꯥꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩ ꯍꯥꯏꯁꯦ ꯀꯣꯏꯁꯟ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯔꯒ ꯂꯩꯕꯅ ꯐꯩꯌꯦꯕꯀꯣ ꯁꯣ ꯊꯋꯥꯟ ꯊꯥꯕ ꯍꯤꯔꯟꯁꯦ ꯍꯌꯦꯡ ꯑꯃꯨꯛ ꯅꯩꯅꯔꯁꯤꯀꯣ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯜꯂꯒꯦ ꯁꯤꯐꯧ ꯉꯁꯤ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝꯅꯁꯨ ꯁꯥꯡꯈ꯭ꯔꯦ ꯉꯁꯤꯗꯤ ꯁꯤꯗ ꯂꯣꯏꯁꯜꯂꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯍꯦꯞ ꯑ ꯒ꯭ꯔꯦꯠ ꯗꯦ